ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯔꯥꯡꯁꯨ ꯄꯨꯒꯥꯏꯅ ꯁꯥꯠꯂꯛꯂꯤ ꯂꯩꯅꯝꯇꯥꯕꯗ ꯈꯣꯏꯃꯨ ꯀꯌꯥꯁꯨ ꯂꯩꯍꯤ ꯄꯥꯏꯅꯔꯛꯂꯤ ꯃꯍꯨ ꯄꯨꯕ ꯈꯣꯏꯃꯨ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯂꯩꯍꯤꯕꯨ ꯁꯨꯈꯤꯗꯅꯕ ꯍꯥꯏꯗꯅ ꯂꯩꯔꯥꯡ ꯂꯩꯇꯥꯁꯤꯡꯗꯨꯅ ꯈꯨꯝꯖꯤꯟꯖꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯤꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯁꯅꯥꯔꯩꯗꯨ ꯃꯀꯣꯛꯇ ꯁꯝꯄꯨꯗꯨꯅ ꯁꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯥ ꯂꯤꯂꯤꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯩꯌꯥ ꯉꯁꯤꯗꯤ ꯏꯇꯥ ꯁꯅꯥꯔꯩꯅ ꯁꯨꯝ ꯍꯥꯜꯂꯝꯃꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯦꯡꯄ ꯑꯩꯁꯦ ꯁꯅꯥꯔꯩꯅ ꯌꯥꯍꯧ ꯊꯦꯡꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯦ ꯇꯨꯝ ꯉꯥꯏꯕꯗ ꯅꯪꯗꯤ ꯂꯥꯛꯇꯕꯅꯦ ꯑꯩꯁꯨ ꯏꯊꯟꯇ ꯄꯥꯝ ꯌꯥꯝꯅ ꯆꯠꯂꯤ ꯍꯌꯦꯡꯗꯒꯤꯗꯤ ꯉꯜꯂꯒꯦ ꯑꯩꯁꯨ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯥꯝ ꯌꯥꯝꯅ ꯆꯠꯂꯔꯣꯏ ꯇꯜꯂꯦꯕ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯦ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯌꯥ ꯂꯤꯂꯤ ꯆꯤꯡꯒꯅꯣ ꯇꯨꯒꯅꯤꯌꯦ ꯑꯁꯤ ꯌꯧꯔꯗꯤ ꯇꯨꯔꯔꯣꯏ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯑꯗꯣ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯥ ꯀ꯭ꯔꯤ ꯄꯥꯎꯔꯣ ꯑꯩꯗꯤ ꯇꯥꯗꯦꯕꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤꯅꯦ ꯏꯁꯤꯡ ꯇꯨꯡꯅꯕ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯁꯥꯕꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯥꯗ ꯈꯨꯟꯖꯤꯟꯗ ꯑꯣꯛꯄ ꯆꯠꯀꯅꯤꯌꯦ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯄꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯏꯃꯥꯇꯣꯟꯁꯨ ꯃꯆꯥ ꯄꯤꯛꯄꯗꯣ ꯁꯦꯟꯅꯔꯒ ꯂꯩꯈꯤꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯦ ꯑꯄꯥꯗ ꯁꯨꯝ ꯍꯥꯏ ꯑꯥ ꯇꯝꯗꯒꯤ ꯂꯥꯛꯀꯗꯣꯏꯅ ꯃꯤꯗꯣ ꯑꯗꯨꯅ ꯆꯠꯁꯦꯕ ꯀꯅꯥꯅ ꯈꯪꯕꯅꯣ ꯇꯝꯒꯤ ꯄꯥꯈꯪꯁꯨ ꯌꯧꯔꯛꯑꯗꯤ ꯅꯪꯒꯤ ꯑꯃ ꯐꯥꯍꯧꯕ ꯌꯥꯏꯗꯅ ꯑꯦ ꯈ꯭ꯔꯤꯒꯤ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯐꯥꯒꯦꯔꯣ ꯄꯥꯈꯪ ꯑꯣꯏꯔꯝꯗꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯂꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯀꯣ ꯑꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀ꯭ꯔꯤꯁꯨ ꯈꯟꯒꯅꯣ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯤꯀꯣ ꯇꯨ ꯃꯕꯨꯛꯇꯣ ꯀꯪꯕꯅꯦ ꯑꯗꯨꯒ ꯄꯥꯈꯪꯗꯤꯀꯣ ꯃꯁꯥ ꯌꯥꯝ ꯐꯕꯅꯦ ꯃꯕꯨꯛꯁꯨ ꯀꯪꯗꯕꯅꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯀ꯭ꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯕꯗꯤ ꯅꯪꯅꯀꯣ ꯃꯈꯣꯏ ꯇꯝꯒꯤ ꯆꯠꯅꯕꯤꯕꯨ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯗꯨ ꯎꯕꯗ ꯑꯩꯁꯨ ꯊꯤꯒꯠꯂꯤꯅꯤ ꯀꯩꯅꯣ ꯃꯤꯡꯁꯨ ꯁꯅꯥꯔꯩ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯇꯝꯒꯤ ꯄꯥꯈꯪꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯁꯅꯥꯔꯩ ꯑꯣꯏꯅ ꯁꯥꯆꯧ ꯍꯥꯏꯕꯅꯤ ꯁꯅꯥꯔꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯇꯥ ꯂꯤꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯁꯅꯥꯔꯩꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯁꯥ ꯑꯀꯪꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯂꯤ ꯃꯃꯥꯇꯣꯟꯗꯨꯅ ꯃꯪꯒꯣꯟꯗ ꯃꯆꯥ ꯄꯤꯛꯄꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯤ ꯁꯅꯥꯔꯩꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤ ꯃꯄꯥꯅ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯃꯥꯇꯣꯟ ꯑꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯇꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜꯗꯤ ꯈꯔ ꯄꯤꯛꯏ ꯁꯅꯥꯔꯩꯒ ꯂꯤꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯤꯂꯤ ꯅꯈꯣꯏꯗꯤ ꯈꯨꯟꯗꯒꯤ ꯃꯤ ꯑꯣꯛꯄ ꯆꯠꯂꯣꯏꯗ꯭ꯔꯣ ꯂꯤꯂꯤꯅ ꯑꯄꯥ ꯆꯠꯀꯅꯤꯌꯦ ꯑꯗꯨꯗ ꯏꯇꯥ ꯁꯅꯥꯔꯩꯁꯨ ꯌꯥꯎꯅꯕ ꯍꯥꯏꯕ ꯑꯗꯣ ꯑꯄꯥ ꯍꯣꯔꯦꯟꯗꯤ ꯁꯅꯥꯔꯩꯕꯨ ꯊꯕꯛ ꯍꯥꯡꯍꯟꯕꯤꯌꯨꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯕꯅꯦ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯧꯕ ꯂꯥꯛꯀꯦ ꯆꯠꯂꯒꯦ ꯂꯤꯂꯤ ꯆꯥꯛ ꯆꯥꯈꯤꯁꯦ ꯌꯥꯈ꯭ꯔꯦ ꯌꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯑꯗꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ꯭ꯔꯣ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯁꯥ ꯑꯌꯥꯏꯕꯁꯨ ꯊꯥꯏ ꯅꯪꯅ ꯄꯥꯝꯖꯕ ꯁꯟꯁꯥꯁꯤꯡꯁꯨ ꯌꯥꯎꯋꯦꯕ ꯆꯥꯈꯤꯁꯦ ꯆꯠꯈ꯭ꯔꯅꯨ ꯍꯣꯔꯦꯟ ꯅꯈꯣꯏꯗꯅ ꯆꯔꯥ ꯋꯥꯜꯂꯁꯦ ꯍꯣꯏꯅꯦ ꯂꯤꯂꯤ ꯅꯇꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯣꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯅ ꯆꯥꯊꯣꯛꯂꯦ ꯃꯊꯟꯇ ꯉꯥꯏꯕꯅꯤ ꯆꯠꯂꯨ ꯆꯠꯂꯨ ꯆꯥꯃꯤꯟꯅꯔꯨꯔꯣ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯃꯥꯇꯣꯟꯗꯨ ꯁꯅꯥꯔꯩ ꯍꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯄꯥ ꯁꯅꯥꯔꯩꯁꯤ ꯍꯣꯔꯦꯟ ꯈꯨꯟꯖꯤꯟꯗ ꯆꯠꯇꯅꯕ ꯈꯔ ꯍꯥꯏꯌꯨ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯊꯕꯛ ꯂꯣꯏꯅ ꯋꯥꯠꯂꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯃꯥ ꯉꯁꯤꯗꯤ ꯃꯇꯥꯁꯤꯡꯒ ꯆꯠꯆꯔ ꯆꯠꯂꯨ ꯑꯉꯥꯡꯗꯣ ꯍꯥꯟꯅꯗꯧꯅ ꯀꯞꯄꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯉꯝꯕ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯋꯣꯀꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯆꯞ ꯃꯥꯟꯅꯖꯕ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯃꯆꯥ ꯄꯤꯛꯄꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤ ꯃꯃꯥ ꯉꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯒꯨꯝ ꯅꯌꯥꯗꯣ ꯀꯞ ꯀꯞ ꯀꯥꯔꯒ ꯋꯥ ꯉꯥꯡꯄꯗꯤ ꯃꯌꯥ ꯌꯥꯝꯅ ꯀꯥꯔꯒ ꯇꯨꯃꯤꯟꯅ ꯉꯥꯡꯕꯁꯦ ꯊꯨꯅ ꯍꯟꯅꯨꯏ ꯍꯥꯏꯕꯅꯤꯀꯣ ꯑꯣ ꯌꯥꯈ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ
ꯅꯪꯒꯤ ꯁꯥ ꯐꯧꯕꯗꯣ ꯑꯗꯨꯝ ꯐꯧꯕꯤꯌꯨ ꯑꯩꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯏꯆꯥ ꯊꯣꯏꯕ ꯂꯥꯛꯑꯣ ꯃꯃꯥꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝꯗꯣ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯏ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯏꯁꯤꯡ ꯌꯣꯛꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯀꯌꯥꯗꯨ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯈꯣꯏꯕꯨ ꯑꯣꯛꯅꯕ ꯈꯨꯟꯖꯤꯟꯅ ꯂꯣꯏꯅ ꯂꯥꯛꯂꯒ ꯂꯩꯔꯦ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯁꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤ ꯑꯁꯨꯝ ꯉꯥꯏꯔꯛꯄꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯃꯈꯣꯏ ꯈꯔꯗꯨ ꯈꯥꯎꯅꯝꯕ ꯄꯨꯗꯨꯅ ꯆꯤꯡ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯏ ꯏꯕꯣꯍꯜꯅ ꯑꯁ ꯌꯥꯗ꯭ꯔꯦ ꯈꯣꯡꯒꯁꯦ ꯌꯥꯎꯔꯤꯕ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯔꯦꯝꯕꯗ ꯆꯤꯡꯗ ꯂꯪꯐꯩ ꯂꯥꯛꯄꯕꯨ ꯁꯤꯔꯍꯟꯕ ꯁꯣꯏꯔꯣꯏꯀꯣ ꯉꯥꯟꯕꯅ ꯂꯝꯗꯥꯁꯤꯒ ꯂꯝꯕꯤꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥ ꯈꯣꯡꯅ ꯆꯠꯂꯤꯔ ꯁꯒꯣꯜ ꯊꯧꯔꯤꯔ ꯋꯥꯈꯜ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯂꯦꯝꯊꯣꯛꯄ ꯅꯨꯄꯥꯁꯤꯅ ꯈꯥꯎꯖꯥꯎ ꯄꯨꯍꯟꯗꯅ ꯈ꯭ꯋꯥꯡꯒꯁꯨ ꯇꯦꯛꯏ ꯏꯕꯣꯍꯜꯅ ꯍꯩ ꯉꯥꯟꯕ ꯄꯥꯈꯪꯅ ꯑꯗꯨ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯥꯟꯅꯕ ꯄꯥꯔꯤ ꯍꯣꯏꯗꯧꯅ ꯂꯦꯝꯅ ꯆꯠꯂꯣ ꯍꯜꯂ ꯑꯩꯈꯣꯏꯅ ꯏꯁꯧ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯧ ꯂꯥꯎꯗꯅ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯄꯥꯔꯤ ꯍꯣꯏꯗꯤ ꯃꯁꯥ ꯐꯕꯅꯤꯅ ꯋꯥꯕ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯋꯥꯔꯦ ꯇꯥꯏꯕꯣꯍꯜ ꯑꯥꯗ ꯈꯨꯜ ꯆꯪꯐꯝꯗ ꯃꯤ ꯃꯌꯥꯝꯅ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯥꯜꯂꯛꯇꯣꯏꯖꯥꯠꯂꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯛꯄꯒꯤ ꯂꯩꯔꯤꯕꯅꯤ ꯅꯣꯏꯗꯤ ꯍꯟꯗꯛ ꯅꯍꯥꯟꯕꯅꯤꯅ ꯈꯪꯂꯝꯃꯣꯏ ꯑꯩꯗꯤ ꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯄꯅꯤꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯄꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯣꯛꯀꯅꯤ ꯃꯔꯨ ꯑꯣꯏꯅ ꯇꯝꯗꯒꯤ ꯂꯥꯛꯄꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤ ꯑꯣ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯖꯥ ꯈꯜꯂꯨꯔꯦ ꯏꯇꯥꯎ ꯄꯥꯔꯤ ꯅꯪꯕꯨ ꯂꯝꯕꯤ ꯐꯠꯇꯕꯗ ꯂꯥꯛꯄꯗ ꯅꯔꯩꯒꯗꯣ ꯂꯣꯏ ꯆꯤꯛꯈꯥꯏꯈ꯭ꯔꯕ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ ꯋꯥ ꯉꯥꯡꯂꯒꯅ ꯍꯦꯟꯕꯅꯤ ꯋꯥꯕ ꯉꯁꯥꯏꯗꯒꯤ ꯅꯆꯤꯟꯗꯣ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯉꯥꯡꯉꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯪ ꯑꯃ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯔꯥꯏ ꯅꯈꯣꯏꯅ ꯄꯥꯔꯤ ꯈꯥꯎꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯒꯦ ꯏꯃꯥꯅ ꯉꯥꯔꯤ ꯍꯥꯄꯛꯈꯤꯕꯗꯣ ꯂꯣꯏꯅ ꯐꯗꯤ ꯁꯥꯔꯝꯃꯅꯤ ꯄꯥꯏꯗ ꯄꯥꯏꯖꯈ꯭ꯔꯣꯁꯦ ꯁꯛꯁꯤꯒ ꯏꯕꯣꯍꯜꯅ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯤꯒꯤ ꯃꯥꯡꯗ ꯈꯟꯅꯔꯛꯀꯅꯨꯀꯣ ꯍꯩ ꯉꯥꯟꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯏ ꯇꯥꯏ ꯏꯕꯣꯍꯜ ꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯃꯣꯏ ꯃꯥꯡꯗ ꯀꯃꯥꯏꯅ ꯏꯁꯧ ꯂꯥꯡꯉꯛꯇꯣꯏꯅꯣ ꯋꯥ ꯐꯥꯎꯕ ꯑꯩꯗꯤ ꯉꯥꯡꯉꯝꯃꯣꯏ ꯄꯥꯔꯤꯅ ꯌꯥꯔꯦ ꯁꯨꯝ ꯃꯈꯥ ꯇꯥ ꯂꯩꯔꯅꯨ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯃ ꯍꯦꯛ ꯀꯣꯏꯒꯦ ꯍꯥꯏꯔꯒ ꯀꯣꯏꯔꯣ ꯀꯩꯅꯣ ꯀꯣ ꯍꯥꯏꯖꯤꯜꯂꯣ ꯇꯥ ꯏꯕꯣꯍꯜꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯏꯟꯅꯁꯤ ꯃꯈꯣꯏ ꯈꯔꯗꯨ ꯑꯍꯥꯟꯕ ꯆꯠꯄ ꯑꯣꯏꯕꯅ ꯏꯀꯣꯏ ꯏꯕꯣꯍꯜꯗꯤ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕ ꯑꯣꯏꯕꯅ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯄꯥꯔꯤ ꯑꯃꯗꯤ ꯉꯥꯟꯕꯅ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯅ ꯂꯥꯛꯏ ꯑꯇꯩ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯃꯥꯡꯗ ꯆꯠꯂꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯏꯕꯣꯍꯜꯕꯨ ꯃꯁꯛ ꯈꯪꯕꯅ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯂꯒ ꯄꯣꯊꯥꯍꯜꯂꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯏ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯁꯅꯥꯔꯩ ꯂꯤꯂꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯇꯥꯁꯤꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯖꯅ ꯍꯥꯞꯂꯒ ꯁꯦꯝꯂꯤ ꯂꯤꯂꯤꯅ ꯏꯇꯥ ꯃꯌꯥꯝ ꯆꯥꯅꯕꯁꯤ ꯁꯅꯥꯔꯩꯗ ꯑꯣꯏꯅ ꯄꯨꯊꯣꯛꯍꯟꯈ꯭ꯔꯁꯤ ꯇꯝꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯁꯅꯨ ꯁꯅꯥꯔꯩꯅ ꯑꯁ ꯅꯈꯣꯏ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯤ ꯑꯩ ꯉꯝꯈ꯭ꯔꯔꯣꯏ ꯃꯇꯥ ꯑꯃꯅ ꯏꯁ ꯏꯀꯥꯏ ꯁꯦꯅꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯅꯕꯁꯦ ꯃꯁꯛ ꯐꯖꯕꯗ ꯄꯤꯌꯨ ꯁꯤꯅ ꯑꯍꯜꯁꯤꯡꯅ ꯄꯤꯔꯒꯦ ꯂꯥꯎ ꯇꯣꯛꯑꯁꯤ ꯃꯇꯥꯁꯤꯡꯗꯨꯅ ꯅꯝꯗꯅ ꯆꯥꯅꯕꯗꯨ ꯄꯥꯏꯍꯜꯂꯒ ꯉꯥꯟꯕ ꯑꯃꯗꯤ ꯄꯥꯔꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯍꯜꯂꯛꯏ ꯁꯅꯥꯔꯩꯁꯨ ꯇꯟꯅ ꯇꯟꯅ ꯄꯥꯈꯪ ꯑꯅꯤꯗꯨꯗ ꯆꯥꯅꯕꯗꯨ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯉꯥꯟꯕꯅ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯃꯁꯛꯇꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯄꯥꯔꯤꯅ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯃꯇ ꯎꯕ ꯌꯥꯔꯨꯅꯨ ꯐꯖꯩ ꯈꯔ ꯍꯥꯏ ꯉꯥꯎꯏ ꯈꯔ ꯍꯥꯏ ꯅꯪꯅ ꯐꯖꯗꯕ ꯉꯥꯎꯗꯕ ꯅꯨꯄꯤꯁꯦ ꯂꯩꯔꯤꯕ꯭ꯔꯣ ꯑꯣꯏ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯩꯅꯤꯅꯦ ꯅꯪ ꯀꯩ ꯈꯪꯗꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯌꯨ ꯉꯥꯟꯕ ꯅꯆꯤꯟꯗꯣ ꯉꯥꯛꯇ ꯂꯦꯞꯄꯣ ꯃꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯅ ꯋꯥ ꯉꯥꯡꯂꯛꯇꯧꯔꯦ ꯋꯥꯅꯦ ꯍꯣꯏ ꯀꯔꯤꯅꯣ ꯈꯨꯜꯂꯥꯛꯄꯅ ꯇꯤꯟ ꯄꯤꯔꯤꯕ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯁꯤ ꯇꯝꯒꯤ ꯏꯇꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯅꯈꯣꯏ ꯌꯥꯝꯅ ꯑꯣꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁꯣꯝ ꯃꯈꯥ ꯊꯪꯕꯗ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯅ ꯅꯈꯣꯏ ꯂꯩꯍꯜꯂꯁꯤ ꯊꯕꯛ ꯃꯐꯝꯗꯨꯒꯁꯨ ꯅꯛꯅꯔꯦ ꯏꯇꯥꯎ ꯏꯕꯣꯍꯜ ꯀ꯭ꯔꯤ ꯀꯥꯏꯒꯦꯅꯦ ꯏꯕꯣꯍꯜꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯏꯇꯥꯎꯅ ꯁꯤꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯖꯔꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯣ ꯑꯗꯨꯒ
ꯅꯈꯣꯏꯒꯤ ꯆꯥꯅꯕꯗꯨ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡꯅ ꯄꯨꯍꯜꯂꯛꯀꯦ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯁꯥꯁꯤꯡꯕꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯅꯕꯨꯡꯁꯤꯡ ꯑꯃꯗꯤ ꯄꯥꯕꯨꯡꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯅꯈꯣꯏꯅ ꯄꯜꯂꯤ ꯂꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯒ ꯊꯤꯟꯕ ꯆꯠꯄꯤꯌꯨꯀꯣ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯖꯥꯎ ꯂꯩꯔꯤꯕ ꯗꯣꯝꯗ ꯏꯕꯣꯍꯜꯅ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯏ ꯌꯨꯝꯗ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯈꯨꯜ ꯑꯗꯨ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯅꯤꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯂꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯒꯁꯨ ꯃꯁꯛ ꯈꯪꯅꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯅ ꯁꯥ ꯇꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯅ ꯊꯤꯟꯕꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯃꯕꯨꯛ ꯃꯄꯥꯎ ꯆꯝꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯏꯕꯣꯍꯜꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛ ꯑꯗꯨꯁꯨ ꯐꯖꯅ ꯁꯨꯔꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯤꯂꯤꯒ ꯁꯅꯥꯔꯩꯒꯗꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏꯅꯦ ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯄꯔꯤ ꯁꯅꯥꯔꯩꯁꯤ ꯌꯦꯡꯉꯨꯃꯤ ꯐꯖꯩꯀꯣ ꯁꯦ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯁꯅꯥꯔꯩ ꯍꯥꯏꯅ ꯃꯤꯡꯁꯨ ꯊꯣꯜꯂꯤ ꯀꯥꯟꯅꯗꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯍꯟꯕꯗ ꯈꯥꯎ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂ ꯄꯨꯈ꯭ꯔꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯇꯥꯔꯒ ꯁꯥꯎꯅꯕ ꯊꯕꯛꯇꯣ ꯁꯤꯜꯂꯅꯨ ꯏꯕꯣꯍꯜꯅ ꯍꯩ ꯉꯥꯟꯕ ꯏꯕꯣ ꯅꯪ ꯌꯥꯝꯅ ꯆꯣꯏꯊꯣꯛꯀꯅꯨꯀꯣ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯗ ꯀꯔꯟ ꯇꯥꯔꯗꯤ ꯃꯤꯌꯥꯝ ꯍꯨꯞꯇꯅ ꯇꯣꯠꯈꯤꯁꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯑꯣꯏꯅ ꯈꯥꯎ ꯃꯅꯨꯡꯗ ꯌꯣꯝꯃꯒꯅꯦ ꯄꯨꯈꯤ ꯇꯥꯕꯅꯤ ꯉꯥꯟꯕꯅ ꯇꯥꯗꯁꯤꯃ ꯑꯩꯅ ꯍꯦꯛꯇ ꯁꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗ ꯀꯔꯟ ꯍꯦꯛꯇ ꯇꯥꯔꯗꯧꯁꯤ ꯃꯉꯥꯏ ꯋꯥꯅꯤ ꯑꯩ ꯉꯥꯎꯗꯦꯀꯣ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯩꯕ ꯂꯦꯝꯊꯣꯛꯄꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯆꯠꯊꯣꯛ ꯁ꯭ꯋꯥꯏꯗ ꯉꯛꯇ ꯐꯝꯒꯦ ꯀꯔꯤꯅꯣꯃꯤ ꯍꯦꯛꯇ ꯏꯟꯊꯣꯔꯛꯏꯁꯤꯕꯨ ꯇꯨꯔꯦ ꯉꯥꯟꯕ ꯑꯩ ꯂꯣꯡꯗꯧꯔꯦꯃꯤ ꯄꯥꯔꯤꯗꯨ ꯉꯥꯟꯕꯅ ꯏꯟꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯊꯕꯛ ꯁꯨꯐꯝꯒꯤ ꯉꯝꯇꯛ ꯇꯧꯕ ꯃꯊꯛꯇꯨꯗꯒꯤ ꯊꯔꯣ ꯃꯥꯔꯣꯛ ꯑꯣꯟꯊꯔꯛꯏ ꯁꯣꯝꯗ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯗꯨ ꯃꯥꯡꯒꯣꯟꯗ ꯆꯥꯛ ꯊꯅꯝꯂꯒ ꯀꯧꯕ ꯂꯥꯛꯄꯅꯤ ꯄꯥꯔꯤꯅ ꯑꯣꯟꯊꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯈꯣꯡꯗ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯁꯅꯥꯔꯩꯁꯨ ꯇꯨꯁꯤꯜꯂꯛꯂꯝꯃꯤ ꯉꯥꯟꯕꯅ ꯇꯥꯏꯕꯣꯍꯜ ꯄꯥꯔꯤꯁꯤ ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗ ꯃꯈꯣꯡ ꯂꯧꯁꯤꯜꯂꯒ ꯄꯨꯟꯅ ꯇꯨꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯂꯩꯁꯥꯕꯤꯁꯤꯗ ꯎꯞꯁꯤꯟꯈ꯭ꯔꯦꯅꯦ ꯇꯥꯏꯕꯣꯍꯜ ꯑꯝꯇ ꯆꯦꯟꯅꯔꯣꯏꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯑꯣꯏꯅ ꯈꯥꯎꯗ ꯌꯣꯝꯂꯒ ꯄꯨꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯍꯧꯒꯠꯄꯤꯔꯨꯈꯤꯒꯦ ꯂꯤꯂꯤꯅ ꯁꯅꯥꯔꯩ ꯏꯁ ꯀ꯭ꯔꯤꯔꯥ ꯃꯁꯤꯒꯤ ꯄꯥꯈꯪꯁꯤꯅ ꯑꯩꯒꯤ ꯊꯥꯗ ꯇꯨꯁꯤꯟꯕꯁꯤꯕꯣ ꯍꯟꯗꯣꯛꯍꯦ ꯈꯔ ꯇꯨꯔꯗꯤ ꯌꯥꯔꯦ ꯏꯊꯥ ꯁꯣꯛꯄ꯭ꯔꯣ ꯑꯁ ꯅꯁꯝꯒꯗꯣ ꯂꯩꯕꯥꯛ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯄꯥꯔꯤꯅ ꯏꯆꯟ ꯁꯣꯏꯈꯤꯕꯅꯤ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦ ꯁꯣꯛꯄ꯭ꯔꯣ ꯅꯪꯕꯣ ꯁꯅꯥꯔꯩꯅ ꯏꯕꯣ ꯈꯣꯡꯁꯤꯗ ꯂꯧꯁꯤꯜꯂꯛꯂꯒ ꯇꯨꯕꯅꯤꯅ ꯁꯣꯛꯇꯦꯗ ꯈꯨꯠꯁꯤꯗꯤ ꯁꯨꯖꯤꯟꯈꯤꯕꯒꯤ ꯈꯤꯇꯪ ꯅꯥꯔꯦ ꯉꯥꯟꯕꯅ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯏꯇꯥꯎ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯤꯕꯣ ꯋꯥꯈꯜꯒꯗꯤ ꯃꯥꯡꯗꯦꯀꯣ ꯂꯩꯁꯥꯕꯤꯗ ꯇꯨꯁꯤꯜꯂꯨꯏꯗꯨꯕꯨ ꯅꯪꯕꯨ ꯁꯤꯅꯔꯣꯏꯗ꯭ꯔꯃꯤ ꯄꯥꯔꯤꯅ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦ ꯃꯣꯏꯁꯨ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯏꯆꯟꯁꯤꯗ ꯇꯨꯁꯤꯜꯂꯤꯁꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯤꯡ ꯃꯈꯥꯒꯤ ꯎꯔꯛꯁꯤꯗ ꯉꯁꯥꯏꯅ ꯊꯦꯠꯂꯒ ꯂꯩꯔꯝꯃꯅꯤ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯏꯆꯟ ꯁꯅꯥꯔꯩꯅꯤ ꯅꯪꯁꯦ ꯀꯟꯕꯤꯕ ꯇꯥꯔꯦꯅꯦ ꯏꯆꯟ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯁꯦ ꯎꯔꯣꯛꯇ ꯇꯥꯁꯤꯜꯂꯒ ꯀꯗꯥꯏ ꯁꯤꯔꯝꯃꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤꯅ ꯏꯇꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤꯅ ꯁꯥꯎꯅ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯂꯤꯂꯤꯅ ꯏꯕꯨꯡ ꯉꯥꯟꯕ ꯅꯪꯁꯦ ꯋꯥ ꯌꯥꯝꯃꯤꯀꯣ ꯍꯣꯏ ꯐꯔꯦ ꯏꯇꯥ ꯁꯅꯥꯔꯩꯅ ꯏꯕꯨꯡ ꯄꯥꯔꯤꯁꯦ ꯀꯟꯕꯤꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯗꯣ ꯏꯕꯨꯡ ꯄꯥꯔꯤꯅ ꯏꯇꯥꯗ ꯇꯨꯁꯤꯟꯕꯒꯤ ꯏꯇꯥ ꯁꯅꯥꯔꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯈꯤꯕ ꯇꯥꯕ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯏꯕꯣ ꯆꯥꯛꯁꯤꯡꯗꯣ ꯃꯥꯡꯒꯣꯜꯗ ꯊꯝꯕꯤꯔꯕꯅꯦ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄꯤꯒꯦ ꯂꯤꯂꯤ ꯂꯥꯛꯑꯣ ꯑꯁ ꯀ꯭ꯔꯤꯅꯣ ꯅꯌꯥꯗꯨ ꯑꯃꯨꯛ ꯀꯥꯊꯣꯛꯄꯗꯤ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯔꯒ ꯁꯅꯥꯔꯩꯅ ꯂꯤꯂꯤꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯂꯤꯂꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯝꯂꯒ ꯁꯅꯥꯔꯩꯕꯨ ꯄꯨꯈꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯏꯕꯣꯍꯜꯅ ꯍꯩ ꯅꯣꯏꯕꯨ ꯂꯩꯁꯥꯕꯤ ꯑꯅꯤꯁꯦ ꯁꯥꯎꯔꯧꯖꯈ꯭ꯔꯤꯁꯤ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯁꯣꯏꯗ꯭ꯔꯦꯗꯣ ꯈꯥꯎꯗꯨ ꯌꯣꯝꯁꯤꯜꯂꯒ ꯄꯨꯈꯤꯕ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯇꯥꯏꯕꯣꯜꯁꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯅꯥꯔꯩꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯍꯟꯈꯣꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯗꯒꯤ ꯑꯃꯁꯤꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕꯅꯦ ꯁꯥꯎꯕꯗꯤ ꯀꯩꯁꯨ ꯃꯥꯟꯗꯦꯗ ꯃꯥꯟꯗꯦꯀꯣ ꯏꯇꯥꯎ ꯉꯥꯟꯕ ꯈꯪꯗꯦꯍꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯑꯗꯣ ꯏꯆꯟ ꯁꯅꯥꯔꯩꯅꯗꯤ ꯏꯇꯥꯎ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ
ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯤꯂꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯀꯅꯥ ꯈꯪꯅꯤ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯎꯠꯁꯤ ꯉꯥꯡꯒꯅꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯇꯥꯏꯕꯍꯜ ꯆꯥꯛ ꯆꯥꯅꯕ ꯑꯇꯩꯁꯨ ꯀꯧꯅꯔꯣ ꯑꯩ ꯊꯤꯗꯣꯛꯑꯝꯃꯒꯦ ꯉꯥꯟꯕꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯆꯥꯛꯇꯣ ꯏꯕꯥꯏꯅꯤ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯦ ꯄ꯭ꯔꯞ ꯆꯠꯈꯤꯅꯦ ꯇꯥꯟꯅꯒꯦ ꯍꯦꯛꯇ ꯇꯥꯏꯕꯍꯜ ꯑꯇꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯇꯨ ꯃꯥꯒꯤ ꯈꯥꯏꯗꯣꯛꯂꯝꯃꯤ ꯉꯥꯟꯕꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯈꯥꯏꯗꯣꯛꯂꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯉꯥꯟꯕꯅ ꯎꯁ ꯏꯟꯁꯥꯡꯁꯤꯗꯤ ꯁꯟꯁꯥꯋꯣ ꯑꯣꯛꯁꯥꯋꯣ ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯦꯗ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯁꯥ ꯇꯣꯏꯅ ꯆꯥꯃꯟꯗꯅ ꯁꯥ ꯑꯃ ꯍꯜꯂꯛꯄ ꯁꯣꯏꯗ꯭ꯔꯤ ꯃꯍꯥꯎꯗꯨꯝ ꯇꯝꯒꯦ ꯋꯥꯎꯁꯤꯗꯤ ꯄꯥꯔꯤꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ ꯑꯍꯜꯁꯤꯡ ꯆꯥꯗ꯭ꯔꯤ ꯅꯪꯅ ꯆꯥꯕ ꯍꯧꯔꯤꯗꯣ ꯆꯠꯂꯣ ꯇꯥꯏꯕ ꯍꯣꯏ ꯀꯧꯔꯁꯨ ꯍꯣꯏ ꯀꯩꯅꯣ ꯁꯤꯗꯤ ꯍꯣꯏ ꯀꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯂꯥꯎꯊꯔꯒꯦ ꯑꯣ ꯇꯥꯏꯕꯍꯜ ꯂꯥꯛꯑꯣ ꯆꯥꯛ ꯊꯥꯡꯗꯣꯛꯑ ꯂꯩꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯆꯥꯍꯧꯔꯦꯀꯣ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯑꯇꯩ ꯑꯍꯜꯁꯤꯡꯗꯨꯅ ꯄꯣꯊꯥꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯄꯥꯔꯤꯒ ꯉꯥꯟꯕꯒꯅ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯂꯤ ꯉꯥꯟꯕꯅ ꯏꯇꯥꯎ ꯄꯥꯔꯤ ꯀꯩꯅꯣ ꯅꯪ ꯃꯪꯉꯤꯗꯨꯕꯣ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜ ꯈꯜꯂꯤꯔꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯅꯥꯔꯩꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯂꯒꯅ ꯀꯣꯏꯔꯒꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯁꯜꯂꯛꯇ꯭ꯔꯁꯨ ꯀꯣꯏꯌꯨ ꯅꯪ ꯅꯈ꯭ꯌꯥꯠꯇꯣ ꯁꯠꯀꯗꯕꯅꯤ ꯀꯩꯑꯕ ꯀꯩꯅꯣ ꯑꯔꯣꯏꯕꯗ ꯃꯨꯔꯨꯝ ꯁꯣꯜꯂ ꯉꯥꯡꯈ꯭ꯔꯤꯗꯨꯕꯨ ꯅꯪꯅ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯉꯁꯥꯏ ꯑꯩꯅ ꯁꯥ ꯃꯇꯨꯝ ꯈꯔ ꯍꯦꯟꯅ ꯆꯥꯕꯒꯤ ꯁꯥꯎꯅꯤꯡꯉꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯔꯤꯅꯣ ꯏꯁꯤꯡꯒ ꯆꯥꯏꯁꯤꯜꯂꯛꯏꯗꯨꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯂꯣꯏ ꯆꯣꯠꯂꯦꯃꯦ ꯑꯥꯏ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯕ ꯍꯩꯇꯕ ꯅꯪꯅꯤꯅꯦ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕ ꯇꯥꯕ ꯀꯩꯅꯣ ꯅꯊꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯑꯝꯇ ꯐꯪꯉꯔꯣꯏ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏ ꯏꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯉꯣꯏ ꯀꯥꯏꯅ ꯁꯦ ꯀꯣꯟꯒꯁꯦ ꯐꯦꯡꯉꯧꯔꯣ ꯌꯥꯎꯔꯨꯏ ꯑꯝꯇ ꯎꯁꯤꯠꯇꯕ ꯑꯥꯏ ꯁꯥꯎꯅꯤꯡꯗꯅ ꯆꯠꯈꯤꯕꯒꯤ ꯇꯧꯏ ꯀꯣꯟ ꯐꯦꯡꯕ ꯇꯜꯂꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯅꯤꯕ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯅꯥꯁꯟꯅꯒꯦ ꯃꯁꯛꯁꯤꯒ ꯁꯒꯣꯜꯂꯨꯈ꯭ꯔꯕꯤ ꯃꯥꯟꯒꯦ ꯆꯠꯂꯤ ꯁꯤꯌꯨꯅꯤ ꯄꯥꯔꯤꯗꯨ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯂꯒ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯉꯤ ꯉꯥꯟꯕꯁꯨ ꯁꯥꯎꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯒ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤ ꯏꯕꯣꯍꯜꯅ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯁꯦ ꯊꯕꯛ ꯂꯦꯞꯄꯁꯤꯅꯤꯀꯣ ꯅꯇꯥꯎ ꯉꯥꯟꯕꯒ ꯅꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯨ ꯑꯩꯈꯣꯏꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯕꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯋꯥꯠꯂꯤꯕꯁꯦ ꯑꯁꯤꯒꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯣꯏ ꯇꯥꯏꯕꯍꯜ ꯑꯗꯣ ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦꯗ ꯉꯥꯟꯕꯁꯨ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯤꯁꯤꯅ ꯍꯣꯔꯦꯟ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯂꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯨꯡꯗꯒꯤ ꯉꯥꯟꯕꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯇꯨꯝꯗꯦꯀꯣ ꯌꯥꯅꯤ ꯆꯠꯄꯩꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯦ ꯅꯪꯅ ꯂꯣꯏꯁꯤꯜꯂꯒ ꯁꯦꯝ ꯁꯥꯔ ꯂꯩꯌꯣ ꯑꯁ ꯃꯨꯟꯗꯔꯦ ꯇꯧꯔꯤꯁꯦ ꯉꯥꯛꯇ ꯎꯏꯊꯣꯛꯈꯤꯒꯦ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯅꯕ ꯀꯣꯏ ꯆꯠꯄꯅꯦ ꯍꯥꯏꯔꯗꯤ ꯊꯣꯛꯅꯥ ꯐꯈ꯭ꯔꯕ ꯇꯥꯏꯕꯍꯜ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯒꯦ ꯇꯥꯗꯣꯏ ꯐꯝꯍꯧꯈꯣꯀꯣ ꯄꯥꯔꯤꯁꯨ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯥꯀꯟꯗ ꯍꯤꯞꯊꯈ꯭ꯔꯦ ꯁꯣꯝꯗ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯨ ꯁꯅꯥꯔꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯇꯣꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯝꯁꯤꯟꯅꯔꯒ ꯂꯩꯔꯤ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯐꯝꯇꯅ ꯂꯩꯕ ꯐꯝꯖꯥ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯆꯥꯗꯣ ꯇꯨꯟ ꯃꯥꯜꯂꯛꯏ ꯈꯔ ꯂꯩꯔꯗꯤ ꯄꯣꯈꯥꯏꯔꯛꯀꯅꯤꯀꯣ ꯑꯁ ꯀ꯭ꯔꯤꯅꯣ ꯑꯩꯕꯨ ꯌꯥꯝ ꯅꯣꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯉꯥꯡꯁꯤꯅ ꯌꯦꯠꯄꯒꯤ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯕꯗꯤ ꯀ꯭ꯔꯤꯒꯤꯔꯣ ꯁꯅꯥꯔꯩꯅ ꯑꯄꯥ ꯅꯪꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ ꯏꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯐꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯕꯅꯤ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯏꯃꯥꯗ ꯏꯁꯧ ꯂꯥꯡꯒꯅꯨ ꯃꯁꯛꯁꯤꯒ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯁꯥꯔꯒ ꯑꯃꯨꯛ ꯉꯥꯡꯉꯦꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕꯗ ꯃꯈꯣꯏꯒꯤ ꯑꯄꯥꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕꯅꯦꯕ ꯃꯃꯥ ꯅꯊꯟꯇ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯀꯣ ꯃꯤ ꯇꯥꯅꯕ ꯉꯥꯡꯉꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯈꯅꯥꯎ ꯃꯅꯨꯡꯗ ꯁꯨꯝ ꯉꯥꯡꯂꯗꯤ ꯀꯨꯏꯅ ꯄꯨꯟꯁꯤꯗꯦ ꯍꯥꯏꯕꯅꯤꯀꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯑꯉꯥꯡꯗꯣ ꯇꯨꯝꯍꯜꯂꯨꯔꯣ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯁꯥ ꯑꯀꯪꯕꯁꯦ ꯐꯧꯗꯣꯛꯁꯤꯜꯂꯛꯑꯣ ꯑꯁ ꯉꯝꯖꯔꯔꯣꯏꯗ ꯑꯉꯥꯡꯁꯦ ꯇꯨꯝꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯒꯦ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯉꯝꯃꯤꯈꯩ ꯂꯣꯏꯅ ꯇꯧꯖꯁꯅꯤ ꯀ꯭ꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯇꯣꯟꯗꯨ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯃꯄꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯁꯥꯁꯤꯡꯗꯨ ꯐꯧꯗꯣꯛꯂꯤ
asumna nungthilgi nungsa sangkiba matam oirakli nganbaga pariga makhoi anidu khulgi lambida lai nganbana thuna sasemi numit takradi yam kuina koi fangoi karangana su hawdorpu yabane masigi pari heba lemjannaba misi karino tumina dum chaluko khatnaba yaro kat khoidau sawalaktana chingtaksi intharamsani supaga tagiro hoima nahan kaidi yam pawini nangsi adugadi pura mi phatta oiramene adumba puksel phattabdi tongnu he chatmina midabu chingtaktagi intagi aida tumina chasaragi somda sanaraga liliga su ising sokpa lai pariga nganbagana lakpadu lapna makhoi anina uri sanarena asigi pakhangani se amuk laine ngasai tu singkiba ibung pari sisu lai ida kram tawgadra aidi yam ikaibani ibung amasidi wa yamna ngangpani ida nang layuko aidi krigi tumina laidoiba phagisu phagini asigi pari siga koinaro aisin pigeba pasu itada lona dom yengbadudi karam kana yengira aidi krisu khangde khangragane to yengbane to ai uhoeba naksile ai thoke ko ibongani bu kraida satkero nganmana noi khulse koitho sena sum koithorpane adu noidi ising soge hairo soge ado asongki ising sokam dako yam phajabane yengo nungsisu ing lawo sitpani lokdagi sentharakpa isingsu loina uba phangpani adu doina chalusi tanbro ibongani bu nganmana tande sasi ai law nganbaga liliga du makhoina thokpa ama wari sanaraga chali paridi ngasai khai sanareida tumin adum yengi sanareidi anido sanari wari du taraga nokli parina hurana yengi badu lili su uri khangai khangjin tawraga haire ipong pari ita sanare si pamnadi pamina dum hayu kri tawke dubo sum huran yengbudi mit paigeni ko yengdida mitta kaino musangkiba aduda somdi yenglaga dawthokki dawbani kaino ngangsiba nganbana itaw nang yongnabi lemjannabido tawrunu kaidawrage nang ni sanare nusira haibase aidi nahana khangkram natra lili mani aisu khangpibani ibung nganba akhoi hana chatpisi anise wari sanausani lao lakrohe kaino tisingi wani 𝗬𝗵𝗵 pakhanggi khudang paisingnabro hei thaduni tuidemi nangbo sanarena ita trino nana sumsakhridubo ngaikho chaminase o khangsare yaninglaga yaningdaba sarido pamna pamdaba sabase yamwa banita aduna matang jaringai wari sanahuro asigi jaga laise ai chinglaga puramlage sanarena chatkre asigi sono chubise parina jasakhasanuda ibani su tamna dum laga lori tanara lori moisi tanbro examine ba tante sum ikai bagi tawbani ikari do ainu shibai natro hoi aya asengba haikre tamki pakhang ta tawbai ba nangna aige asengba loina haidaw li sikri kira pari do sanaregi matawduda nungsiba phawduna noglei sanare sui kairaga mamaidu leithoklega laikre numit sidagi hauna pari amadi sanare du mari leinarami nomagi numitni pariga sanare ga du khulgi sapakhang unaphamduda wari sanarami parina nakoi khulgi misingse yampai aidi ibaina sumaina unaraga wariga sabase jerkadruna pakhatlurabane kaidurage tumina sum leiduko krisu tawte ado aigi mabukta 𝗧𝗵𝗵 makhanpa hayeng aina nakhoida mau oiba madamda nangki ima ipana haibu chingminingolni haina thina tawgadra adugi ore nang saidi wanga ngangdana sukto ola lerise adugidi kaisham kangano aigi mado mabuk yam phabane aina pusilaku nupida karisu hairoi aina bu yardi imasa loini yagani babugidi kaisham khalunu makhoi sebado nangnana phajana tawbiyo aduga ngangna so ai lerisidi inakta leirakanda nangbu nuwairan thamdoini napi bau daloi isa sumbadi yam hayini ko hausikna yakanina loina hairaga
ꯍꯌꯦꯡꯋꯥꯏꯅ ꯑꯩꯕꯨ ꯉꯥꯡꯕꯗ ꯌꯥꯎꯗꯣꯏꯗꯣ ꯈꯪꯖꯔꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ ꯍꯣꯏ ꯊꯥꯖꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯀꯃꯥꯏ ꯊꯥꯖꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯣ ꯁꯥꯎꯔꯤꯔꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯤ ꯁꯥꯎꯔꯅꯨꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯖꯩꯌꯦꯕ ꯁꯥꯎꯔꯅꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯥꯎꯁꯤꯟꯅꯕꯅꯤꯗ ꯑꯗꯣ ꯍꯜꯂꯁꯤ ꯊꯦꯡꯖꯤꯜꯂꯗꯤ ꯅꯪꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯆꯩꯕꯤꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯄꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯃꯄꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯁꯅꯥꯔꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯊꯟꯇ ꯏꯁꯧꯒ ꯄꯪꯂꯥꯡꯗ ꯂꯥꯡꯂꯝꯃꯤ ꯅꯣꯡꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯃꯥꯇꯣꯟꯅ ꯏꯁꯧ ꯂꯥꯡꯂꯒ ꯍꯥꯏꯔꯛꯏ ꯃꯤꯅ ꯍꯥꯏꯅꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ ꯇꯝꯒꯤ ꯄꯥꯈꯪꯗꯨꯒ ꯃꯔꯤ ꯂꯩꯅꯔꯒ ꯀꯔꯤ ꯈꯟꯅꯗꯧꯔꯤꯒꯦ ꯂꯧꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯗ ꯃꯈꯣꯏꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯅꯪꯕꯨ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏ ꯈꯪꯗꯦꯗꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯅꯦ ꯁꯦꯝꯕꯤꯒꯦ ꯏꯃꯥ ꯏꯕꯨꯡ ꯄꯥꯔꯤꯗꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯥꯅ ꯌꯨꯝ ꯇꯥꯟꯕꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯒꯅꯤ ꯍꯥꯏꯌꯦ ꯏꯃꯥ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯃꯤꯒꯤ ꯄꯥꯈꯪꯗꯣ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯝꯄꯥꯛꯂꯝꯒꯤ ꯆꯠꯅꯕꯤꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯗꯥꯏ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯖꯔꯛꯁꯅꯤꯀꯣ ꯃꯁꯛꯁꯤꯒ ꯃꯃꯥꯇꯣꯟꯗꯨ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯁꯅꯥꯔꯩꯒꯤ ꯃꯄꯥꯗꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤ ꯀꯞꯀꯅꯨꯁꯦ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯗꯤ ꯏꯄꯥꯒꯤꯗꯤ ꯑꯗꯨꯝ ꯌꯥꯄꯤꯕꯅꯤꯀꯣ ꯇꯝꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯃꯥꯅ ꯌꯨꯝ ꯊꯟꯕꯗ ꯅꯪꯕꯨ ꯄꯨꯈꯤꯕ ꯃꯇꯝꯗ ꯏꯄꯥꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯃꯥꯒꯤ ꯋꯥꯗꯗꯤ ꯅꯪ ꯇꯥꯍꯟꯒꯅꯨꯀꯣ ꯏꯄꯥ ꯊꯣꯛꯏ ꯁꯅꯥꯔꯩꯗꯨ ꯈꯤꯇꯪ ꯍꯔꯥꯎꯖꯩ ꯃꯄꯥꯅ ꯌꯥꯕꯤꯕꯁꯤ ꯎꯕꯗ ꯀꯞꯂꯝꯕꯗꯨ ꯐꯠꯇꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤꯍꯣꯏꯒꯤ ꯊꯕꯛꯇꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯆꯥꯛꯁꯤꯡꯗꯨ ꯈꯥꯏꯗꯣꯛꯂꯤ ꯏꯕꯣꯍꯜꯅ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯌꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯤꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯗꯧꯕ ꯑꯣꯏꯕ꯭ꯔꯣ ꯄꯥꯔꯤꯅ ꯇꯥꯏꯕꯣꯍꯜ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦꯅ ꯈꯟꯕꯅꯦ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯆꯠꯄꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯁꯨ ꯈꯨꯔꯨꯝꯂꯝꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯉꯥꯟꯕꯅ ꯑꯣ ꯃꯤꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯈꯤꯗꯧꯔꯕ ꯁꯤꯗꯒꯤ ꯁꯟꯁꯥꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏꯗꯣ ꯏꯆꯟꯁꯤꯡꯅ ꯄꯨꯕꯤꯔꯛꯂꯒ ꯁꯟꯁꯥꯋꯣ ꯑꯣꯛꯑꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯣ ꯐꯪꯂꯔꯣꯏꯗꯕ ꯁꯥ ꯆꯥꯃꯟꯗꯅ ꯁꯥ ꯑꯣꯜꯂꯒ ꯆꯠꯇꯧꯔꯀꯥꯟꯁꯤꯗ ꯌꯨꯝ ꯌꯧꯔꯒ ꯃꯤ ꯑꯃ ꯑꯣꯜꯂꯨꯗꯣꯏꯕ ꯑꯣ ꯊꯃꯣꯏꯁꯤ ꯆꯥꯛꯑꯦꯗꯀꯣ ꯑꯩ ꯂꯤꯂꯤꯅ ꯏꯄꯨꯡꯉꯥꯟꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯁꯥ ꯑꯌꯥꯏꯕ ꯍꯥꯞꯄꯤꯒꯦ ꯍꯌꯦꯡ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯆꯥꯎ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯤ ꯄꯨꯗ꯭ꯔꯁꯨ ꯆꯥꯅꯕ ꯄꯨꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯁꯅꯥꯔꯩꯅ ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯆꯥꯊꯣꯛꯂꯣ ꯑꯄꯥ ꯏꯕꯣꯍꯜ ꯆꯥꯊꯣꯛꯂꯣꯁꯦ ꯏꯪꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯀꯥꯟꯗ ꯆꯥꯊꯣꯛ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕꯅꯤꯅ ꯊꯨꯅ ꯆꯥꯄꯤꯌꯨ ꯑꯍꯤꯡꯕ ꯆꯥꯔꯗꯤ ꯃꯁꯥ ꯅꯥꯀꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯦ ꯑꯣ ꯏꯃꯧ ꯍꯥꯏꯅ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ ꯀꯣ ꯑꯣꯏꯗꯧ ꯂꯩꯔꯤꯁꯤꯀꯣ ꯂꯥꯎ ꯆꯥꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯥꯔꯤꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯒ ꯏꯕꯣꯍꯜꯅ ꯑꯍꯜꯁꯤꯡꯗꯨꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯑꯍꯜ ꯑꯅꯤꯗꯨ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯏ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯨꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯖꯔꯛꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯃꯪꯒꯣꯜ ꯀꯌꯥ ꯄꯤꯔꯤ ꯂꯤꯂꯤꯅ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡ ꯄꯥꯔꯤꯍꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯅꯅꯤꯡꯇꯝꯅ ꯆꯥꯠꯂꯨꯔꯣꯀꯣ ꯏꯇꯥ ꯁꯅꯥꯔꯩꯅ ꯏꯇꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥ ꯅꯪꯗꯤ ꯆꯤꯡꯗꯣꯜꯁꯤꯗ ꯂꯤꯂꯤꯒꯨꯝꯅ ꯃꯃꯜ ꯋꯥꯡꯅ ꯁꯥꯠꯄ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯇꯥꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ ꯅꯪꯁꯨ
ꯑꯩꯕꯨ ꯀꯥꯎꯈꯤꯅꯨꯀꯣ ꯏꯇꯥ ꯃꯇꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯇꯨꯡ ꯄꯥꯔꯤꯈꯣꯏꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯍꯣꯏꯒꯤ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯃꯍꯩ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯟꯕꯅ ꯃꯈꯣꯏ ꯎ ꯃꯁꯥꯎ ꯇꯧꯗꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯉꯁꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯈꯪꯂꯕꯅꯤ ꯂꯥꯡꯐꯩ ꯍꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯄꯥꯔꯤꯍꯣꯏꯗ ꯄꯨꯂꯞ ꯆꯪꯂꯛꯏ ꯃꯩ ꯑꯣꯛꯂꯕ ꯇꯨꯡ ꯃꯉꯣꯟꯗ ꯐꯝꯃꯤ ꯏꯕꯣꯍꯜꯅ ꯇꯥꯗ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒ ꯏꯃꯧ ꯁꯅꯥꯔꯩꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯏꯐ ꯄꯤꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯆꯤꯡꯒꯤ ꯏꯃꯧꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯕꯁꯨ ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯏꯃꯧꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯄꯥꯕꯗꯁꯨ ꯈꯣꯏꯔꯝꯂꯨ ꯂꯥꯛꯑꯣ ꯅꯀꯣꯛꯇꯣ ꯐꯤꯁꯤꯅ ꯈꯨꯝꯃꯨꯁꯦ ꯍꯣ ꯁꯨꯃꯥꯏꯅ ꯁꯅꯥꯔꯩꯅ ꯑꯄꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯔꯤꯅ ꯏꯃꯥꯁꯨ ꯈꯨꯔꯨꯝꯃꯣ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯈꯪꯗꯕ ꯀꯌꯥꯕꯨ ꯏꯃꯥꯅ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯇꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯁꯅꯥꯔꯩꯒꯤ ꯏꯆꯝ ꯆꯝꯖꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯁꯨꯝꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯇꯝꯄꯥꯛꯀꯤ ꯆꯠꯅꯕꯤꯕꯨ ꯄꯥꯝꯖꯕ ꯆꯤꯡꯒꯤ ꯁꯅꯥꯔꯩꯗꯣ ꯉꯁꯤꯗꯤ ꯇꯝꯄꯥꯛ ꯂꯝꯒꯤ ꯃꯁꯥꯏꯀꯣꯜꯗ ꯃꯅꯤꯡꯇꯝꯅ ꯁꯥꯠꯂꯔꯤ ꯁꯅꯥꯔꯩ ꯃꯅꯦꯝꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯧꯁꯤꯜꯂꯤ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯑꯗꯨ ꯄꯥꯟꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯗꯒꯤ ꯀꯕꯣꯛꯂꯩꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯆꯥꯅ ꯆꯍꯤ 4 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯑꯄꯤꯛꯄ ꯅꯆꯥꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯩꯗꯧꯅ ꯅꯪꯅ ꯆꯠꯂꯤꯕꯁꯤꯕꯣ ꯏꯆꯥꯁꯤꯅ ꯏꯃꯥꯒꯤ ꯍꯥꯏꯅ ꯍꯜꯂꯛꯄꯗ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ ꯑꯍꯟꯕꯤꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯧꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯗꯅꯅꯦ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯄꯤꯛꯄ ꯅꯆꯥꯁꯤꯕꯨꯅꯦ ꯁꯦꯟꯅꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯏꯃꯥ ꯅꯆꯥꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄꯤꯔꯒꯅꯨ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯁꯦꯟꯅꯒꯦ ꯃꯥ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯃꯥꯒ ꯑꯩꯒꯅ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯇꯣꯝꯇꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯕ ꯍꯥꯏꯕꯗꯣ ꯉꯝꯂꯣꯏꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯖꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯁꯤ ꯍꯥꯏꯅ ꯇꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯁꯦꯟꯅꯅꯤ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯂꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯗꯣ ꯇꯣꯛꯂꯣ ꯁꯝꯖꯤꯜꯂꯁꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯣꯛ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯐꯩ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯩꯇ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯨ ꯑꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯃꯃꯥ ꯃꯇꯝꯗꯨ ꯌꯧꯔꯛꯂꯒ ꯊꯣꯛꯂꯕ ꯑꯃꯅꯦ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯃꯗꯨꯒꯤ ꯀꯣꯛ ꯁꯥꯔꯨꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯔꯣ ꯆꯥꯕꯣꯟꯗꯨꯁꯨ ꯈꯔ ꯆꯤꯊꯣꯛꯄꯤꯌꯨꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯀꯞꯂꯛꯄ ꯇꯥꯔꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯍꯟꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈ꯭ꯔꯕꯗ ꯃꯥꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇ ꯃꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯃꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏꯕꯗ ꯁꯤꯗ ꯇꯠꯇꯅ ꯌꯥꯗꯕꯤ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯍꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛꯇ ꯈꯟꯗꯨꯅꯅꯦ ꯌꯦꯡꯉꯣꯏꯃꯤ ꯅꯪꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯔꯤꯕꯤ ꯁꯤꯇꯕꯤ ꯍꯥꯏꯅ ꯅꯣꯛꯅꯕꯁꯤꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯨ ꯊꯕꯥꯅ ꯏꯃꯥ ꯇꯣꯛꯅꯅꯤꯡꯕ ꯃꯈꯩꯅꯅꯦ ꯅꯣꯛꯅꯖꯁꯅꯨ ꯇꯥꯕꯤꯗꯧꯕ ꯑꯩꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯇꯣꯝꯕꯤꯅ ꯅꯠꯇꯦꯅꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯅꯪꯕꯨ ꯈꯣꯡꯃꯨꯗꯣ ꯐꯥꯎꯗꯅ ꯆꯨꯛ ꯁꯥꯔꯒꯅ ꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯍꯣ ꯂꯦꯜꯂꯒꯦ ꯆꯨꯛ ꯁꯥꯔꯒꯅꯦ ꯂꯦꯟꯖꯔꯁꯨ ꯂꯦꯟꯖꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯕ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯄꯤꯁꯛꯅ ꯃꯃꯥ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯏꯁꯧ ꯂꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯅ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯔꯤꯕꯤꯁꯦ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯤꯌꯦ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯅ ꯉꯥꯡꯂꯝꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯃꯗꯨꯗ ꯈꯟꯗꯅꯅꯦ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯍꯣꯠꯅꯕꯅꯤ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯀꯌꯥꯅꯤ ꯃꯁꯤꯗ ꯃꯥꯅ ꯁꯤꯗ ꯇꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯅꯦ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯈꯟꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯅꯗꯤ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯤ ꯂꯝꯗꯝ ꯄꯥꯟꯈ꯭ꯔꯕ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯈꯥꯏꯗꯣꯛꯅꯔꯤꯕ ꯑꯃꯝꯂꯣꯛ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯩ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯃꯁꯤꯕꯨ ꯍꯦꯛ ꯂꯥꯜꯂꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯕꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯑꯩ ꯑꯃꯝꯂꯣꯛ ꯑꯁꯦ ꯂꯥꯟꯗꯨꯅ ꯈꯛ ꯆꯠꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯝꯂꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨꯅ ꯀꯣꯛ ꯁꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯏꯁꯨ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯣꯛ ꯃꯄꯥꯜ ꯑꯁꯤꯗ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯕꯣ ꯑꯕꯣ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯍꯤ 2-3ꯗ ꯀꯥꯏꯔꯤꯕꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩ ꯀꯧꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯑꯃꯝꯂꯣꯛ ꯑꯁꯤꯕꯨ ꯂꯥꯜꯂꯒ ꯂꯩꯔꯝꯂꯦꯟꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯕꯣ ꯏꯁꯨ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯊꯋꯥꯏ ꯅꯍꯟꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯥꯂꯪꯄꯥꯜ ꯑꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯑꯃꯝꯂꯣꯛ ꯑꯗꯨꯕꯨ ꯂꯥꯟꯍꯟꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯂꯣꯛ ꯑꯗꯨ ꯂꯥꯟꯕ ꯉꯝꯂꯝꯗꯦ ꯑꯕꯣ ꯅꯁꯨꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯈꯣꯝꯖꯤꯟꯗꯨꯅ ꯂꯣꯛ ꯑꯁꯦ ꯂꯥꯜꯂꯒꯦ ꯈꯟꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯈꯣꯡꯁꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯏꯁꯨ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝꯅ ꯑꯋꯥꯄꯣꯠ ꯂꯨꯝꯄꯨꯗꯨꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯕꯣꯛꯅ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯔꯒꯦ ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯔꯨꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯑꯕꯣ ꯅꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯔꯥꯎꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒꯤ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯍꯅꯨꯕꯤꯗꯨꯗꯤ ꯀꯕꯣꯛꯂꯩꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯆꯥꯗꯨ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥ ꯂꯩꯔꯝꯗꯕꯗꯨꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯀꯤꯖꯩꯌꯦ ꯏꯃꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯄꯗꯨꯗ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯁꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯖꯒꯦ ꯈꯟꯅ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯗꯨ ꯃꯄꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯗꯨꯗ ꯀꯕꯣꯛꯂꯩ ꯀꯥꯆꯤꯟꯗꯨꯗ ꯑꯃꯨꯛ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯄꯥꯄꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯄꯥꯕꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯄꯥ ꯑꯩ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯏꯆꯥꯕꯨ ꯀꯅꯥꯅ ꯍꯨꯟꯗꯣꯛꯏ ꯍꯥꯏꯅꯣꯅꯦ ꯅꯪꯅ ꯇꯨꯝꯍꯧꯕꯗꯨꯗ ꯄꯥꯕꯁꯨ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯨꯕꯅꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯆꯦꯅ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯞꯄꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯇꯩꯔꯤꯕ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯄꯥꯄꯥ ꯏꯃꯥꯅ ꯆꯠꯈꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯏꯃꯥꯗꯣ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯣ ꯄꯥꯄꯥ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ
ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯊꯣꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯁꯦ ꯍꯥꯏꯌꯣꯕ ꯏꯃꯥꯅ ꯆꯠꯈꯤꯁꯤꯕꯨ ꯀꯥꯏꯗꯅꯣꯕ ꯀꯩꯗꯧꯉꯩ ꯍꯜꯂꯛꯇꯣꯏꯅꯣ ꯕꯥꯕꯥ ꯏꯆꯥ ꯊꯣꯏꯕꯤ ꯅꯃꯥꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯈꯝꯅꯨꯡ-ꯁꯋꯥ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤ ꯅꯃꯥꯗꯤ ꯍꯜꯂꯛꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤꯗ ꯕꯥꯕꯥ 이마나 할라키도 뭐 말리고 오래디 앵아 시대기 게임도 짜루 이마는 인트디 짝감도 짜루 바바 아시 하이도나 토이비 사도 마말라키로 하이바도다 마바다 닝하이 또바 호락람미 토이바 마사누피기 마타우두다 까리 하이시기 하이팜 캉람데 나우리바 마사누피두다 아시앵바 하이바 수밤람데 솜드나 까보레기 타와이두디 마사누피나 닝하이 또바두다 우파이렉다 가신나두다 마피다두나 옌라가 숨 레이람미 토이바나 이사 토이비 이바 와하이기세 낭나 까림다 사우타 와하이비 야트르바디 나와도 사우타 할락트르바디 낭디 그나디 이마 하이나 거우니 바바 이마나 사우토이보 오이르디 에이 짜르기 아두 바바 감룽차와 하이두부 까마이나 떠우잔 얌 누가이바자니다 자닝보다 사 색닝보다 셋 아두마이 레이리니 바바 아두디 아이수 이마기 만항다 짝크라게 이사 토이비 아둠나 하이도 낭수 아이부 혼독두나 짝크라바디 바바디 까나가 레오니 바바 나깝바바 바바 나깝도이보 오이르디 에이 바바부 타독두나 짤로예 바바 이사 토이비 아시 하이두나 토이바 마사누피부 찌나 꼰두나 깝자라미 asomdana kasinaduda kabulegi thawayadusu hikni kaplammi mathangge ayukta thoibisana mikap tholakpada mahaki mitmangda mamadu phamuna kalda phamlaga leirami ima nang nan kaidi aibu thadolaga chalidu kaigin ai nang leitabada yam kapchani adoima aibu mu thadoga chakanu ko isabu amuk ana thadokna chalaroi Asi haiduna kaboklay masanupiki makokta nuksina nantabirami aduga mama masanidu nuksina wari sadona leirami tanjaduda thoibadu masanupi bhogdoke haina changlaklammi matamduda nahan makai tawda matawda masanupidu mikap thoklaga kaptabi leiramaduda ingangaklammi Isa thoibi ngasidi kari numino mikap tholakpadaga kaptrisibo baba ngasidi aina mikap tholakpadane ima leirami Hausikta swaida leramani ima asi haiduna thoibi sado mamabu koikau kaurammi thoibadi masanupina tumda haibaduda kitangdi nungairamde adubu masanupina haribadu mamang oiramgani khanduna adumak leirammi isa thoibi nangi mang oirinda namadi ada chakhibadagi hansolaktriduba kainone aidi asengma kayada maluino adugadi mang oira Asi haiduna thoibi sado isuk-suk thakirami kaboklay kasinaduda masanupina isuk-suk thabadu nungaitana tumina yingduna leirami isa thoibi kanadase nasiniya sengdoklurosi aduga asa thakra janaba law hoi baba asi haiduna thoibi sa isuk-suk thana masin maya sengdokpa thokhirami kaboklay masanupina thokhibaduda nungaitana dumak yingduna lehaurami thoibi sa masin maya sengdokpa loiraga asa thakra saraga kada musanglaklami matamduda mamai bemadu phamungda phamnaga leiribadu urami ima babanadi ima lakti haina khomiba kaboklei masanupiki wadu tabada tumina lew haina ingit tawrami madu ubada thoibi sasu nokfei tawduna tumin leirami tu ima asibu kaino isagi sanapotni imana ne alang phaidek leirakpani Thoibisa mamana magidamak sanapot lerekpane haibadu tabada harauna mamana piriba sanapot adu lausinduna sanaba haurami Thoibisana harauna sanabadu ubada kaboklegi thawaidu maithongda momonoktuna masanupina sanaribadu yengduna leirami ngihaki tungda mabok ahanbidu masunupigi manakta saksarasi haina kauba laklami ahanbi lakpagi samin phanglabada kaboklegi thawaidu phutlauna mangkhirami Thoibisa mamagi thawaina mangkibududa pakhatna ima isu thoibiya nangmu kaidaurage abo hojita imado aigi nakta phamambane
ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤꯁꯦ ꯇꯣꯛꯑꯁꯤ ꯕꯨꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕꯤꯅ ꯊꯣꯏꯕꯤꯆꯥꯗꯨ ꯀꯞꯄ ꯇꯣꯛꯅꯕ ꯍꯥꯏꯗꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯕꯣ ꯇꯨ ꯏꯃꯥꯅ ꯁꯤꯒꯤ ꯁꯅꯥꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯄꯣꯠ ꯑꯗꯨ ꯎꯠꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯣꯏꯕꯤꯆꯥꯗꯤ ꯍꯥꯏꯐꯝ ꯇꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯟꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯨ ꯅꯨꯄꯤꯅ ꯃꯃꯥ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯅ ꯑꯍꯟꯕꯤꯗꯨ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯞꯄ ꯇꯣꯛꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯁꯨ ꯃꯕꯣꯛꯅ ꯊꯦꯝꯕꯗꯒꯤ ꯀꯞꯄꯗꯨ ꯈꯔ ꯐꯔꯝꯃꯤ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯅ ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯕꯣꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯇꯨꯡꯗ ꯑꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯥꯟꯅꯗꯕ ꯑꯣꯏꯔꯣꯏꯗꯧ ꯋꯥꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯤꯁꯤ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ ꯉꯁꯥꯏꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕꯤ ꯉꯁꯥꯏ ꯃꯁꯨ ꯅꯨꯄꯤꯅ ꯃꯃꯥ ꯀꯧꯗꯨꯅ ꯀꯞꯄ ꯑꯃꯗꯤ ꯃꯃꯥꯕꯨ ꯎꯏ ꯍꯥꯏꯕꯗꯨ ꯇꯝꯂꯝꯃꯤ ꯊꯣꯏꯕ ꯏꯄꯥ ꯍꯣꯏꯅ ꯅꯪꯕꯨ ꯅꯝꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯧꯔꯤꯕꯤ ꯏꯁꯨꯁꯤꯅ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃ ꯌꯥꯎꯗꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯆꯥꯅꯨꯄꯤꯗꯤ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯁꯦꯟꯅꯒꯅꯤ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯪꯂꯝꯃꯤ ꯊꯣꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯕꯗꯤ ꯈꯟꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝꯗꯨ ꯃꯥꯅ ꯌꯥꯗꯕꯅꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯒ ꯄꯤꯁꯛꯀꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨ ꯂꯩꯁꯤꯡꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅꯦ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯄꯥꯕꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯅꯕꯨꯡ ꯅꯟꯅꯕ ꯐꯪꯉꯦ ꯃꯄꯥꯝꯗꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯂꯩꯔꯕꯁꯨ ꯃꯉꯥꯏ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯄꯨꯟꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯀ ꯇꯣꯝꯕꯤꯒꯅ ꯊꯕꯥꯕꯨ ꯐꯅ ꯀꯟꯅ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯕ ꯍꯣꯏ ꯑꯕꯣꯏꯒꯤ ꯃꯃꯥꯡꯗ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯄꯥꯕ ꯍꯣꯏ ꯅꯕꯣꯛ ꯍꯣꯏꯗꯅꯦ ꯑꯩ ꯍꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯕꯅꯤ ꯃꯣꯏꯗꯤ ꯈꯪꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯣꯏ ꯎꯗꯅꯕ ꯂꯣꯜꯂꯤꯁꯦ ꯏꯃꯥ ꯅꯪ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯗꯣ ꯇꯧꯅꯨꯕ ꯄꯥꯕꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯏꯃꯥ ꯅꯪꯕꯨ ꯀꯧꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯍꯦꯛ ꯀꯞꯄꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯏꯃꯥ ꯀꯞꯄꯅꯣ ꯏꯃꯥ ꯄꯥꯕ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯒꯅꯣ ꯅꯣꯏꯅꯤ ꯁꯥꯎꯅꯔꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤ ꯊꯥ ꯑꯅꯤꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯃꯇꯣꯝꯇ ꯑꯅꯝꯕꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯁꯨꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯣꯝꯇ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅꯇ ꯂꯩꯌꯦ ꯃꯃꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯥꯏꯁꯤꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯏꯃꯧꯗꯨꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯈꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯏꯁꯨꯒꯁꯦ ꯏꯃꯧꯗꯨ ꯀꯥꯏꯅꯕꯒꯤ ꯑꯋꯥꯄꯣꯠꯂꯨꯝꯅ ꯃꯍꯧꯁꯥꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯃꯧꯗꯨ ꯂꯥꯛꯂꯝꯃꯤ ꯑꯍꯟꯕꯤꯅ ꯍꯥꯏ ꯃꯦꯝꯃ ꯅꯪꯅ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ
ꯏꯟꯗꯣꯟꯒ ꯋꯥ ꯇꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯟꯗꯣꯟ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯊꯣꯏꯕꯤꯆꯥꯁꯦ ꯃꯁꯤ ꯂꯤꯛꯂꯥ ꯍꯣꯏꯒ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯁꯦ ꯌꯥꯎꯍꯟꯕꯤꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤ ꯍꯣꯏꯒ ꯆꯠꯊꯣꯛꯂꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯃꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯌꯥꯎꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯗꯨ ꯃꯦꯝꯃꯒ ꯃꯁꯨ ꯅꯨꯄꯤꯗꯨ ꯃꯦꯝꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯕꯗꯨꯗ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯆꯥꯗꯨ ꯂꯤꯛꯂꯥ ꯍꯣꯏꯒ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯈꯦꯡꯈꯦꯡ ꯂꯥꯎꯕꯤ ꯑꯉꯥꯡ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯒꯤ ꯇꯧꯔꯝꯃꯤ ꯇꯝꯐꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯝꯒꯁꯦ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯇ ꯃꯥꯜꯂꯤ ꯊꯦꯝꯕꯤꯅ ꯍꯣ ꯃꯣꯏꯗꯤ ꯃꯃꯥ ꯂꯩꯇꯕꯩꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯊꯣꯏꯕꯤꯆꯥꯅ ꯀꯅꯥ ꯍꯥꯏꯅꯣ ꯑꯩꯁꯨ ꯏꯃꯥ ꯂꯩꯖꯩꯅꯦ ꯊꯦꯝꯕꯤꯅ ꯍꯥꯏꯌꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤ ꯌꯥꯝ ꯊꯤꯕꯅꯤꯉꯣ ꯃꯃꯥꯁꯨ ꯂꯩꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯒ ꯇꯝꯐꯥꯒꯅ ꯊꯣꯏꯕꯤꯆꯥꯗꯨ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯗꯨ ꯆꯥꯎꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯏꯃꯥ ꯁꯩꯁꯛꯄꯤ ꯂꯥꯛꯄꯗꯣ ꯉꯥꯏꯒꯦ ꯂꯩꯇ꯭ꯔꯒ ꯃꯤ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯍꯥ ꯅꯣꯏ ꯍꯣꯔꯦꯟ ꯏꯃꯥ ꯁꯩꯁꯛꯄꯤꯗ ꯇꯥꯛꯊꯣꯛꯀꯦꯕ ꯈꯪꯅꯤ ꯅꯣꯏ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯒ ꯇꯝꯐꯥꯒꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯂꯤꯛꯂꯥꯅ ꯊꯣꯏꯕꯤ ꯁꯤ ꯀꯞꯀꯅꯨꯁꯤ ꯏꯆꯦ ꯍꯣꯏ ꯂꯩꯁꯤꯗꯤ ꯃꯣꯏꯅ ꯍꯦꯛꯇ ꯏꯅꯥꯎꯗ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯟꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯅ ꯊꯣꯏꯕꯤꯆꯥꯗꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯞꯇꯛꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯁꯨ ꯃꯃꯥ ꯎꯕꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯃꯥꯅ ꯂꯩꯔꯤꯕꯗꯣꯝꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯛꯄ ꯍꯧꯔꯛꯄꯗ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥꯁꯨ ꯃꯃꯥꯒꯤ ꯏꯪꯒꯤꯠꯇꯨ ꯎꯕꯗ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥꯗꯨ ꯊꯨꯅꯃꯛ ꯎꯝꯁꯤꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯁꯩ ꯇꯝꯕꯤꯕ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯏꯁꯩ ꯇꯝꯕꯤꯔꯝꯃꯤ ꯏꯁꯩ ꯇꯝꯕꯗꯨ ꯂꯣꯏꯔꯒ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥ ꯍꯣꯏꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥꯅ ꯏꯆꯦ ꯂꯤꯛꯂꯥ ꯀꯩꯒꯤꯅꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯁꯤꯕꯣ ꯂꯤꯛꯂꯥꯁꯨ ꯑꯉꯥꯡꯅꯒ ꯑꯣꯏꯕꯒ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯅ ꯊꯣꯏꯕꯤꯆꯥꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅ ꯁꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯆꯥ ꯃꯣꯏꯅ ꯍꯥꯏꯗꯣ ꯃꯇꯨꯡꯗꯗꯤ ꯇꯥꯔꯅꯨꯗ ꯃꯣꯏꯒꯤꯗꯣ ꯅꯪꯕꯨ ꯁꯥꯎꯅꯕ ꯂꯛꯅꯩꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯁꯥꯎꯕꯤꯔꯣꯏ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧꯅ ꯈꯨꯝꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯀꯔꯤꯁꯨ ꯈꯟꯗ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯊꯣꯏꯕꯤꯆꯥꯅ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯥꯁꯨ ꯇꯞꯅ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕꯤꯆꯥꯗꯨ ꯂꯤꯛꯂꯥ ꯍꯣꯏꯒ ꯂꯣꯏꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯏꯁꯩ ꯇꯝꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯔꯨꯕꯗꯨꯅ ꯍꯦꯟꯅ ꯊꯣꯏꯕꯤꯆꯥꯗꯨ ꯅꯨꯡꯇꯤꯒꯤ ꯃꯤꯒ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯤꯛꯂꯥꯅ ꯍꯥꯀꯟ ꯑꯣꯏꯕꯗꯒꯤ ꯃꯤꯅꯗꯤ ꯄꯥꯛ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯏꯕꯤꯆꯥ ꯏꯁꯩ ꯇꯝꯕ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯅ ꯏꯁꯩ ꯇꯝꯕ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯨ ꯀꯩꯒꯤꯅꯣ ꯕꯥꯕꯥ ꯏꯁꯩ ꯇꯝꯕ ꯂꯥꯏꯅꯦ ꯇꯧꯔꯤꯗꯣ ꯃꯣꯏꯗꯤ ꯆꯨꯝꯅ ꯏꯁꯩ ꯇꯝꯗꯤꯌꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯏꯁꯩ ꯇꯝꯕ ꯆꯠꯄꯗ ꯇꯜꯂꯦ ꯆꯠꯂꯣꯏ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯄꯥꯕꯅ ꯅꯈꯣꯏꯒꯤ ꯏꯁꯩ ꯇꯝꯕꯤ ꯏꯃꯥꯗꯨꯗ ꯃꯇꯨꯡꯗ ꯏꯆꯥꯗ ꯈꯠꯅꯕ ꯍꯧꯗꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯐꯔꯦꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯇꯜꯂꯕꯅꯤꯅꯅꯦ ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯏꯁꯩ ꯇꯝꯕ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯏꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯁꯦ ꯊꯣꯏꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯇꯣꯝꯇ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯈꯪꯍꯧꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯏꯁꯩ ꯁꯛꯄꯗꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯏꯁꯩ ꯑꯃꯇ ꯑꯣꯏꯅ ꯁꯛꯍꯧꯗꯅ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯁꯨ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯅ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯃꯄꯤ ꯇꯥꯅ ꯇꯥꯔꯝꯃꯤ ꯃꯃꯥ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯏꯁꯩ ꯁꯛꯄꯁꯦ ꯃꯁꯤ ꯎꯕꯗ ꯅꯪ ꯀꯌꯥꯗꯤ ꯍꯔꯥꯎꯔꯝꯒꯅꯤ ꯑꯁꯤ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯈꯪꯖꯔꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯊꯦꯝꯕꯗꯒꯤ ꯏꯁꯩ ꯇꯝꯕꯗꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯤꯛꯂꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯃꯇꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯁꯩ ꯇꯝꯐꯝꯗꯗꯤ ꯏꯁꯩ ꯇꯝꯕꯤ ꯑꯗꯨꯅ ꯉꯥꯡꯕꯗꯒꯤ ꯑꯉꯥꯡ ꯑꯇꯩꯅ ꯊꯣꯏꯕꯤꯆꯥꯗ ꯂꯛꯅꯕꯗꯨ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯊꯣꯏꯕꯤꯆꯥꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨ ꯊꯕꯥꯁꯨ ꯑꯅꯛꯄꯗ ꯃꯇꯥ ꯑꯃ ꯎꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯗ ꯑꯉꯥꯡꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯆꯥꯕꯨ ꯂꯛꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯉꯥꯡꯁꯤꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯍꯩ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯕꯦꯝꯃ ꯀꯞꯀꯅꯨꯁꯦ꯫ ꯊꯦꯝꯕꯤꯅ ꯃꯥꯗꯤ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯅꯤ, ꯃꯃꯥ ꯂꯩꯁꯨ ꯂꯩꯇꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡ ꯑꯇꯩꯅꯁꯨ ꯃꯥꯗꯤ ꯆꯤꯟꯊꯤꯕꯤꯅꯦ ꯆꯤꯟꯊꯤꯕꯤ꯫ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯅꯦ꯫ ꯊꯕꯥꯅ ꯕꯦꯝꯃ ꯁꯦ ꯀꯞꯀꯅꯨꯁꯦ, ꯅꯦꯅꯦ ꯅꯪꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯊꯣꯏꯕꯤꯆꯥꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯟꯕꯤ ꯊꯣꯏꯕꯤꯆꯥꯅ ꯊꯕꯥꯒ ꯃꯈꯨꯠ ꯁꯝꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯏꯕꯦꯝꯃꯅ ꯀꯅꯥ? ꯑꯕꯣ ꯅꯤꯅꯦꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒ ꯇꯤꯟꯅꯔꯝꯅꯦ꯫ ꯏꯅꯦ ꯑꯉꯥꯡꯁꯦ ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯂꯝꯕꯤꯗ ꯂꯛꯅꯕꯗꯒꯤ ꯀꯞꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒꯤ ꯑꯩꯅ ꯌꯨꯝꯁꯤ ꯌꯧ ꯐꯥꯎꯕ ꯊꯤꯜꯂꯛꯄꯅꯤ꯫ ꯅꯤꯅꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯏꯃꯥꯗ ꯇꯝꯃꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯟꯕꯤ ꯃꯁꯨ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥꯅ ꯑꯍꯟꯕꯤꯗ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯕꯦꯝꯃ, ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯣ ꯊꯥ 3 ꯁꯨꯖꯤꯜꯂꯛꯂꯦ, ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯊꯕꯥ ꯑꯍꯟꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯅ ꯊꯣꯏꯕꯤꯆꯥꯕꯨ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯊꯕꯥꯗꯨ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯕꯥꯅ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯕꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯨꯄꯥ ꯑꯐꯕ ꯀꯌꯥꯅ ꯅꯪꯕꯨ ꯂꯧꯕꯤꯒꯦ ꯍꯥꯏꯕꯗꯨꯅ ꯌꯥꯗ꯭ꯔꯒ ꯃꯤꯒꯤ ꯃꯇꯨ ꯂꯩꯈꯤꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯇꯣꯏꯅ ꯆꯠꯇꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯕꯣ? ꯏꯃꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯑꯃꯗ ꯈꯟꯕ ꯂꯩꯇꯦ꯫ ꯑꯩꯅ ꯇꯣꯏꯅ ꯆꯠꯂꯤꯕꯗꯨꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯠꯄꯅꯤ꯫ ꯍꯣꯏꯅꯦ ꯅꯪꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯠꯄ ꯑꯣꯏꯔꯁꯨ ꯃꯤꯅꯗꯤ ꯐꯖꯅ ꯉꯥꯡꯅꯔꯣꯏꯅꯦ꯫ ꯅꯪ ꯅꯁꯥꯅ ꯂꯩꯁꯥꯕꯤꯅꯤꯀꯣ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯃꯥꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗ ꯆꯣꯔꯣꯜ ꯄꯥꯔꯣꯜ ꯄꯪꯂꯣꯟꯗ ꯂꯣꯜꯂꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯄꯥꯈꯠꯄ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯍꯟꯕꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯋꯥꯈꯜ ꯆꯣꯏꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯈꯔ ꯂꯩꯔꯒ ꯃꯇꯣꯝꯇ ꯐꯖꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯍꯟꯖꯥꯎꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯗꯨꯅ ꯐꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯏꯅꯦ ꯍꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯕꯨ? ꯑꯍꯟꯕꯤꯅ ꯌꯨꯝꯁꯦ ꯃꯥꯏꯕ ꯇꯣꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯥ? ꯃꯥꯏꯕ ꯇꯣꯅꯥꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯏꯅꯦ ꯃꯥꯏꯕ ꯇꯣꯅꯥ ꯍꯥꯏꯔꯤꯕꯗꯨ ꯏꯆꯥꯃꯛꯅꯤ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯈꯟꯅꯁꯤ ꯇꯥꯟꯅꯁꯤ꯫ ꯑꯍꯟꯕꯤ ꯃꯥꯏꯕ ꯇꯣꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯏꯗꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯇꯣꯅꯥꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯇꯣꯅꯥꯒꯤ ꯃꯃꯤꯠꯇ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯏꯅꯦ ꯍꯣꯏꯒꯤꯁꯤꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯇꯧꯔꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯏꯕ
ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯀꯥꯏ ꯇꯥꯅ ꯎꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯍꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕꯇꯣꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯍꯟꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯍꯟꯕꯤꯗꯤ ꯃꯥꯏꯕꯇꯣꯟꯅꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯏꯕ, ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯏꯃꯧꯒꯤ ꯊꯋꯥꯏꯗꯨꯅ ꯏꯁꯨꯒ ꯁꯦꯠꯅꯕ ꯌꯥꯒꯅꯤ? ꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯕ ꯂꯥꯏꯊꯧ ꯑꯃ ꯇꯧꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯍꯟꯕꯤꯗꯤ ꯃꯥꯏꯕꯇꯣꯟꯅꯥꯅ ꯀꯔꯤꯁꯨ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯕꯇꯣꯟꯅꯥꯅ ꯂꯥꯏꯊꯧ ꯑꯃ ꯇꯧꯕꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯃꯅꯥꯛꯇ ꯁꯨꯛꯆꯪ ꯆꯪꯂꯛꯇ꯭ꯔꯕꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯏꯃꯥ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯑꯩ ꯏꯃꯥ ꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯔꯨꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯗꯕꯗꯨꯅ ꯑꯍꯤꯡꯗ ꯂꯝꯕꯤ ꯂꯝꯖꯥꯎ ꯇꯦꯡꯊꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯂꯩꯅꯨꯡ ꯁꯨꯔꯨꯡꯗ ꯇꯦꯡꯊꯥꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯃꯄꯥꯕꯨꯡꯗ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕꯗꯨ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯕꯒ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ, ꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯄꯜꯂꯛꯀꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯄꯥꯕꯨꯡꯅ ꯃꯃꯥꯏꯕꯦꯝꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯕꯗꯨꯗ ꯍꯤꯛ ꯂꯥꯎꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯉꯝꯗ ꯊꯋꯥꯏ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯋꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯊꯕꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯁꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯤꯗꯣ ꯏꯁꯥꯒꯤ ꯃꯃꯥ ꯑꯣꯏꯅꯕ ꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯊꯕꯥꯒꯤ ꯃꯃꯪꯗ ꯊꯣꯏꯕꯤꯆꯥꯅ ꯃꯃꯥ ꯌꯥꯎꯗꯅ ꯋꯥꯅ ꯂꯦꯟꯕꯗꯨ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯅ ꯊꯕꯥꯒꯤ ꯃꯃꯪꯗ ꯎꯍꯜꯂꯝꯃꯤ꯫ ꯊꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯆꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯣꯏꯕꯤꯆꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯥꯗꯨ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤꯆꯥꯒꯤ ꯈꯜꯂꯒ ꯊꯕꯥꯗꯨ ꯊꯣꯏꯕꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯕꯥꯅ ꯊꯣꯏꯕꯤꯆꯥꯕꯨ ꯑꯃꯨꯛ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯊꯕꯥꯅ ꯊꯣꯏꯕꯤꯆꯥꯕꯨ ꯂꯨꯅ ꯇꯧꯖꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯦꯞꯂꯤꯉꯩ ꯃꯇꯝꯗ ꯈꯝꯅꯨꯡ ꯁꯋꯥ ꯂꯝꯗꯒꯤ ꯈꯝꯅꯨꯡꯒꯤ ꯀꯣꯏꯂꯥꯡꯒꯣꯟꯕꯤꯗꯨ ꯇꯞꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯏꯁꯨ ꯏꯕꯦꯝꯃ, ꯂꯥꯛꯑꯣ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ꯫ ꯍꯣꯏ ꯑꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯅ ꯊꯣꯏꯕꯤꯆꯥꯗꯨ ꯊꯕꯥꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯊꯕꯥꯅ ꯊꯣꯏꯕꯤꯆꯥꯕꯨ ꯂꯨꯅ ꯇꯧꯖꯕꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯄꯣꯛꯇꯨꯅ ꯊꯕꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯃꯆꯜꯅꯨꯄꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯃꯍꯧꯁꯥꯅ ꯉꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯃꯆꯥꯕꯨ ꯀꯧꯔꯒ ꯆꯪꯂꯛꯏ꯫ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯉꯁꯤ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯗꯨꯕꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯏꯃꯥ꯫ ꯏꯆꯥꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯧꯒꯠꯂꯣ ꯑꯗꯨꯗꯤ, ꯃꯇꯝꯁꯦ ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯔꯤꯅꯣ ꯃꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯃꯥꯕꯨ ꯊꯕꯛꯀ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯈꯪꯖꯗꯦꯗ, ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ, ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯇꯥꯗ꯭ꯔꯤꯁꯤꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ
ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯧꯁꯤꯗꯤꯕ ꯇꯨꯝꯕꯒ ꯉꯝꯕꯖ ꯅꯠꯇꯦ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯅꯆꯜꯅ ꯊꯣꯡꯍꯧꯕꯅꯤ ꯂꯣꯏꯕꯨ ꯂꯣꯏꯔꯝꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯆꯠꯅꯅꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯁꯣꯝꯗꯁꯨ ꯊꯕꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯏꯪ ꯇꯞꯆꯕꯅ ꯃꯥꯒꯤ ꯂꯩꯇꯦꯡꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯁꯨꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯊꯕꯥꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯥꯁꯨ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨꯅ ꯊꯕꯥ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯃꯦꯗ ꯏꯗꯣꯝꯆꯥ ꯆꯪꯕꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯥꯔꯤꯅꯤ ꯁꯨꯝ ꯊꯕꯥ ꯏꯕꯦꯝꯃ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯡ-ꯐꯤꯔꯥꯜ ꯐꯖꯔꯦ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯌꯥꯝꯅꯁꯨ ꯊꯥꯒꯠꯄꯤꯒꯅꯨꯗ ꯊꯥꯗꯔꯛꯄꯗ ꯑꯩ ꯈ꯭ꯋꯥꯡ ꯇꯦꯛꯄ ꯉꯝꯖꯔꯣꯏꯕ ꯑꯗꯨꯗꯒꯤ ꯋꯥꯁꯨ ꯅꯠꯇꯦꯅꯦ ꯊꯕꯥ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯂꯩꯖꯔꯝꯃꯗꯤꯅꯦ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯖꯔꯝꯃꯗꯧꯅꯤ ꯏꯗꯣꯝꯆꯥꯒꯤ ꯋꯥꯁꯤꯗꯤ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯏꯍꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ ꯐꯤ ꯍꯧꯅꯅꯕ ꯊꯝꯂꯝꯕꯗꯨꯕꯨ ꯅꯪꯕꯨ ꯍꯧꯔꯕ꯭ꯔꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯣꯏꯔꯕꯅꯤ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯊꯕꯛ ꯇꯧꯕꯗꯁꯨ ꯃꯆꯨ ꯇꯥꯏ ꯅꯪꯅ ꯂꯩꯔꯨꯗꯧꯕ ꯅꯨꯄꯥꯗꯣ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯗꯣꯝꯆꯥꯁꯤꯃ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨ ꯐꯤꯒꯣꯟꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯕꯥꯒ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ ꯊꯕꯥꯒꯤ ꯏꯪ ꯇꯞꯆꯕ ꯃꯣꯡꯍꯥꯗ ꯃꯇꯧꯗꯅꯤ ꯇꯣꯝꯄꯣꯛꯅ ꯍꯦꯟꯅ ꯉꯥꯎꯖꯔꯤꯕ ꯇꯣꯝꯄꯣꯛ ꯊꯕꯥꯒ ꯃꯕꯥꯅꯤꯅ ꯍꯦꯛ ꯎꯟꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯗꯨꯅ ꯊꯕꯥꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤ ꯊꯕꯥꯅ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯄꯣꯛ ꯍꯔꯥꯎꯖꯩ ꯇꯥ ꯇꯣꯝꯄꯣꯛ ꯀꯔꯤ ꯂꯩꯔꯒꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤ ꯂꯥꯛꯏꯁꯤꯕꯣ ꯊꯕꯥ ꯉꯁꯤꯗꯤ ꯅꯪ ꯄꯨꯗꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯇꯥ ꯇꯣꯝꯄꯣꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯒꯅꯨ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯒꯦ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯉꯣꯟ ꯍꯥꯏꯔꯛꯏꯁꯤꯕꯣ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯤꯔꯣ ꯊꯕꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯇꯣꯝꯄꯣꯛꯅ ꯊꯕꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤ ꯃꯃꯧ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕꯒ ꯇꯧꯗꯦ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯔꯧꯏ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯅꯨꯄꯥꯅꯣꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯗ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯉꯟꯅ ꯄꯨꯔꯛꯅꯕ ꯑꯣꯏꯔꯝꯂꯤꯗꯅ ꯃꯈꯣꯏ ꯄꯥꯄꯣ ꯌꯥꯔꯦ ꯃꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯀꯣ ꯅꯆꯥ ꯅꯃꯧꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯣꯛꯂꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯊꯕꯥ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯃꯁꯦꯟ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯅꯣꯡꯃꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯍꯧꯁꯤꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯒꯨꯝ ꯑꯗꯨꯃꯛ ꯉꯥꯡꯕꯤꯔꯝꯃꯤ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ ꯇꯣꯝꯕꯤ ꯏꯁꯧ ꯂꯥꯡꯗꯅ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯕꯨ ꯀꯧꯔꯛꯏ ꯃꯧ ꯅꯄꯥꯒꯤ ꯐꯤ ꯈꯔꯁꯦ ꯑꯃꯨꯛꯇ ꯁꯨꯔ ꯂꯥꯎ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦꯅꯦ ꯀꯥꯗ ꯁꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯕꯁꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯊꯕꯛ ꯑꯃꯠꯇꯅꯦ ꯍꯥꯏꯅꯗꯗꯤ ꯇꯧꯅꯤꯁꯨ ꯈꯪꯗ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯂꯨꯕꯅꯤ ꯏꯃꯥ ꯍꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯉꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦ ꯃꯁꯛ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯅꯨꯄꯥ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯏꯃꯥꯗ ꯍꯥꯏꯌꯣ ꯏꯃꯥꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕꯅꯤ ꯊꯕꯥ ꯌꯥꯝ ꯇꯟꯅ ꯃꯅꯦꯝꯕꯨ ꯀꯧꯔꯗꯨꯅ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯂꯒ ꯁꯦꯜ ꯇꯥꯅꯤꯗꯤ ꯈꯪꯗꯦꯅꯦ ꯁꯦ ꯁꯤꯈꯛꯁꯤ ꯄꯨꯔꯒ ꯆꯠ ꯂꯩꯇꯦ ꯁꯦꯜꯒ ꯊꯕꯥ ꯃꯅꯦꯝꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯔꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯊꯕꯥ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯖꯩ ꯊꯕꯥ ꯌꯨꯝꯗꯨꯗ ꯁꯦꯜ ꯊꯣꯛꯇꯅ ꯂꯩꯕꯗꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯐꯤꯁꯥ ꯀꯣꯟꯁꯤ ꯑꯩ ꯄꯨꯔꯒꯦꯕ ꯁꯦꯜ ꯊꯣꯛꯇꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯌꯥꯔꯣꯏꯅꯤ ꯊꯕꯥ ꯅꯆꯦꯒ ꯅꯅꯥꯎꯒꯅ ꯐꯤ ꯁꯥꯔꯤ ꯅꯪꯅ ꯁꯤ ꯄꯨꯈ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯀꯝꯗꯧꯗꯧꯔꯤ ꯉꯝꯂꯅꯤ ꯍꯥꯏꯗꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯅꯪꯒꯤ ꯉꯝꯅꯕ ꯍꯣꯠꯅꯔꯣ
ꯑꯩꯅ ꯋꯥꯔꯒ ꯅꯣꯏ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥ ꯀꯞꯂꯛꯏ ꯅꯁꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯕꯅꯤ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯄꯤ ꯇꯥꯍꯩꯗꯦ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯈꯥꯡꯉꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯕꯥ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯟꯅꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯔꯤ ꯐꯤ ꯊꯨꯞꯆꯤꯟꯅ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯐꯪꯂꯛꯄ ꯁꯦꯜ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯁꯤꯟꯅꯗꯦ ꯑꯩꯁꯨ ꯋꯥꯁꯦ ꯉꯥꯡꯊꯣꯛꯇꯅ ꯁꯨꯝ ꯈꯥꯡꯕꯅꯤ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯄꯨꯔꯛꯈꯤꯕ꯭ꯔꯥ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯁꯦꯜ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯗꯥꯏ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ ꯐꯤꯁꯥꯀꯣꯟ ꯑꯃꯇ ꯂꯩꯕꯤꯌꯨꯁꯤꯁꯨ ꯌꯥꯗꯦꯅꯦ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦꯕ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯑꯩꯕꯨ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯈꯔ ꯂꯩꯔꯒ ꯂꯩꯒꯦ ꯅꯪꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯂꯩꯕ ꯉꯝꯈꯤꯔꯣꯏ ꯏꯃꯥ ꯏꯄꯥꯅ ꯄꯤꯕꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛꯁꯨ ꯀꯨꯏꯔꯣꯏ ꯍꯥꯏꯔꯒ ꯂꯧꯕꯤꯈꯤꯗꯨꯅ ꯄꯨꯝꯅꯃꯛ ꯅꯃꯥꯁꯤꯗ ꯁꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯃꯥꯁꯤꯅ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯅ ꯍꯣꯡꯈꯤꯒꯦ ꯇꯧꯅꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯕꯅꯦ ꯏꯁꯧ ꯀꯗꯥꯡꯀꯅꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯅ ꯏꯪ ꯇꯞꯈꯤꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯁꯧꯅ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦꯀꯣ ꯃꯈꯥ ꯇꯥꯔ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯗꯤ ꯐꯅ ꯁꯥꯎꯒꯟꯗꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯥꯎꯔꯛꯀꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯤꯉꯩꯗꯗꯤ ꯃꯤ ꯈꯨꯗꯤꯡꯅ ꯐꯖꯩꯗ ꯍꯥꯏꯕꯤꯔꯝꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯃꯥꯜꯂꯤꯗꯅ ꯑꯉꯥꯡꯒꯤ ꯉꯥꯃꯣꯛ ꯑꯃꯇꯪ ꯂꯩꯕꯒꯤꯁꯨ ꯃꯣꯏꯗꯒꯤ ꯁꯦꯜ ꯅꯤꯕ ꯁꯤꯕꯨ ꯀꯔꯝꯕ ꯌꯨꯝꯕꯥꯜꯅꯣ ꯉꯥꯡꯍꯧꯔꯣ ꯅꯪ ꯑꯗꯥꯏꯗ ꯉꯥꯡꯍꯧꯔꯣꯀꯣ ꯍꯦꯛꯇ ꯄꯣꯊꯥ ꯐꯪꯗꯦ ꯋꯥꯅꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯕꯤ ꯆꯠꯈꯤꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯕ ꯆꯩꯕ ꯂꯦꯞꯇꯦ ꯃꯧꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡ ꯆꯦꯟꯕꯁꯦ ꯃꯥ ꯃꯇꯣꯝꯇ ꯃꯉꯥꯏꯔꯗꯧꯁꯤꯉꯥꯏꯅꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯧ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯅꯃꯤꯠꯀ ꯇꯥꯡꯂꯕ꯭ꯔꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦꯃ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯉꯝꯂꯤ ꯃꯈꯩꯗꯤ ꯍꯣꯠꯅꯕꯅꯤ ꯉꯝꯗ꯭ꯔꯦ ꯀꯌꯥꯗ ꯉꯝꯂꯤ ꯃꯁꯤꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯊꯕꯛꯅ ꯅꯆꯜꯂꯁꯤꯅ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯍꯩꯃ ꯑꯗꯨ ꯈꯪꯂꯗꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯁꯤꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯇꯧꯍꯜꯂꯣ ꯃꯉꯣꯟꯗ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯨ ꯃꯅꯝ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯊꯕꯛ ꯑꯝꯇ ꯇꯧꯗꯕ꯭ꯔꯣ ꯑꯩꯁꯨ ꯑꯉꯝꯕ ꯊꯕꯛꯀꯤ ꯁꯨꯔꯤꯗꯅ ꯏꯅꯝꯃꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯆꯠꯂꯒ ꯂꯩꯔꯦ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯍꯩ ꯃꯧꯇꯧ ꯉꯝꯕꯤ ꯅꯌꯨꯝꯗ ꯆꯠꯂꯛꯄ ꯁꯥꯖꯠ ꯏꯆꯠꯇꯣ ꯅꯌꯨꯝ ꯄꯥꯜꯂꯛꯂꯕꯗꯤ ꯁꯦꯝꯗꯣꯛꯀꯗꯕꯅꯤꯅꯦꯍꯦ ꯑꯗꯨꯅꯕꯨ ꯏꯋꯥ ꯈꯥꯕꯩ ꯑꯃ ꯏꯄꯥꯝ ꯈꯥꯕꯩ ꯑꯃ ꯍꯥꯏꯅꯔꯤꯕꯅꯤ ꯌꯨꯝ ꯄꯥꯜꯂꯛꯂꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯏꯌꯨꯝꯅꯤ ꯈꯟꯒꯗꯕꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕ ꯃꯧ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯅꯪꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯏꯔꯨꯖꯕꯗ ꯐꯥꯎꯕ ꯃꯇꯝ ꯀꯌꯥꯝ ꯂꯧꯔꯤꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗꯁꯨ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯦ ꯂꯧꯗꯦ ꯆꯩꯔꯦ ꯉꯥꯡꯂꯦ ꯅꯅꯥꯗ ꯍꯥꯞꯇꯦ ꯅꯪꯒꯨꯝꯕ ꯃꯧꯁꯤꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇꯦ ꯌꯦꯡꯉꯨ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯃꯣꯏꯗꯤ ꯍꯦꯛ ꯂꯩꯕꯤꯈ꯭ꯔꯣ ꯏꯃꯥ ꯃꯁꯤ ꯃꯁꯣꯡꯄꯥꯠ ꯅꯥꯏꯗ ꯁꯥꯗꯅ ꯃꯁꯦ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯦ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯄꯦꯠ ꯉꯥꯡꯂꯤ ꯃꯆꯤꯟꯗꯨꯗꯅꯦ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯕꯨ ꯊꯥꯖꯤꯜꯂꯛꯎꯔꯣ ꯍꯧꯖꯤꯛ ꯊꯥꯖꯤꯜꯂꯛꯎꯔꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯧꯑꯣꯏꯗꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯃꯧꯁꯨ ꯃꯤꯅꯦ ꯃꯤ ꯃꯅꯝꯃꯒꯤ ꯃꯑꯣꯡꯁꯤꯗ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯏꯅꯝꯃꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕꯤꯔꯣ ꯌꯦꯡꯗꯕ ꯇꯥꯔꯗꯅ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯗꯗꯤ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯍꯦ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯕ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯐꯤ ꯀꯜꯂꯝꯂꯒ ꯊꯕꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯇꯣꯝꯕꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯄꯤꯁꯛꯈꯣꯏꯗ ꯂꯥꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯏꯆꯦ ꯄꯤꯁꯛ ꯏꯆꯦꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯑꯩꯗꯤ ꯏꯆꯦꯒꯤ ꯏꯃꯧꯁꯦ ꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯄꯤꯁꯛ ꯃꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯣꯝꯕꯤ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯏꯃꯧꯁꯤꯗ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯏꯗꯣꯝꯆꯥ ꯂꯥꯛꯄꯤꯔꯝꯂꯤꯕ꯭ꯔꯥ ꯂꯥꯛꯏꯌꯦ ꯏꯗꯣꯝꯆꯥ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯍꯣꯏ ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯃꯧꯗꯣ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯣ
ꯋꯥꯈꯜ ꯍꯦꯟꯅꯁꯨ ꯈꯟꯈꯤꯅꯨꯗ ꯃꯔꯥꯏ ꯇꯥꯖꯔꯛꯁꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯤꯟꯗꯒꯤ ꯍꯦꯜꯂꯤ ꯈꯨ ꯈꯨ ꯀꯥꯝꯕꯗ ꯍꯟꯗꯛꯇꯤ ꯏꯆꯥꯅꯨꯄꯤꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯃꯅꯝꯃꯒ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯈꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯏꯟꯗꯣꯝꯆꯥ ꯆꯥ ꯊꯛꯁꯤ ꯕꯦꯝꯃ ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯜꯂꯧꯅꯦ ꯅꯄꯥꯝꯗꯁꯨ ꯅꯌꯨꯝ ꯊꯪꯅꯔꯛꯏꯕꯅꯤ ꯅꯣꯏꯗꯤ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯕꯅꯤ ꯏꯟꯗꯣꯝꯆꯥ ꯂꯧꯗꯦꯗ ꯈꯪꯗꯦ ꯊꯕꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯈꯤꯗꯕꯅꯤ ꯃꯁꯛ ꯐꯖꯕ ꯊꯕꯛ ꯇꯧꯕꯗꯅꯦ ꯃꯆꯨ ꯇꯥꯏꯌꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥꯔꯤꯅꯔꯝꯃꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯑꯣꯡꯁꯤꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯛꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯥꯍꯧ ꯉꯟꯕ ꯃꯧꯁꯤꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯕ ꯅꯣꯝꯕ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯗꯨꯅ ꯏꯪꯈꯣꯜꯗꯨ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ ꯃꯅꯦꯝ ꯃꯀꯨ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯅꯦꯝ ꯑꯩꯅ ꯃꯧ ꯁꯥꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕꯁꯦ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯂꯦꯝꯕꯤꯅ ꯏꯃꯥ ꯂꯧꯔꯔꯣꯏꯅ ꯂꯧꯗ꯭ꯔꯃꯤꯁꯤꯗ ꯉꯥꯡꯂꯤꯗꯨꯕꯨ ꯇꯟꯗ꯭ꯔ ꯈꯪꯗꯦꯅꯦ ꯃꯤꯅ ꯉꯥꯡꯉꯤ ꯆꯩꯔ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯃꯤꯁꯤꯗ ꯏꯅꯝꯃꯒꯨꯝꯕ ꯃꯧꯗꯤ ꯃꯄꯣꯛ ꯃꯄꯣꯛꯇꯅꯦ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦ ꯏꯕꯨꯡꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯁꯨ ꯃꯈꯨꯗ ꯄꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯕꯨ ꯑꯩꯅ ꯄꯥꯏꯗꯅ ꯀꯅꯥꯅ ꯄꯥꯏꯍꯟꯗꯧꯔꯤꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯂꯦꯡꯗ ꯂꯦꯡꯈꯠꯄꯤꯔꯦꯗꯅ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯧꯒꯦ ꯏꯃꯥ ꯅꯣꯡꯉꯥꯜꯂꯛꯄꯒ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯏꯁꯧꯗꯣ ꯂꯦꯝꯕꯤꯅ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤꯅ ꯅꯄꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯏꯕꯨꯡꯁꯦ ꯀꯨꯔꯣꯟ ꯍꯨꯕ ꯍꯧꯔꯕꯅꯤ ꯍꯌꯦꯡꯉꯥꯛ ꯑꯩꯅ ꯏꯄꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯕ ꯍꯨꯔꯥꯟꯕꯅ ꯀꯣꯛꯇꯅ ꯄꯤꯄꯛꯑꯦꯗꯣ ꯍꯦꯛ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯥꯕꯅ ꯋꯥ ꯉꯥꯡꯊꯣꯛꯇꯕꯁꯤꯗ ꯀꯩꯁꯨ ꯈꯪꯂꯝꯂꯔꯣꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯇꯕꯨ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯍꯩꯇꯕꯒꯤ ꯍꯥꯏꯗꯣꯛꯄꯅꯤ ꯈꯔꯗ ꯉꯥꯏꯔꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯏꯕꯨꯡꯁꯦ ꯂꯝꯕꯣꯏꯒꯗꯕ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯏꯕꯦꯝꯃ ꯅꯪ ꯈꯪꯉꯣꯏ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯅꯪ ꯏꯅꯝꯃꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯔꯨꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ ꯅꯨꯄꯥ ꯐꯥꯅꯅꯕ ꯃꯍꯩꯗꯣ ꯑꯗꯨꯇꯪ ꯇꯥꯛꯄꯤꯌꯨ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯅꯪ ꯅꯁꯝ ꯈ꯭ꯔꯥꯎꯔꯤꯗꯣ ꯁꯤꯟꯅꯅ ꯐꯣꯏꯗꯠꯂꯨꯔꯣ ꯅꯪ ꯍꯧꯖꯤꯛ ꯍꯥ ꯅꯁꯝꯅ ꯁꯤꯟꯅꯅ ꯐꯣꯏꯗꯠꯂꯨꯔꯕ ꯅꯪ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯗ ꯀꯔꯤꯅꯣ ꯉꯥ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯤ ꯍꯥ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯕꯨꯡꯗꯣ ꯐꯕꯅꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯕꯨꯡꯁꯤꯅ ꯀꯅꯥꯒꯤ ꯃꯕꯨꯡꯒꯕꯨ ꯑꯣꯟꯅꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯍꯩ ꯌꯥꯝ ꯁꯤꯡꯕ꯭ꯔꯣ ꯌꯥꯝ ꯍꯩ ꯁꯤꯡꯕ꯭ꯔꯦꯕꯨ ꯅꯃꯥꯏ ꯅꯨꯃꯤꯠ ꯈꯪꯗ꯭ꯔꯈꯩꯅꯦ ꯊꯥꯖꯤꯜꯂꯧꯔꯣ ꯍꯧꯖꯤꯛ ꯍꯣ ꯑꯩꯉꯣꯟꯗꯅꯦ ꯅꯨꯄꯥ ꯊꯣꯏꯕꯗꯨꯒꯨꯝ ꯏꯅꯝꯃꯗꯁꯨ ꯊꯣꯛꯄꯤꯌꯣ ꯏꯕꯨꯡꯇꯅꯤ ꯍꯥꯏꯒꯦ ꯃꯤꯅ ꯃꯣꯔꯥꯅ ꯍꯥꯏꯅꯕ ꯏꯕꯨꯡꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯊꯕꯥꯅ ꯂꯩꯁꯥꯕꯤ ꯌꯨꯝꯒꯥꯏꯕꯤ ꯅꯪ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ ꯍꯥ ꯂꯣꯏꯅ ꯁꯤꯜꯂꯣꯕ ꯅꯪ ꯍꯣ ꯅꯪꯅ ꯄꯥꯜꯂꯨꯀꯣ ꯌꯨꯝꯁꯤꯁꯨ ꯅꯪꯅ ꯄꯥꯜꯂꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯁꯤꯜꯂꯛꯇꯕꯁꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯏꯅꯝꯃ ꯅꯣꯏꯅ ꯏꯃꯥ ꯄꯥꯕꯗ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕꯗꯨꯗꯤ ꯏꯃꯥ ꯄꯥꯕꯗꯤ ꯀꯩ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯨ ꯅꯣꯏꯅ ꯏꯃꯥ ꯄꯥꯕꯕꯨ ꯎꯁꯤꯠꯇ꯭ꯔꯤ ꯃꯈꯩ ꯑꯩꯅꯁꯨ ꯅꯣꯏꯕꯨ ꯎꯁꯤꯠꯂꯣꯏ ꯏꯅꯝꯃꯒꯤ ꯐꯅꯦꯛꯅ ꯃꯣꯟꯄꯥꯛ ꯐꯤꯗꯛ ꯑꯣꯏꯅ ꯊꯥꯕꯗ ꯍꯔꯥꯎꯅ ꯄꯣꯊꯥꯕ ꯉꯝꯕ ꯏꯕꯨꯡꯅꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯃꯁꯤ ꯉꯥꯡꯁꯤꯃꯁꯦ ꯉꯁꯤ ꯁꯤꯔꯅꯤꯁꯤ ꯃꯁꯤ ꯑꯩ ꯈꯨꯠꯇ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯣꯛꯂꯣ ꯀꯣ ꯃꯈꯥ ꯇꯥꯔꯅꯨ ꯇꯣꯝꯄꯣꯛ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯏꯃꯨꯡꯁꯤꯒꯤꯗꯤ ꯍꯣꯠꯅꯔꯤꯗꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯅꯁꯨ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯩꯌꯦꯕ ꯍꯥꯏꯌꯨ ꯇꯥꯁꯤ ꯀꯔꯤꯗꯤ ꯍꯣꯠꯅꯈ꯭ꯔꯦ ꯏꯆꯥꯅ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯏꯕꯦꯝꯃ ꯀꯌꯥꯗ ꯉꯝꯈ꯭ꯔ ꯃꯁꯤꯅꯨꯅꯦꯁꯦ ꯌꯦꯡꯉꯨꯅꯤ ꯇꯧꯔꯤꯁꯦ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯅꯥꯁꯤꯗ ꯍꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯅꯕꯅꯦꯅ ꯁꯦꯜꯗꯣ ꯁꯤꯟꯅꯕ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯅꯣꯡꯃꯗ ꯁꯤꯀꯤ ꯐꯥꯎ ꯄꯨꯊꯣꯛꯇꯅ ꯏꯃꯨꯡꯁꯤꯒꯤ ꯇꯧꯕꯤꯕ ꯅꯠꯇꯦꯗꯣ ꯁꯦꯜ ꯈꯖꯤꯛ ꯐꯔꯛ ꯇꯥꯔꯛꯄꯒꯤ ꯍꯥꯏꯔꯨꯕꯗꯁꯨ ꯅꯪꯅ ꯁꯤꯟꯅꯔꯝꯗꯦꯅ ꯍꯩꯈ꯭ꯔꯦ ꯌꯨꯝ ꯄꯥꯟꯕ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤ ꯑꯁꯤꯒꯅꯦ ꯅꯣꯏꯒ ꯆꯥꯃꯦꯛ ꯃꯥꯟꯅꯩꯀꯣ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯌꯥꯔꯦꯁꯤ ꯃꯃꯥ ꯁꯨꯝꯅ ꯇꯧꯔꯁꯤ ꯇꯣꯝꯄꯣꯛ ꯉꯁꯤꯗꯒꯤ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯔꯣ ꯅꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯀꯣ ꯉꯁꯤꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯂꯝꯁꯤꯠ ꯂꯝꯁꯦ ꯂꯥꯏ ꯊꯣꯡꯕꯩ ꯊꯥꯟꯕ ꯄꯨꯝꯅꯃꯛ ꯃꯧ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯅꯆꯜꯅ ꯇꯧꯕ ꯅꯃꯥꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯅꯣꯏꯅ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯣ
ꯑꯉꯥꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯅꯦꯅ ꯈꯜꯂꯤꯕ꯭ꯔꯅꯦ? ꯑꯍꯜꯁꯤꯡꯅ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯌꯨꯝꯕꯥꯜꯂꯣꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯅꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯝꯄꯣꯛꯀꯤ ꯏꯃꯨꯡ꯫ ꯇꯣꯝꯕꯤ ꯃꯆꯦ-ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ "ꯏꯆꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯆꯠꯀꯗ꯭ꯔꯣ?" "ꯇꯣꯝꯕꯤ, ꯑꯩꯗꯤ ꯆꯠꯂꯔꯣꯏ. ꯉꯔꯥꯡ ꯏꯕꯨꯡꯉꯣꯒ ꯃꯧꯒ ꯆꯠꯂꯒꯅꯦ ꯄꯣꯠꯌꯦꯡ ꯄꯤꯍꯜꯂꯨꯔꯦ." "ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯤ, ꯉꯔꯥꯡꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯈꯠꯅꯈ꯭ꯔꯦꯗ. ꯀꯩꯗꯧꯅꯕꯒꯤꯅꯣ?" "ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯏꯃꯧ ꯅꯨꯄꯤꯅꯁꯨ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕꯒꯅꯦ ꯂꯥꯛꯇ꯭ꯔꯕꯅꯦ ꯑꯩꯁꯨ." "ꯇꯣꯉꯥꯟ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯏꯆꯦ. ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ." "ꯈꯠꯅꯗꯕꯤ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯏꯅꯁꯨ ꯈꯔ ꯋꯥꯔꯤ ꯁꯥꯎꯀꯣ. ꯃꯥꯁꯨ ꯅꯤꯡꯉꯣꯜꯅꯤ. ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤ ꯂꯩꯗꯣꯏꯅꯣ? ꯃꯅꯝꯃꯒ ꯑꯣꯟꯁꯤꯟꯅꯗꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦꯀꯣ ꯇꯣꯝꯕꯤ." "ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯔꯕꯅꯤ, ꯂꯧꯗ꯭ꯔꯦ. ꯏꯃꯧꯁꯨ ꯏꯆꯥꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯍꯩꯅꯧꯖꯣꯝ ꯌꯨꯝꯕꯥꯜ ꯇꯦꯂꯪꯒꯥ ꯌꯩꯍꯤꯞ꫰ꯍꯩꯗꯣ ꯏꯆꯦ, ꯑꯩꯒꯤ ꯌꯨꯝꯕꯥꯜꯁꯤꯅꯤ." ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯕꯥ ꯇꯣꯉꯥꯟ ꯆꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯊꯨꯡꯂꯗꯨꯅ ꯍꯔꯥꯎꯔꯤ꯫ "ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯆꯥꯅꯤꯡ ꯆꯥꯅꯤꯡꯕꯗ ꯆꯥꯕꯁꯨ ꯐꯪꯉꯦ. ꯁꯦꯜ ꯍꯥꯏꯔ ꯀꯅꯥꯝꯇꯅꯁꯨ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯦ. ꯑꯁꯤꯇꯕꯨ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ. ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥ ꯐꯔꯤꯅꯣ. ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯏꯄꯥꯝꯗ ꯁꯦꯜ ꯄꯤꯕꯁꯦ ꯀꯩꯁꯨꯝꯇ ꯍꯥꯏꯗꯦꯕ. ꯑꯩꯅ ꯁꯦꯜ ꯍꯦꯛ ꯄꯤꯕꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕꯗꯨꯁꯨ ꯁꯥꯎꯗ꯭ꯔꯦ. ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ." "ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯆꯤꯟꯗꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯅꯣꯛꯐꯩ ꯅꯣꯛꯐꯩꯒ ꯇꯧꯔꯤꯁꯤꯕꯣ? ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯤꯗ." "ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ. ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯉꯤ. ꯌꯨꯝꯁꯤꯗꯒ ꯇꯣꯉꯥꯟ ꯁꯥꯔꯗꯤ ꯑꯩꯁꯦ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯒꯗꯕꯅꯤ." "ꯃꯇꯝꯅ ꯄꯨꯔꯛꯀꯗꯕ ꯂꯩꯔꯕꯅꯤ. ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨꯀꯣ." "ꯍꯣꯏ, ꯑꯩꯒꯤꯗꯤ ꯃꯁꯛꯁꯤꯡꯁꯦ ꯎꯅꯗ꯭ꯔꯒ ꯂꯣꯏꯔꯦ. ꯀꯥꯟꯅꯗꯦ. ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯑꯗꯨꯝ ꯆꯥꯁꯤ. ꯑꯩ ꯊꯣꯡꯂꯨꯈꯤꯒꯦ." ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯗ "ꯏꯃꯥ, ꯉꯁꯤꯗꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ. ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯨꯒꯦ." "ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯀꯣ. ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯍꯩꯗꯦ. ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ. ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯅꯨ. ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯆꯠꯂꯣ. ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ." "ꯅꯠꯇꯦ. ꯌꯨꯝꯂꯣꯝꯗ ꯀꯔꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯒꯦ ꯉꯁꯤꯃꯛ ꯆꯠꯇ ꯌꯥꯗꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯠꯍꯩꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯍꯣ, ꯅꯣꯏꯅ ꯐꯅꯤꯗꯣ ꯑꯗꯨ ꯇꯧꯔꯣ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯍꯜ ꯑꯩꯈꯣꯏ ꯂꯩꯔꯤꯗꯅ. ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯟꯅꯕ ꯉꯝꯗꯕꯁꯤꯕꯣ? ꯑꯍꯜ ꯂꯃꯟ ꯄꯥꯟꯅꯕꯗꯧꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧ. ꯇꯧ. ꯅꯣꯏ ꯇꯧꯅꯤꯡꯕꯗꯣ ꯇꯧꯋꯣ. ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯣꯏ. ꯐꯠꯇ ꯅꯨꯡꯗꯤ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ." ꯊꯕꯥ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯄꯤꯛꯄ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤ꯫ "ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ. ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯂꯤ ꯆꯩꯔꯤ ꯍꯥꯏꯕꯒꯤꯁꯨ ꯈꯪꯗ." ꯂꯦꯝꯕꯤꯅ "ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯔꯤꯅꯤ ꯈꯪꯉꯕꯁꯤꯗ. ꯏꯃꯥ ꯅꯪꯁꯤꯗꯤ ꯇꯟꯗꯦꯗꯀꯣ ꯑꯃꯨꯛ ꯉꯥꯡꯂꯨꯔꯤꯗꯣ. ꯅꯪꯅ ꯐꯅ ꯉꯥꯡꯉꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯤꯁꯤꯗ. ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯣ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗꯅꯤ ꯄꯨꯝꯅꯃꯛ ꯇꯥꯏꯅꯗꯣꯏꯁꯦ. ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯂꯥꯏꯅꯁꯨ ꯅꯃꯣꯏꯕꯤ ꯃꯁꯛ ꯐꯖꯕꯤꯁꯦ ꯀꯤꯔꯕꯅꯤ." "ꯃꯃꯥ, ꯅꯪꯗꯨꯝ ꯉꯁꯤ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯅꯤꯀꯣ. ꯉꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯃꯣꯏꯅꯦ. ꯑꯌꯦꯕ ꯂꯩꯕꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯇꯧꯁꯅꯨ." "ꯑꯩꯁꯨ ꯆꯠꯈꯤꯅꯣ ꯍꯥꯏꯔꯤꯗꯅ. ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯁꯨ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯗꯧꯔꯤꯒꯦ? ꯃꯈꯣꯡ ꯄꯥꯏꯗꯅ ꯈꯥꯝꯂꯗꯧꯕꯗ ꯃꯉꯥꯏꯔꯦ." ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯂꯛꯈꯤꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯔꯝꯃꯦ. ꯏꯆꯦ-ꯄꯤꯁꯛꯀꯤ ꯏꯃꯨꯡꯁꯤꯅ ꯀꯌꯥꯗꯤ ꯏꯪꯅ ꯆꯤꯛꯅ ꯃꯅꯤ ꯃꯃꯧ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯅ ꯀꯌꯥꯗꯤ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ. ꯃꯤꯒꯤꯅ ꯆꯥꯛꯂꯟ ꯆꯪꯕ, ꯑꯩꯈꯣꯏꯒꯤꯅ ꯌꯨꯝꯁꯤꯗ ꯃꯣꯡꯕ ꯆꯪꯉꯤ ꯃꯣꯡꯕ. ꯏꯆꯦ-ꯄꯤꯁꯛ ꯍꯣꯏꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯑꯃꯨꯛ ꯁꯨꯠ ꯀꯞꯄꯛꯏ꯫ ꯂꯦꯝꯕꯤꯅ "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ." ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯂꯥꯡꯂꯤ꯫ "ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒꯕꯨ ꯀꯔꯝꯕ ꯃꯤꯅ ꯏꯪꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯛꯑꯦ." "ꯀꯔꯤꯅꯨꯃꯤ ꯅꯨꯄꯤ, ꯏꯁꯧꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ. ꯅꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕ? ꯑꯩꯗꯤ ꯅꯪꯕꯨ ꯐꯨꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯈꯣꯜꯒ ꯀꯟꯅ ꯋꯥ ꯍꯥꯏꯖꯗ꯭ꯔꯤꯀꯣ."
ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯁꯤꯕꯨ ꯍꯣꯏ ꯆꯩꯅ ꯐꯨꯕꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯈꯪꯉꯕ ꯆꯩꯅ ꯐꯨꯕꯤꯕꯅ ꯐꯩ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔꯣ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯣꯠꯂꯒꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯕꯦꯝꯃꯒꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯤꯁꯤꯗꯤ ꯅꯣꯏ ꯅꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯅꯣꯡꯃꯇ ꯇꯥꯔꯝꯃꯣꯏ ꯍꯧꯖꯤꯛꯇꯁꯨ ꯉꯥꯡꯂꯝꯃꯤꯗꯨꯅꯤ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯇꯞ ꯇꯈꯩ ꯈꯠꯅꯔꯝꯃꯒ ꯏꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯅꯤꯀꯣ ꯉꯁꯤ ꯀꯩꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯥꯏꯅꯕꯒꯤꯁꯨ ꯅꯄꯥꯝ ꯏꯕꯦꯝꯃ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤꯁꯦ ꯅꯃꯥ ꯏꯕꯦꯝꯃꯁꯤꯒꯤ ꯃꯤꯆꯪꯂꯣ ꯍꯥ ꯃꯤꯆꯪ ꯀꯥꯏꯗꯣꯏꯔꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯅꯪ ꯁꯤꯗꯤꯕ ꯂꯦꯝꯕꯤ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯖꯔꯨꯕ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯏꯃꯧꯒꯤ ꯂꯤꯂꯥ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦꯗ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯃꯜꯂꯕꯁꯨ ꯃꯤꯅ ꯅꯨꯡꯁꯤꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯕꯨ ꯃꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯔꯣ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯂꯣ ꯍꯥꯏꯕꯁꯤꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ ꯍꯥ ꯀꯌꯥꯝ ꯀꯥꯏꯔꯕꯅꯣ ꯑꯩꯁꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯧꯔꯒ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯅꯨ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯅꯣꯡꯃ ꯂꯥꯛꯑꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯁꯥꯖꯠ ꯂꯤꯆꯠ ꯃꯌꯥꯝꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏ ꯃꯃꯥꯗꯨꯅꯅꯦ ꯑꯁ ꯈꯪꯗꯦꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯏꯅꯝꯃꯣꯏꯅꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯝꯃꯣꯏꯗꯤ ꯁꯤꯟꯅꯖꯈ꯭ꯔꯕꯅꯤ ꯃꯥꯅ ꯂꯝ ꯄꯪꯌꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯅꯁꯨ ꯉꯥꯡꯂꯝꯒꯦ ꯁꯤꯗꯁꯨ ꯍꯥꯏꯌꯨꯗꯅ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯔꯕ ꯈꯨꯗꯤꯡ ꯃꯥ ꯈꯪꯗꯦ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗꯅꯦ ꯆꯞ ꯍꯦꯛ ꯆꯥꯏ ꯈꯪꯗꯦꯗ ꯍꯥꯏ ꯋꯥꯅꯤ ꯃꯆꯥꯅꯨꯄꯤꯅ ꯇꯝꯕ ꯄꯥꯎꯗ ꯃꯣꯏꯁꯨ ꯊꯥꯖꯔꯦꯗꯅ ꯑꯗꯨꯗꯤ ꯌꯥꯔꯦꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯔꯝꯈ꯭ꯔꯕ ꯇꯣꯝꯄꯣꯛꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯃꯧ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯜꯂꯤꯗ ꯍꯣꯏꯗ ꯃꯃꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯏꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕꯤꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯁ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯁꯤꯗꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯨꯕ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯔꯥꯏ ꯂꯩꯖꯅꯤ ꯏꯕꯦꯝꯃ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯗ꯭ꯔꯒꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣꯅꯦ ꯑꯩꯅ ꯏ ꯀꯥꯔꯗꯤꯕ ꯈꯨꯠ ꯌꯥꯎꯔꯛꯇꯣꯏꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯊꯛ ꯊꯣꯡꯕꯅꯤ ꯐꯖꯅ ꯍꯥꯏꯅꯧ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯑꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯕꯨꯡ ꯑꯁꯤꯅ ꯌꯥꯕꯒꯤꯅꯤ ꯅꯥꯟꯅꯕꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝꯒꯗꯕ ꯅꯨꯄꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯆꯠꯂꯣ ꯅꯊꯧꯗꯨꯝ ꯇꯧꯖꯧꯔꯨ ꯆꯠꯂꯣ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯂꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯔꯤꯅ ꯃꯌꯥꯝꯁꯦ ꯆꯥꯕ ꯇꯨꯝꯅꯔ ꯃꯥꯜꯂꯦ ꯃꯃꯥ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯍꯩ ꯏꯕꯦꯝꯃ ꯁꯅꯥ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅꯒ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯕꯗ ꯏꯃꯨꯡꯗ ꯅꯪꯗꯤ ꯂꯩꯕ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯒꯦ ꯑꯩ ꯄꯥꯟꯅꯕꯒꯤ ꯁꯦꯜꯒ ꯐꯪꯕꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯅꯁꯤ ꯕꯦꯝꯃ ꯅꯪꯒꯨꯝꯕ ꯉꯥꯛꯇꯒ ꯃꯧ ꯑꯅꯤ ꯁꯨꯅꯒ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯅꯣꯡꯃꯇ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤ ꯂꯩꯔꯣꯏꯍꯦ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯐꯠꯇ꯭ꯔꯦ ꯏꯃꯥꯗꯤ ꯀꯌꯥꯝ ꯐꯔꯒꯦ ꯑꯩ ꯂꯩꯔꯤꯕꯁꯦ ꯅꯣꯏ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯅꯕ ꯏꯃꯨꯡ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯁꯨ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯃꯃꯥ ꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯊꯪꯅꯕꯒꯤ ꯃꯇꯩꯁꯤꯒꯤ ꯃꯃꯥꯡꯗ ꯐꯪꯉꯤ ꯇꯨꯕꯠ ꯃꯀꯣꯛꯇ ꯐꯤ ꯍꯥꯞꯅꯤꯁꯨ ꯈꯪꯗ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯤ ꯍꯥꯞꯄꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯇꯩꯁꯤꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯣꯏꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯥꯡꯂꯨ ꯆꯔꯨꯔꯒ ꯑꯩꯕꯨ ꯐꯠꯇꯦ ꯐꯠꯇꯕꯤ ꯇꯥꯕ ꯑꯩ ꯄꯥꯟꯅꯕꯁꯤꯅ ꯏꯃꯥꯒꯤꯗꯃꯛ ꯑꯣꯏꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦꯀꯣ ꯍꯩ ꯆꯤꯟꯒꯟꯕꯤꯌꯥ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯅꯀꯣꯛ ꯄꯥꯜꯂꯤꯕꯗꯣ ꯈꯔꯁꯨ ꯈꯟꯊꯧꯅꯦ ꯊꯪꯅꯕꯒꯤ ꯅꯆꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯔꯁꯨ ꯃꯤ ꯄꯛꯇꯅ ꯍꯥꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯅꯦ ꯅꯪ ꯇꯧꯔꯤꯕ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕꯕꯨ ꯀꯌꯥ ꯀꯤꯅ ꯏꯀꯥꯏꯅ ꯆꯠꯂꯤꯕ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯇꯧꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯐꯃꯨꯡꯗꯣ ꯄꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯋꯥ ꯉꯥꯡꯕꯒꯗ ꯁꯪꯗꯕ ꯑꯣꯏꯔꯤꯅꯤꯅꯦ ꯃꯄꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦꯍꯦ
ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯏꯟꯗꯣꯝꯆꯥ, ꯊꯕꯥ, ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ? ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯍꯦꯛꯏ꯫ ꯏꯃꯥꯅ ꯅꯣꯏꯒꯤꯁꯨ ꯈꯔ ꯄꯤꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ, ꯈꯪꯗꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦꯁꯨ ꯌꯨꯝꯂꯣꯝꯗ ꯈꯔ ꯆꯠꯂꯣ꯫ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝ ꯁꯣꯜꯍꯧꯕꯅꯤ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯦꯛꯇ ꯁꯪꯗꯦ ꯇꯧꯔꯤꯕꯁꯤ ꯊꯕꯥ꯫ ꯆꯠꯀꯦꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯥ, ꯉꯁꯤ ꯏꯆꯦ ꯅꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯇꯣꯝꯄꯣꯛ ꯅꯕꯥꯅꯤꯒꯤꯗꯤ ꯌꯥꯝ ꯋꯥꯖꯕꯅꯤ꯫ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯧꯅꯤ ꯅꯪꯕꯣ꯫ ꯏꯆꯦ, ꯇꯥꯠꯅꯤ, ꯀꯗꯥꯏꯗꯒꯤ ꯋꯥꯖꯔꯣꯏꯗꯣꯏꯅꯣꯗ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯒ꯭ꯔꯛ ꯒ꯭ꯔꯛ ꯌꯦꯡꯁꯤꯟꯕ ꯃꯥꯅꯕꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯉꯥꯡꯂꯤꯖꯔꯤꯕꯗꯨꯗꯤ꯫ ꯅꯨꯡꯁꯤꯗꯕ ꯃꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯕꯅꯤꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯤꯁꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯟꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯤ ꯃꯃꯧꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯊꯕꯥ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯁꯣꯏꯅ ꯍꯥꯏꯔꯝꯃꯅꯤ꯫ ꯆꯠꯂꯦ ꯊꯕꯥ꯫ ꯄꯛꯇꯕꯅ ꯏꯪ ꯇꯞꯆꯕꯤ ꯏꯃꯨꯡ ꯀꯣꯏꯕꯤ ꯍꯩꯕꯤ ꯃꯧ ꯁꯥꯗꯅ ꯃꯁꯛ ꯑꯁꯤꯒ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯏꯔꯤꯕ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯐꯧꯔꯝꯕ ꯐꯤ ꯐꯥꯎꯕ ꯃꯐꯝ ꯂꯦꯡꯂꯝꯗꯦꯕꯁꯦ꯫ ꯃꯥ ꯑꯃ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯤ ꯂꯩꯇꯕ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯃꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯂꯩꯀꯥꯏ ꯀꯣꯏꯅꯕ, ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯖꯕꯗ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯕꯥꯁꯨ ꯃꯅꯦꯝꯅ ꯁꯨꯃꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯊꯕꯛꯁꯤꯕꯨ ꯑꯩꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯏꯃꯧ ꯁꯅꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕꯤꯕ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯂꯩꯀꯥꯏ ꯀꯣꯏꯕ, ꯃꯤꯋꯥ ꯉꯥꯡꯅꯕ ꯉꯁꯤꯗꯤ ꯄꯦꯟꯕꯤꯔꯕꯔꯣ? ꯌꯨꯝꯗ ꯂꯩꯔꯒꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯂꯩꯕ꯫ ꯍꯩ, ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄ ꯃꯧꯅꯣꯅꯦ? ꯐꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯤ, ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕꯁꯤꯕꯣ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯇꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ, ꯑꯗꯨꯒ ꯅꯪꯅꯅꯦ ꯐꯝꯖꯥ ꯆꯥꯕ꯫ ꯏꯃꯥꯕꯨ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ? ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯖꯒꯦꯗꯅꯕꯨ ꯌꯨꯝ ꯄꯥꯜꯂꯛꯏꯅꯦ꯫ ꯍꯩ, ꯆꯕꯦꯡ ꯈꯨꯝꯂꯤꯕ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯄꯥꯏꯔꯒꯅꯦ ꯅꯩꯊꯠꯂꯨꯔꯣ꯫ ꯍꯥ, ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤꯁꯤꯗꯤ꯫ ꯑꯩꯗꯤ ꯖꯒꯣꯏꯗꯨꯝ ꯁꯥꯔꯒ ꯂꯩꯔꯅꯤ ꯁꯤꯔꯣ? ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯦ꯫ ꯏꯃꯥ, ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ꯫ ꯂꯦꯝꯕꯤꯁꯨ ꯃꯅꯝꯃꯒꯤ ꯃꯑꯣꯡꯗꯨꯗ ꯁꯨꯝ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ, ꯀꯩꯅꯣ ꯏꯅꯝꯃꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯍꯦ ꯂꯩꯁꯥꯕꯤ, ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯅꯝꯃꯁꯦ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯏꯃꯨꯡꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯕꯗꯅꯦ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯔꯣꯏꯌꯦ, ꯅꯪ ꯈꯪꯉꯔꯣꯏ꯫ ꯏꯅꯝꯃꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯅꯝꯃꯒꯤ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ? ꯍꯦꯉꯥꯡ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯈꯖꯥꯏꯗꯨ ꯊꯥꯎꯔꯣ? ꯍꯥ, ꯅꯈꯖꯥꯏꯗꯨ ꯑꯣꯟ ꯊꯥꯎꯔꯕ ꯅꯪ? ꯏꯅꯝꯃꯗꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯈꯛꯇꯗ ꯁꯥꯎꯔꯤꯅꯦ, ꯑꯗꯨꯒ ꯏꯅꯝꯃꯅ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯈꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯤꯔꯣ? ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ, ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯗꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ? ꯏꯅꯝꯃ, ꯋꯥ ꯉꯥꯡꯕꯗ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯉꯥꯡꯕꯤꯌꯨ꯫ ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯕꯨꯡꯗꯨꯒꯤ ꯅꯨꯄꯤꯅ ꯆꯞ ꯃꯥꯟꯅ ꯇꯧꯔꯗꯤ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯇꯣꯛꯂꯣ꯫ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝꯅꯤ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯅꯣꯏ ꯄꯥꯕ ꯍꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯂꯅꯤ, ꯇꯣꯛꯑꯣ꯫ ꯐꯩ, ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯈꯤꯁꯅꯣꯕ, ꯈꯪꯗꯅ ꯊꯕꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯏꯌꯦꯕ꯫ ꯊꯕꯥ ꯁꯥꯎꯅ ꯁꯥꯍꯨꯝ ꯄꯨꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯐꯧꯔꯤꯕ ꯐꯤꯁꯤꯡꯗꯨ ꯐꯠ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ? ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯗꯕ ꯍꯦꯜꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯥꯝꯕ ꯍꯣꯏꯗ ꯂꯥꯛꯇꯨꯅ, ꯏꯃꯥꯕꯣꯛ, ꯇꯥꯆꯧꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯍꯩꯃꯥ, ꯇꯣꯝꯄꯣꯛ, ꯅꯪ ꯑꯣꯏꯔꯦ, ꯂꯩꯕꯅꯤ, ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯏꯃꯥꯕꯣꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯌꯥꯎꯗꯦ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ? ꯉꯔꯥꯡ ꯂꯥꯛꯄꯅꯤ ꯏꯃꯥꯕꯣꯛ, ꯇꯥꯆꯧꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯇꯥꯟꯅꯧ, ꯑꯆꯧꯕ, ꯑꯆꯧꯕꯧ, ꯅꯅꯥꯎ ꯇꯣꯝꯄꯣꯛ ꯂꯥꯛꯏꯅꯦ꯫ ꯏꯃꯥ, ꯇꯥꯔꯦ꯫ ꯇꯣꯝꯄꯣꯛ, ꯅꯌꯥꯝꯕꯁꯨ ꯊꯣꯛꯂꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥꯕꯣꯛ꯫ ꯇꯣꯝꯄꯣꯛ, ꯇꯥꯆꯧꯒ ꯀꯩ ꯇꯥꯟꯅꯁꯦꯕ ꯅꯪꯕꯣ?
ꯇꯥꯖꯣꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ? ꯂꯥꯡꯐꯩ ꯆꯠꯇꯅ ꯁꯦꯜ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯑꯩꯁꯨ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯅꯤꯡꯉꯤ ꯇꯥꯖꯣ. ꯌꯥꯅꯤ ꯅꯌꯥꯝꯕꯒ ꯄꯨꯟꯅ ꯍꯦꯛ ꯁꯨꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯖꯣ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯆꯠꯂꯣ. ꯊꯕꯥ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯂꯋꯥꯏꯗꯒꯤ ꯂꯥꯛꯊꯔꯛꯏ. ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯧꯅ ꯑꯩꯒꯤ ꯋꯥꯔꯤꯒ ꯁꯥꯕꯤꯔꯝꯃꯤꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯤ ꯏꯃꯥ ꯑꯣꯏꯕꯦꯝꯃ? ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ? ꯑꯩꯁꯦ ꯐꯠꯇꯦꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯄꯤꯔꯝꯃꯤꯁꯤꯅꯤꯅꯦ. ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥ? ꯅꯪꯗꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤꯔꯣ ꯑꯩꯁꯦ? ꯏꯁꯥꯒꯤ ꯏꯊꯧ ꯍꯣꯠꯅꯕꯗ ꯅꯪꯗꯧꯅꯅꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯆꯠꯄꯒ ꯁꯪꯗꯦꯀꯣ ꯑꯩ. ꯏꯃꯥ ꯌꯥꯝ ꯑꯐꯕꯤꯒ ꯁꯥꯕꯤꯔꯛꯀꯅꯨ. ꯂꯣꯏꯅ ꯈꯪꯂꯕꯖꯥꯠꯅꯤ. ꯏꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ. ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯒꯅꯦ ꯋꯥ ꯐꯪꯅꯔꯨꯁꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯝꯗꯕ ꯊꯣꯛꯂꯕꯗꯤꯅꯦ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯈꯤꯗꯣ ꯌꯦꯡꯉꯣ. ꯃꯃꯥ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. ꯂꯩꯀꯥꯏ ꯈꯨꯝꯍꯩ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯅꯅꯤ ꯅꯃꯧ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕ ꯃꯤꯅ ꯈꯪꯕꯗꯨꯅꯕꯨ ꯃꯤꯅ ꯅꯣꯏꯁꯦ ꯁꯥꯟꯅꯔꯤꯕꯅꯤ. ꯅꯃꯧ ꯅꯨꯄꯤꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ, ꯃꯃꯥ ꯅꯉꯣꯟꯗꯅ ꯋꯥ ꯑꯃ ꯇꯧꯅꯤ. ꯁꯥꯟꯅꯔꯤꯕꯅꯤꯅꯦ. ꯃꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ? ꯑꯁꯤꯅꯤ ꯏꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯤ ꯍꯥꯏꯕꯗꯣ. ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ. ꯃꯃꯥ ꯃꯄꯥꯅ ꯐꯝꯃꯦꯟ ꯐꯝꯗꯅ ꯋꯥꯔꯛꯇꯕꯤꯁꯤꯗꯤ. ꯏꯃꯥꯅ ꯍꯥꯏꯗꯨꯗꯅ ꯃꯤꯅ ꯍꯦꯛꯇ ꯄꯪꯇꯝ ꯇꯝꯕ ꯌꯥꯕ ꯋꯥꯔꯣ ꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯤ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯇꯥꯗꯦ. ꯌꯥꯔꯦ ꯅꯊꯧꯗꯨꯝ ꯇꯧꯅꯔꯨꯁꯣ. ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ. ꯀꯔꯤꯅꯣ ꯅꯨꯄꯤ? ꯍꯪꯂꯨꯕ ꯈꯨꯗꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯐꯪꯂꯛꯈꯤꯕ ꯁꯦꯜꯁꯤꯡꯗꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯁꯤꯟꯕ ꯑꯃ ꯂꯩꯔꯦ ꯊꯨꯅ ꯄꯤꯔꯛꯀꯦꯅ ꯂꯧꯈꯤ. ꯐꯔꯛ ꯇꯥꯗꯅ ꯇꯧꯔꯤꯅꯤ. ꯀꯣꯟꯅ ꯑꯗꯨꯝ ꯄꯤꯔꯛꯆꯅꯤꯕ. ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯁꯣꯏꯒꯟꯗꯕꯅꯤ. ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯦꯅꯦ. ꯌꯥꯔꯤꯕ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯨꯝ ꯌꯦꯡꯕꯤꯔꯝꯃꯨ. ꯑꯩ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ. ꯁꯤ ꯅꯨꯄꯤꯁꯤꯗꯤ. ꯇꯣꯝꯄꯣꯛ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯥꯝꯕ ꯇꯥꯆꯧꯗꯨꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ. ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯁꯦꯜꯒ ꯈꯔ ꯀꯣꯝꯕ꯭ꯔꯣ? ꯅꯌꯥꯝꯕꯁꯦ ꯍꯟꯗꯛꯇꯤ ꯃꯊꯥ ꯈꯔ ꯁꯥꯏꯅꯦ. ꯇꯥꯆꯧ ꯑꯩꯅꯕꯨ ꯍꯦꯟꯅ ꯁꯥꯏꯗ ꯃꯊꯥꯗꯤ. ꯄꯤꯁꯤꯟꯈꯤꯕ ꯁꯦꯜ ꯐꯪꯉꯦ ꯂꯩꯇ꯭ꯔꯦꯗ ꯍꯥꯏ. ꯈꯪꯗ꯭ꯔꯦ ꯑꯩꯁꯨ. ꯑꯗꯣ ꯇꯥꯆꯧꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯃꯥꯕꯣꯛꯇꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯜꯂꯦ. ꯑꯗꯨꯅꯅꯦ. ꯅꯌꯥꯝꯕ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ. ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯪ ꯅꯇꯣꯝꯇꯅꯤꯅꯦ. ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯛꯈꯤꯕ. ꯉꯔꯥꯡꯁꯨ ꯏꯗꯣꯝꯆꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯌꯥꯝ ꯀꯞꯂꯝꯃꯤ. ꯑꯍꯜ ꯑꯅꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯐꯠꯇꯦꯀꯣ. ꯅꯪꯅ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯗ ꯈꯨꯔꯥꯒ ꯏꯗꯣꯝꯆꯥꯒ ꯅꯠꯇꯅ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯇꯣꯝꯄꯣꯛ. ꯏꯆꯜꯂꯦꯝꯕꯤꯁꯨ ꯅꯤꯡꯉꯣꯜꯅꯤ. ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯗꯣꯏꯅꯣ? ꯑꯍꯜ ꯑꯅꯤꯅ ꯉꯥꯡꯕꯗꯤ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ. ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯅꯣꯏꯅ ꯌꯨꯝꯁꯦ ꯄꯨꯍꯧꯒꯗꯧꯔꯤꯕꯅꯤ. ꯈꯠꯅ ꯆꯩꯅꯒꯟꯕ ꯏꯃꯨꯡꯁꯦ ꯃꯤꯅꯁꯨ ꯎꯁꯤꯠꯇꯕꯅꯤꯀꯣ. ꯀꯅꯥꯅ ꯁꯣꯏꯔꯤꯕꯅꯣ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯊꯤꯗꯣꯛꯀꯗꯕꯅꯤ. ꯌꯥꯅꯗ꯭ꯔꯤꯕ ꯑꯅꯤ ꯁꯪꯗꯥꯏꯅꯍꯟꯒꯗꯕꯅꯤ. ꯃꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤꯅꯦ. ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯇꯥꯎꯅꯦ. ꯈꯨꯔꯥ ꯏꯗꯣꯝꯆꯥ ꯏꯆꯟꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯁꯤꯕꯒꯤ ꯃꯆꯥꯅꯤꯅꯦ. ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯀꯌꯥꯝ ꯀꯥꯏꯒꯦꯅꯦ ꯇꯣꯝꯄꯣꯛ? ꯉꯁꯤꯗꯤ ꯅꯅꯥꯎꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯦ. ꯇꯥꯆꯧ ꯑꯩꯅ ꯏꯃꯥ ꯏꯄꯥꯕꯨ ꯀꯌꯥꯗ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ? ꯃꯣꯏꯅ ꯑꯩꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ? ꯁꯣꯏꯈꯤꯕꯗꯤ ꯁꯣꯏꯈ꯭ꯔꯦ. ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯁꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯔꯛꯀꯅꯤ. ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ. ꯃꯈꯣꯏꯕꯨꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯇꯣꯝꯄꯣꯛ. ꯍꯣꯏ ꯇꯥꯆꯧ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯣꯝꯄꯣꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯈꯠꯅꯔꯛꯏ. ꯁꯟꯅ ꯇꯦꯕꯅ ꯋꯥꯏꯕꯗ ꯁꯔꯨ ꯐꯪꯉꯤꯗꯣ ꯅꯪ ꯀꯔꯤ ꯈꯪꯗꯦ? ꯍꯥ? ꯑꯩꯁꯤꯕꯨ ꯁꯥꯎꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯋꯥꯡꯉꯤꯅꯦꯀꯣ. ꯌꯥꯝꯅ ꯋꯥꯡꯉꯤꯕ. ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯅꯄꯥꯝꯗ ꯎꯆꯤ ꯆꯥꯛꯐꯟ ꯇꯧꯕꯗ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯁꯦꯜꯗꯣ ꯃꯐꯝ ꯈꯪꯅ ꯄꯤꯈꯣ. ꯅꯃꯥꯏ ꯄꯥꯛꯀꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯅꯥꯅ ꯃꯁꯤꯡ ꯊꯥꯕꯤꯗꯧꯔꯤꯒꯦ? ꯅꯄꯥꯝꯗ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪ? ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ? ꯊꯕ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯦ ꯉꯥꯡꯅ ꯍꯥꯏꯕꯒꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯗꯦ. ꯃꯆꯤꯟ ꯈꯨꯝꯂꯛꯏ. ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯤꯗ ꯄꯤꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ. ꯍꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗ ꯄꯤꯕꯅꯦ. ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯣ ꯀꯥꯏꯌꯦ ꯌꯥꯝ ꯀꯥꯏ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯅꯄꯥꯝꯗꯨ ꯉꯥꯏꯅꯕ꯭ꯔꯣ? ꯃꯣꯏꯕꯨ ꯁꯨꯛꯌꯦꯡ ꯌꯦꯡꯒꯅꯨ. ꯃꯇꯦꯡ ꯄꯥꯡꯒꯅꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯦꯗꯅ. ꯍꯦꯃꯟꯕꯒꯤꯅꯤ ꯉꯥꯡꯉꯤꯁꯦ. ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯅ ꯅꯪꯅ ꯀꯔꯝꯅ ꯂꯣꯏꯅꯕꯒꯦ?
ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯩ ꯏꯔꯨꯞꯄ ꯍꯩꯕꯁꯨ ꯍꯩꯇꯕꯁꯨ ꯄꯨꯟꯅ ꯏꯔꯥꯛꯃꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯐꯩ ꯐꯩ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯆꯠꯈꯤꯅꯤꯌꯦ ꯏꯄꯥꯝꯅ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯕꯨꯅꯦ ꯇꯁꯦꯡꯅ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯈꯤꯅꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯉꯝꯃꯅꯤꯌꯦ ꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯒꯤ ꯅꯥꯛꯇꯅꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯂꯩꯕꯤꯒꯗꯕ ꯊꯕꯥꯗꯣ ꯑꯩ ꯅꯠꯇꯦ ꯐꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪ ꯊꯥꯡꯗꯣꯛꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯃꯗꯨꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯁꯨꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯈꯣꯡꯒꯣꯜ ꯏꯔꯛꯄꯁꯨ ꯅꯪ ꯌꯥꯔꯣꯏ ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯄꯨꯗꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯅꯇꯣꯝ ꯆꯠꯆꯀꯣ ꯑꯉꯥꯡ ꯄꯨꯕꯗꯤ ꯌꯥꯔꯣꯏ ꯅꯄꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯆꯥꯁꯤ ꯆꯨꯔꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯍꯌꯦ ꯀꯩꯗꯧꯅꯔꯒꯦ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯀꯞꯄꯦꯅꯦ ꯇꯧꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯃꯧ ꯅꯪꯅ ꯐꯤꯒ ꯌꯣꯝꯁꯤꯜꯂꯤꯕꯗꯨꯅ ꯏꯃꯥ ꯈꯥꯝꯂꯨ ꯆꯠꯆꯈꯤꯁꯅꯨ ꯅꯅꯦꯝꯅ ꯀꯨ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯅ ꯎꯕꯔꯣ ꯇꯧꯅꯨꯀꯣ ꯋꯥ ꯈꯔ ꯍꯥꯏꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯣꯏꯁꯨ ꯅꯆꯥꯅꯨꯄꯥ ꯂꯩꯔꯤ ꯁꯣꯏꯗꯅ ꯅꯣꯏꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤꯀꯣ ꯇꯣꯝꯄꯣꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯗꯨꯅ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯅꯆꯥ ꯂꯥꯟꯖꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗꯕꯗꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯆꯨꯝꯃꯤ ꯈꯜꯂꯨꯕ ꯑꯩꯃꯨꯛ ꯇꯣꯟꯕꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯏꯄꯥ ꯉꯁꯤꯗꯤ ꯄꯦꯜꯂꯦꯅꯦ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯈꯠꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯜꯂꯨꯔꯅꯨꯗ ꯏꯆꯥꯁꯤꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅꯤꯅ ꯁꯥꯎꯅꯔꯤꯕꯁꯤꯕꯣ ꯐꯪꯂꯛꯄ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯃꯈꯩ ꯃꯄꯥꯝꯗ ꯎꯆꯤ ꯆꯥꯍꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯄ ꯃꯈꯩ ꯑꯩꯅ ꯁꯨꯔꯤ ꯃꯌꯥꯝꯁꯦ ꯃꯄꯥꯝꯒꯤ ꯑꯣꯏꯔꯝꯃꯤ ꯅꯆꯥꯅ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯃꯤꯔꯥꯏꯔꯨꯔꯦ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤꯅꯅꯦ ꯌꯨꯝ ꯀꯣꯏꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯀꯣ ꯑꯗꯨꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯃꯧꯅꯕ ꯇꯣꯏꯅ ꯃꯄꯥꯝꯗ ꯆꯠꯂꯕ ꯏꯃꯨꯡꯗꯣ ꯀꯥꯏꯗꯕꯒꯤ ꯋꯥꯗꯤ ꯂꯩꯔꯣꯏꯀꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯃꯧ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯒ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯁꯨ ꯃꯧꯅꯅꯤꯀꯣ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯛ ꯏꯪꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ ꯃꯁꯤꯗ ꯍꯥꯜꯂꯒ ꯑꯩ ꯄꯦꯜꯂꯗꯧꯅꯤ ꯍꯩ ꯌꯥꯔꯦꯁꯦ ꯇꯣꯛꯅꯔꯣ ꯇꯣꯝꯄꯣꯛꯁꯨ ꯊꯕꯥꯗ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯃꯆꯥ ꯈꯥꯏꯕꯣꯝ ꯇꯥꯟꯅꯗꯨ ꯂꯩꯕꯁꯦ ꯃꯁꯤ ꯑꯣꯏꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯝꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯃꯒ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕꯗꯣ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯊꯥꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯍꯥꯛ ꯀꯞꯁꯨ ꯀꯞꯂꯤ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯄꯪꯕꯤ ꯋꯥꯈꯜ ꯊꯤꯟꯕꯤ ꯅꯃꯧꯅꯦ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯏꯃꯥ ꯄꯥꯕꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯄꯥꯕꯒꯤ ꯈꯣꯡꯄꯥꯏꯗꯨꯅ ꯑꯩ ꯋꯥꯁꯛꯆꯒꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯏꯄꯥ ꯄꯦꯜꯂꯤ ꯅꯃꯥ ꯏꯕꯥꯅꯤꯅ ꯅꯣꯏꯕꯨ ꯉꯥꯡꯕꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦꯅꯦ ꯏꯆꯥꯁꯥ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯊꯕꯥ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨꯅꯤꯅꯦ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯇꯠꯇꯅ ꯅꯤꯡꯖꯕꯗꯣ ꯃꯁꯜ ꯂꯝꯕꯤꯅ ꯃꯈꯣꯏꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯍꯔꯥꯎꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯅꯁꯦ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯒꯕꯨ ꯃꯤꯅ ꯆꯤꯡꯒꯟꯕꯤ ꯂꯩꯁꯥꯕꯤꯅꯦꯅ ꯂꯛꯅꯔꯤꯁꯦ ꯂꯛꯅꯔꯝꯒꯗ꯭ꯔꯕ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯁꯤꯃꯍꯩꯕ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯕꯦꯍꯜ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤꯅꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯆꯍꯤ ꯈꯔ ꯂꯩꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯍꯜ ꯃꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯍꯧꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯍꯅꯨꯕꯐꯥꯎ ꯏꯕꯦꯍꯜꯒꯤ ꯆꯤꯡꯂꯦꯝꯅ ꯐꯖꯕꯤ ꯏꯪꯇꯞꯄꯤ ꯃꯁꯛ ꯑꯗꯨꯗꯕꯨ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯍꯜ ꯐꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜꯗ ꯐꯤꯁꯤꯡꯗꯨꯕꯨ ꯊꯥꯔꯒ ꯃꯥꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯅꯣꯡꯈꯠꯅꯔꯝꯃꯤ ꯅꯣꯡꯃ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯏꯕꯦꯍꯜ ꯐꯤꯁꯥ ꯀꯣꯜꯗꯨꯗ ꯐꯤ ꯁꯥꯔꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ
ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯏꯕꯦꯍꯜ ꯐꯤ ꯁꯥꯕꯗꯨ ꯂꯦꯞꯂꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯏ꯫ ꯏꯕꯦꯍꯜꯅ ꯏꯪꯈꯣꯜꯗꯒꯤꯅꯤꯅꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯒ ꯀꯞꯂꯤꯁꯤꯕꯣ? ꯑꯩ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯊꯧꯃꯩ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯁꯤꯟꯈꯤꯒꯦ꯫ ꯀꯅꯥ ꯈꯪꯅꯤ ꯂꯥꯏꯇꯤꯟꯒ ꯑꯣꯏꯔꯝꯂꯕꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯃꯩꯗꯨ ꯄꯥꯏꯔꯒ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯔꯛ ꯑꯗꯨꯗ ꯃꯃꯥꯏꯅ ꯃꯈꯨꯗ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤꯕꯗꯨ꯫ ꯏꯕꯦꯍꯜ ꯇꯞꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯆꯪꯂꯛꯂꯒ ꯀꯞꯂꯤꯁꯤꯕꯣ? ꯅꯪꯕꯨ ꯅꯌꯨꯝꯗ ꯈꯠꯅ ꯆꯩꯅ ꯊꯣꯛꯄ꯭ꯔꯣ? ꯀꯞꯂꯝꯕ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ꯫ ꯄꯤꯛꯇꯛ ꯇꯧꯕ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ, ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯁꯕꯥꯟ ꯑꯗꯨꯗ ꯑꯆꯝꯕ ꯃꯆꯨꯒꯤ ꯐꯤꯅ ꯂꯩꯇꯦꯡꯉꯤ꯫ ꯏꯕꯦꯍꯜ ꯉꯥꯏꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯍꯪꯂꯛꯏ, ꯕꯦꯝꯃ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯀꯔꯤ ꯅꯃꯤꯡ ꯀꯧꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥ ꯀꯧꯏ꯫ ꯑꯩ ꯑꯊꯥꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯩꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯣ ꯈꯪꯍꯧꯗꯅ ꯂꯥꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯍꯩ ꯆꯦꯟꯅꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯌꯥꯝ ꯆꯦꯟꯕ ꯃꯔꯛꯇ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯌꯧꯔꯛꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯍꯦ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯐꯔꯦ ꯐꯔꯦ, ꯏꯅꯦꯒꯤꯗ ꯆꯪꯁꯤ꯫ ꯏꯅꯦꯁꯨꯅꯦ ꯏꯊꯟꯇ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯏꯅꯦ ꯁꯧꯕꯤꯒꯦ, ꯇꯞꯅ ꯍꯧꯒꯠꯂꯛꯎ꯫ ꯏꯅꯦꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯏꯅꯦ ꯅꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯅꯦꯝ ꯏꯀꯨꯁꯨ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯕꯣꯛꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯇꯨꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯏꯅꯦꯁꯨ ꯑꯩꯒꯨꯝꯅ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯍꯧꯗꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯏꯅꯦ, ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯔꯤꯈꯩꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯏꯕꯦꯍꯜ ꯉꯁꯤꯗ ꯎꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯏꯃꯥ ꯀꯧꯖꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ, ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯥꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯏꯕꯦꯍꯜ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯅ ꯃꯥꯒꯤ ꯌꯨꯝꯗ ꯑꯇꯝꯅꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯂꯤꯛꯂꯥ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯏꯕꯦꯍꯜꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯍꯩꯃꯥ, ꯑꯩꯁꯨ ꯐꯅ ꯉꯟꯅ ꯍꯧꯒꯠꯄꯅꯤ꯫ ꯏꯆꯥꯅ ꯍꯥꯟꯅ ꯉꯜꯂꯝꯂꯦꯗꯅ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯨꯔꯥ ꯆꯐꯨꯗ ꯊꯝꯂꯨꯔꯣ꯫ ꯋꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯇꯩꯔꯦꯗ꯫ ꯂꯤꯛꯂꯥꯅ, ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯃꯥ ꯊꯣꯡꯒꯦ, ꯏꯆꯥ ꯋꯥꯅꯤ꯫ ꯏꯃꯥ ꯏꯔꯨ ꯂꯨꯊꯣꯛꯂꯨꯈꯤꯒꯦ꯫ ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯏꯃꯥꯅ ꯍꯥꯎꯅ ꯊꯣꯡꯕꯤꯒꯦ꯫ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣ꯫ ꯏꯃꯥꯅ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯊꯣꯡꯕꯤꯌꯣ꯫ ꯑꯩꯒꯤꯗꯤ ꯁꯤꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯂꯩꯇꯦ꯫ ꯑꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯒꯅꯦ ꯏꯃꯥ ꯏꯆꯥ ꯍꯥꯎꯅ ꯆꯥꯔꯁꯤꯗꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯅꯨꯔꯥ ꯆꯐꯨꯁꯦ ꯑꯝꯇ ꯊꯝꯂꯨꯈꯤꯒꯦ꯫ ꯏꯕꯦꯍꯜꯁꯨ ꯃꯁꯥ ꯆꯥꯏꯊꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯅꯨꯔꯥ ꯆꯐꯨꯗꯨ ꯊꯝꯂꯨꯔꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯍꯜ ꯅꯍꯥꯟ ꯃꯈꯩ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯒꯤ ꯏꯆꯤꯛ ꯆꯤꯛꯂꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯊꯕꯛ ꯏꯐꯗ ꯐꯖꯤꯜꯂꯛꯂꯒ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯂꯩꯕꯁꯤꯗ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯏꯕꯦꯍꯜ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯁꯨ ꯍꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯏꯕꯦꯍꯜꯒꯤ ꯃꯆꯥ ꯁꯛꯅ ꯂꯩꯔꯛꯄꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯤꯛꯂꯥꯕꯨ ꯎꯔꯝꯃꯤ꯫ ꯏꯕꯦꯍꯜ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪꯁꯤꯡꯁꯨ ꯂꯤꯛꯂꯥꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯍꯜ ꯃꯆꯥ ꯂꯤꯛꯂꯥꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯇꯩꯃ ꯏꯕꯦꯍꯜꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯩꯁꯥꯕꯤꯁꯦ ꯃꯆꯥꯅꯨꯄꯤꯅꯦꯁꯨ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯅꯠꯇꯦ, ꯅꯍꯥꯟ ꯃꯈꯩ ꯀꯔꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯌꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯕꯒ ꯑꯣꯏꯔꯦ꯫ ꯃꯄꯥꯅ ꯀꯅꯥ?
ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯦꯔꯥ ꯅꯪꯁꯨ ꯋꯥꯈꯜ ꯀꯌꯥꯝ ꯈꯟꯖꯤꯜꯂꯨꯈꯤꯅꯨꯀꯣ ꯃꯄꯥꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯒ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯏꯇꯩꯃ ꯏꯕꯦꯍꯜꯁꯦ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯁꯛ ꯐꯖꯩꯍꯦ ꯑꯩꯅ ꯅꯨꯄꯤꯒ ꯊꯤꯔꯝꯗ꯭ꯔꯗꯤ ꯈꯪꯗꯧꯅꯤꯀꯣ ꯃꯁꯦ ꯃꯁꯛꯁꯤꯒ ꯂꯩꯁꯥꯕꯤꯗꯁꯨ ꯑꯃꯨꯛ ꯃꯤ ꯇꯥꯔꯤ ꯃꯥꯜꯂꯤ ꯍꯣ ꯑꯅꯧꯕ ꯄꯥꯝꯂꯨꯔꯅꯨꯋꯣ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯎꯗꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯇꯝꯕꯨ ꯄꯥꯝꯃꯨꯔꯛꯏ ꯃꯇꯝ ꯄꯥꯝꯃꯨꯕ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯆꯥꯁꯦ ꯌꯦꯡꯂꯒ ꯋꯥꯈꯜ ꯂꯧꯊꯣꯛꯈꯤꯒꯦ ꯆꯠꯂꯣ ꯃꯇꯝꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯔꯤ ꯌꯦꯠꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯏꯕꯦꯍꯜꯗ ꯍꯪꯂꯛꯏ ꯃꯧ ꯑꯃꯅ ꯍꯩꯃꯥ ꯏꯕꯦꯍꯜ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯄꯥꯝꯒꯤ ꯑꯉꯥꯡꯁꯤꯡꯂꯣ ꯍꯣꯏ ꯏꯆꯦ ꯏꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯂꯥꯛꯂꯤꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯁꯦ ꯃꯁꯛ ꯐꯖꯃꯜꯂꯤꯀꯣ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯅ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯕꯦꯍꯜ ꯅꯆꯥꯅꯨꯄꯤꯁꯦ ꯁꯦꯟꯅꯕꯗ ꯅꯪꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯤꯗꯣ ꯏꯟꯈꯠꯂꯛꯄ ꯃꯈꯣꯏꯒꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯁꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯂꯩꯔꯤꯗꯅ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯊꯕꯛ ꯍꯦꯛ ꯇꯧꯕꯗ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯟꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯂꯝꯃꯤ ꯃꯧꯁꯤꯡꯗꯨꯁꯨ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯣꯏꯅ ꯆꯪꯅꯍꯧꯔꯤ ꯂꯤꯛꯂꯥꯒ ꯏꯕꯦꯍꯜꯒꯁꯨ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯟꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯍꯜꯅ ꯂꯤꯛꯂꯥꯕꯨ ꯐꯤ ꯁꯥꯕꯁꯨ ꯇꯝꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯑꯗꯨ ꯂꯤꯛꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯊꯥꯔꯤꯛꯅ ꯂꯤꯛꯂꯥ ꯑꯣ ꯏꯇꯥ ꯂꯤꯛꯂꯥ ꯂꯤꯛꯂꯥꯅ ꯇꯥꯔꯦ ꯍꯩꯃꯥ ꯏꯇꯥ ꯅꯪꯗꯤ ꯂꯥꯛꯂꯦꯗꯅ ꯀꯥꯈꯠꯂꯛꯑꯣ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯝꯗ ꯉꯥꯏꯔꯤꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯐꯝꯂꯝꯃꯣ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯍꯜꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯕꯦꯍꯜꯅ ꯊꯥꯔꯤꯛ ꯅꯪ ꯂꯥꯛꯂꯝꯂꯤꯔꯣ ꯅꯇꯥꯒ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯏꯇꯥ ꯂꯤꯛꯂꯥꯒ ꯀꯩꯊꯦꯜꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯐꯤ ꯁꯥꯅꯕ ꯂꯪ ꯈꯔꯁꯨ ꯌꯦꯡꯂꯛꯀꯦ ꯍꯣꯏ ꯉꯜꯂꯤꯉꯩꯗ ꯆꯠꯂꯒꯅꯦ ꯃꯝꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯎꯀꯣ ꯂꯤꯛꯂꯥꯅ ꯏꯇꯥ ꯂꯣꯏꯔꯦ ꯏꯃꯥ ꯃꯅꯝ ꯑꯝꯇ ꯅꯝꯕꯤꯌꯣ ꯏꯇꯥꯒ ꯀꯩꯊꯦꯜꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯏꯕꯦꯍꯜꯅ ꯂꯤꯛꯂꯥꯕꯨ ꯃꯅꯝ ꯅꯝꯕꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ ꯀꯩꯊꯦꯜꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯪ ꯀꯌꯥꯁꯨ ꯌꯦꯡꯂꯝꯃꯤ ꯂꯤꯛꯂꯥꯅ ꯏꯇꯥ ꯇꯨ ꯑꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯗ ꯏꯇꯥꯅ ꯍꯥꯏꯕ ꯂꯪ ꯃꯆꯨꯗ ꯌꯥꯎꯔꯤ ꯂꯥꯎ ꯏꯇꯥ ꯑꯁꯤꯗꯩ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯔꯤꯛꯅ ꯏꯃꯥꯕꯣꯛ ꯁꯤꯒꯤ ꯂꯪꯁꯦ ꯈꯔ ꯂꯧꯖꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯆꯨꯁꯤꯔꯥ ꯌꯥꯅꯤ ꯍꯩꯃꯥ ꯏꯁꯨ ꯊꯥꯔꯤꯛ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯍꯣꯏ ꯃꯥꯅꯤ ꯏꯃꯥꯕꯣꯛ ꯅꯕꯣꯛꯇꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯥꯅ ꯉꯟꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤꯅꯦ ꯑꯃꯁꯤꯗꯤ ꯃꯁꯛ ꯈꯪꯗꯦꯅ ꯏꯅꯦ ꯏꯕꯦꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗꯨꯅꯦ ꯃꯄꯥꯝꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯒ ꯏꯅꯦꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯣ ꯑꯗꯨꯗꯨꯅꯦ ꯍꯩꯃꯥ ꯏꯁꯨꯁꯤꯗꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ ꯏꯕꯦꯍꯜꯁꯨ ꯐꯖꯕꯅꯤ ꯃꯃꯥ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯁꯦ ꯂꯪꯗꯨ ꯁꯤꯗ ꯂꯩꯔꯦ ꯊꯥꯔꯤꯛꯅ ꯂꯪꯗꯨꯒꯤ ꯆꯥꯅꯕ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯅ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕ ꯂꯪ ꯃꯆꯨꯗꯣ ꯑꯃꯨꯛ ꯊꯤꯔꯨꯔꯁꯤ ꯏꯇꯥ ꯍꯣꯏ ꯊꯤꯔꯨꯔꯁꯤ ꯑꯁꯤꯗ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯇꯣ ꯑꯁꯤꯗ ꯆꯪꯂꯒ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯏꯇꯥꯅ ꯄꯥꯝꯕ ꯃꯆꯨꯗꯣ ꯌꯥꯎꯔꯝꯂꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯍꯣꯏ ꯏꯇꯥ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯅꯦ ꯂꯪ ꯃꯆꯨ ꯈꯤꯇ ꯌꯦꯡꯖꯒꯦ ꯌꯦꯡꯉꯣ ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯤꯛꯂꯥꯅ ꯏꯇꯥ ꯑꯩꯅ ꯄꯥꯝꯕ ꯂꯪ ꯃꯆꯨꯗꯣ ꯌꯥꯎꯔꯤꯁꯤꯗ ꯏꯅꯦ ꯁꯤꯒꯤ ꯎꯠ ꯃꯆꯨꯒꯤ ꯂꯪꯁꯦ
खरा लौगेबा पोटफम फम्बी नुपीदुसु लिग्लाना हाइरक्लिबा लंग मचुदो पिरई लिग्लासु लंगदुगी चानबा सेल पिरमलगा पोटफम अदुदगी थोकलई थारिकना इता nga ayaiba khara laikise hoi aiso horen hinjang thongbada thaknaba khara laikise na haige tawramlini lawo dudi asongi potpham sida nga ayaiba yam yole inya nga ayaiba khara laujage itai bai ni gi amamam yombiro nga yonbe aduna hoi yombira age nupa mana ma horen hinjang thongbada thaknaba nga ayaiba le haude khara piro potpham phambi ahalamana Haima, lehau, na janu papa khang masak phat jabase, nga ayai ba lawba lagle ne. Lehau na. Ijanu pa ni na, ayuki numidangi, chak thongbada wajarabani. Se ibema, na khoigi nga ayai ba do, sida leire. Liglaga tharikasu, pirakli ba nga ayai ba do ki selfie ramlaga, nokmi tawraga, kaithel dudagi thoklaga, mayum dalaklami. Lambi da chatna, tharik na hairaklami. Ita, ngasaygi pakhang nga ayai ba lawba lakpada masak bu phana phajadra liglana ai di phajana bu hawdeda haiphet yengbadadi phajagi kum dawbani icham jabaga malaga masakto as yam ngawi da idi nupa pambagi irang lakpa hawrabroi tabo adu shunateda sum magi jaba matawda ngawjaba ya haibani ai khoi khulgi mi sumande ai khoi khulgi pakhang singdi ita nang lumbada krik ina dan leiri aduna de aiso khul atopagi nupa ngawba yaina ita nang de hek ngang thorak pasima da nupa khara laise thombo hi kangbu natro ita asi nupa se ita desu karanta ge tawbo maliko nahan mok aina nakhoyum da lakpa desu noi thongal dane chep tha yeng leirami yam ngok sinabani ko phada bo pot khara jasilaga lekai gi nupi ngangda karan targa dum leijarabani liglana ai khoina lalu draga loiri hende hanjilaklagana lekai miyam leirishiri adu sharukne chatpham thokpa jache hanna de yenglunu haibaga tawbaga thombagi kangbudu yu taptaba makhai ngausilaga lambi du da phaireng la ami thombana ashida la ashide ai khoi liglani ni mama na ba amana Ikhoy ligla gain ekta haijil magi oida bage ekta male wane hey oida bu mani ne noina do mai be abro namai ro tharoi bro mama na ba amana muk haidaklame thabino aingon na tharak tringai idaw hana longda ta khiba dare mathibong mayudi ikhoy myam na thakrani na mana namba thakrabani na masa se phajana phabok chatpa ngamdre ne sha kariya bano nangido phajana hayone yarakta nga harido kaigino ligla hoise aikhoy ento chakhidore haiba wari shawro hoine endoga dum chakrene ligla ngaiko sum chakhine mama sida danaraga samai lepshinba parani shi hoide tharikna as kaino ta thomba mina lambi chalisibu mangda hekta thasile emi ngobro karino khangdene nang tumile khoi ligla ga wari shage ligla aina haiba wado karam kan da yage ba kari wana haise ai bai dribane hai kreda aina ai khoi yum gi ma woi biro na khoi ma du ga ai khoi buna leiminar shena na ana hai kredu di nang na thawai na ta bi draga kamai nungsing doi ba ta thomba kari kan ngausi nei no yumda ina mama su thok na leiriba aduga lekai na chana chedi yengliba mi yengdo yam thu nam ta hong do piu lekai gi bunga mane haibada lemjadi aish mashi huai hin bangangina nanamado kok mapam da tan thokraga nanga lemina dawni kaino aduda nakhoi na ma du su punna leminaradi thamoi shi khara nungai dana macha nupi yeningdrasu mama oini yenga lebi yaidana ta thombagi se ai khoi ba nupi ngak tane haiduna usidribara wa ngangbada tongmang yengdaba nangdine khopak shin na mai du da thaba pena thage ligla sauna thombagi mamai de khopang na kana thai thomba tharakli ba khopak du achamba miyoy mana tharak bana tabanina khopak adugi sahumna leimai de long na tarami
ꯊꯣꯝꯕꯅ ꯇꯥꯛꯈꯤꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤ꯫ ꯊꯣꯝꯕꯅ ꯌꯨꯒ ꯂꯣꯏ ꯍꯜꯂꯤꯍꯦ꯫ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯇ꯭ꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯣꯝꯕꯅꯦ ꯊꯣꯝꯕ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯄꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ꯫ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛ ꯊꯥꯕ ꯇꯥꯕꯅꯤ꯫ ꯏꯌꯥ! ꯀꯅꯥꯅꯦ ꯈꯨꯠ ꯐꯥꯔꯤꯁꯦ? ꯊꯥꯗꯧꯅꯦ! ꯂꯩꯆꯤꯜ ꯑꯃꯗꯤ ꯃꯇꯥꯎ ꯇꯣꯝꯄꯣꯛ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯅꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ꯫ ꯑꯗꯨꯒ ꯊꯣꯝꯕꯅ ꯂꯤꯛꯂꯥꯗ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯩꯆꯤꯜꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯕꯅꯤ꯫ ꯂꯩꯆꯤꯜꯅ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤꯕ ꯅꯪꯕꯨ ꯀꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯅꯣ? ꯅꯨꯄꯤꯁꯤꯅ ꯈꯨꯠ ꯊꯥꯔꯛꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯊꯧ꯫ ꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯁꯤ ꯋꯥꯒ ꯆꯥꯎꯅ ꯉꯥꯡꯏꯅꯦ꯫ ꯃꯁꯤ ꯃꯃꯥꯏꯁꯤꯗ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯝꯕ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯈꯨꯠ ꯊꯥꯔꯨꯅꯨ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯁꯥ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯅꯦ ꯁꯤ꯫ ꯑꯁꯤꯅꯅꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯈꯔ ꯄꯥꯏꯔꯒ ꯂꯪꯉꯛꯈꯤꯕꯗꯣ꯫ ꯏꯇꯥꯎ ꯅꯪꯅꯒ ꯈꯨꯠ ꯊꯥꯔꯨꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅ ꯇꯥꯎ ꯑꯩꯈꯣꯏ꯫ ꯑꯗꯨꯏ ꯁꯔꯨꯛ ꯆꯠꯂꯁꯤ ꯂꯥꯎ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯍꯥꯏꯔꯣ꯫ ꯂꯥꯎꯍꯦ! ꯂꯩꯆꯤꯜꯅ ꯃꯁꯛꯁꯤꯡꯁꯤꯒ ꯏꯆꯥꯅꯣꯏ ꯁꯣꯛꯇꯦꯀꯣ꯫ ꯊꯥꯔꯤꯛꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯉꯥ ꯑꯌꯥꯏꯕ ꯂꯧꯕ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯂꯩꯁꯥꯕꯤꯅꯤ ꯉꯥ ꯂꯩꯔꯝꯕꯗꯣ ꯅꯈꯣꯏ ꯑꯅꯤꯔꯣ? ꯃꯥꯅꯦ ꯏꯕꯨꯡ꯫ ꯅꯈꯣꯏꯁꯨ ꯌꯨꯝ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯥ? ꯂꯧ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯏꯕꯨꯡꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯏꯇꯥ ꯂꯤꯛꯂꯥꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯤꯐꯠꯇꯁꯤꯡꯁꯤꯅ ꯐꯥꯔꯒ ꯐꯥꯎ ꯄꯨꯈꯤꯗꯣꯏꯅꯤ꯫ ꯂꯩꯆꯤꯜ ꯉꯁꯥꯏ ꯃꯈꯩ ꯂꯤꯛꯂꯥꯗ ꯐꯖꯅ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯤꯛꯂꯥꯒ ꯃꯤꯠꯆꯥꯟꯅꯔꯨꯔꯦ꯫ ꯂꯩꯆꯤꯜ ꯉꯥꯏꯍꯥꯛꯇꯤ ꯂꯤꯛꯂꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯝꯄꯣꯛꯅ ꯀꯔꯤ ꯈꯨꯌꯦꯡꯅꯣ? ꯂꯝꯕꯤꯁꯤ ꯌꯦꯡꯂꯒ ꯆꯠꯂꯨꯅꯦ꯫ ꯈꯨꯗꯤꯒ ꯊꯤꯖꯤꯜꯂꯗꯤ ꯂꯩꯁꯥꯕꯤ ꯃꯥꯡꯗ ꯆꯣꯞꯁꯅꯤ꯫ ꯌꯦꯡꯗꯦꯍꯦ ꯅꯪꯁꯨ꯫ ꯂꯤꯛꯂꯥꯅ ꯏꯕꯨꯡ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ꯫ ꯏꯇꯥꯎꯅ ꯈꯛ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯐꯥꯔꯨꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯂꯗꯤ ꯌꯥꯎꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯟ ꯏꯕꯨꯡ ꯑꯅꯤ ꯍꯥꯏꯔꯤꯗꯣ ꯑꯃꯈꯛ ꯑꯣꯏꯅ ꯍꯥꯏꯌꯣ꯫ ꯂꯤꯛꯂꯥꯅ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯁꯦ꯫ ꯑꯗꯣ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯁꯣꯝꯒꯤꯗꯤ ꯏꯆꯜ ꯑꯃꯁꯤꯅ ꯍꯥꯏꯕꯗ ꯈꯪꯂꯤ꯫ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯆꯟ ꯑꯃꯒꯤꯅ ꯀꯔꯤ ꯀꯧꯕ? ꯊꯥꯔꯤꯛ ꯀꯧꯏ ꯏꯕꯨꯡ ꯑꯅꯤꯒꯤꯗꯤ꯫ ꯑꯩꯒꯤꯅ ꯇꯣꯝꯄꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯁꯛ ꯐꯖꯕ ꯏꯇꯥꯎꯁꯤꯒꯤꯅ ꯂꯩꯆꯤꯜ ꯀꯧꯏ꯫ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗꯨ ꯁꯨꯝ ꯆꯠꯂꯤ꯫ ꯂꯩꯆꯤꯜꯗꯤ ꯂꯤꯛꯂꯥꯗ ꯆꯦꯞꯊ ꯌꯦꯡꯕꯗ ꯈꯨꯗꯤ ꯐꯥꯎꯕ ꯊꯤꯔꯤ꯫ ꯂꯤꯛꯂꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯂꯤꯛꯂꯥꯗꯨ ꯂꯩꯍꯧꯔꯤ꯫ ꯊꯥꯔꯤꯛꯀ ꯂꯩꯆꯤꯜ ꯑꯃꯗꯤ ꯇꯣꯝꯄꯣꯛꯀꯗꯨ ꯁꯨꯝ ꯂꯥꯛꯏ꯫ ꯂꯩꯆꯤꯜꯅ ꯊꯥꯔꯤꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯪꯉꯣ꯫ ꯍꯧꯖꯤꯛꯀꯤ ꯂꯤꯛꯂꯥꯗꯣ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ ꯖꯥꯠꯂꯥ? ꯏꯕꯨꯡꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ꯫ ꯀꯅꯥꯁꯨ ꯂꯩꯇꯕꯅꯦ꯫ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯑꯗꯣ ꯅꯣꯡꯃ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯁꯤꯗꯅ ꯂꯤꯛꯂꯥꯁꯨ ꯄꯨꯟꯅ꯫ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯔꯦ? ꯑꯩꯒꯤꯗꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕꯁꯤ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯔꯕ? ꯂꯩꯆꯤꯜꯅ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯊꯥꯔꯤꯛꯅ ꯍꯣꯏ ꯅꯣꯡꯃ ꯂꯥꯛꯑꯣ ꯏꯇꯥꯒ ꯑꯩꯒꯁꯨ ꯊꯣꯛꯂꯛꯀꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ꯫ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ꯫ ꯍꯣꯏ ꯑꯗꯣ ꯀꯥꯎꯅꯨꯀꯣ꯫ ꯀꯥꯎꯔꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯆꯪꯂꯒꯦꯀꯣ꯫ ꯇꯣꯝꯄꯣꯛꯅ ꯑꯁꯤꯒꯤ ꯊꯥꯔꯤꯛꯁꯤꯁꯨ ꯃꯁꯛꯇꯤ ꯐꯖꯩꯅꯦ꯫ ꯑꯃꯁꯤ ꯃꯊꯟꯇꯒ ꯆꯠꯈꯤꯅꯦ꯫ ꯉꯥꯏꯈꯣꯅꯦ꯫ ꯏꯇꯥꯎ ꯑꯩ ꯂꯤꯛꯂꯥꯗꯣ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯩꯊꯥꯕ꫰ꯍꯩꯗꯨ ꯑꯣꯜꯂꯤ꯫ ꯍꯦꯔꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ꯫ ꯃꯥꯏ ꯃꯇꯝ ꯂꯥꯛꯇꯅ ꯇꯧꯔꯤꯅꯦ ꯈꯟꯗꯣ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯥꯏꯅꯤꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯂꯁꯤ꯫ ꯀꯨꯏꯊꯈ꯭ꯔꯗꯤ ꯃꯝꯁꯤꯟꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅ ꯊꯕꯛ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯏꯕꯦꯍꯜꯅ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯔꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯂꯤꯛꯂꯥ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯃꯜ ꯐꯪꯂꯛꯏ꯫ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯁꯠꯇꯣꯛꯂꯝꯂꯒ ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯏ꯫
नुपा अमा ꯏꯕꯦꯍꯜꯅ ꯐꯤ ꯁꯥꯔꯤꯕ ꯂꯣꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕꯗꯨ ꯂꯤꯛꯂꯥꯅ ꯎꯔꯦ ꯈꯪꯍꯧꯗꯦ ꯂꯤꯛꯂꯥꯒꯤ ꯃꯁꯛ ꯐꯤꯖꯦꯠ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯁꯠ ꯑꯣꯟꯈꯤꯕ ꯅꯨꯄꯥꯗꯨꯅ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯒ ꯃꯈꯨꯠꯇꯨꯅ ꯈꯜꯂꯤ ꯂꯤꯛꯂꯥ ꯈꯪꯂꯦ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯈꯨꯔꯥꯇꯥꯗꯅꯤ ꯍꯥꯏꯕ ꯂꯤꯛꯂꯥꯅ ꯍꯦ ꯇꯝꯕ ꯑꯣꯏꯕ ꯑꯍꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝꯅ ꯆꯪꯂꯛꯂꯤꯕꯗꯤ ꯇꯥꯗꯟꯅ ꯍꯦ ꯀꯅꯥꯅꯣ ꯋꯥ ꯉꯥꯡꯂꯛꯂꯤꯁꯤꯕꯣ ꯃꯁꯛꯇꯤ ꯎꯗꯦ ꯑꯁ ꯃꯉꯥꯜꯁꯤꯁꯨ ꯃꯤꯠꯀ ꯂꯣꯏ ꯊꯛꯂꯦꯅꯤ ꯑꯩꯒꯤ ꯌꯦꯟꯕꯥ ꯂꯥꯕ ꯑꯃ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨ ꯊꯤꯕ ꯂꯥꯛꯆꯔꯝꯕꯅꯤ ꯌꯦꯟꯕꯥ ꯂꯥꯕ ꯊꯤꯕ ꯂꯥꯛꯄꯕꯨ ꯌꯦꯅꯈꯥꯗ ꯍꯨꯔꯥꯟꯕꯗꯧꯅ ꯂꯨꯝꯃꯒ ꯌꯦꯡꯅꯕ꯭ꯔꯅꯦꯍꯦ ꯅꯔꯣꯜ ꯆꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯊꯣꯏ ꯑꯗꯨ ꯆꯠꯀꯗꯕꯅꯤ ꯑꯩꯕꯨ ꯊꯋꯥꯏꯗꯗꯤ ꯆꯠꯄꯤꯒꯅꯨ ꯑꯩ ꯑꯁꯦꯡꯕꯗ ꯍꯥꯏꯖꯒꯦ ꯏꯕꯦꯍꯜꯕꯨ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯛꯄ ꯀꯨꯏꯔꯕꯅꯤ ꯍꯟꯗꯛ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯌꯦꯡꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯐꯤ ꯁꯥꯕꯗꯣ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯅ ꯌꯦꯅꯈꯥꯁꯤꯗ ꯍꯦꯛꯇ ꯂꯨꯝꯃꯒ ꯌꯦꯡꯂꯝꯕꯅꯤ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯦꯔꯥ ꯃꯆꯣꯡ ꯃꯄꯥꯠ ꯅꯥꯏꯗꯕ ꯅꯈꯣꯏ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯌꯣꯝꯂꯕ ꯅꯀꯣꯛꯇꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯇꯨꯝꯁꯤꯅ ꯁꯨꯗꯕ ꯇꯥꯔꯦ ꯏꯌꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯇꯥꯗꯟꯗꯨ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯅ ꯈꯨꯇꯨꯝꯅ ꯁꯨꯗꯔꯛꯄꯗꯨꯗ ꯃꯌꯨꯝꯗ ꯍꯥꯏꯔꯝ ꯍꯥꯏꯔꯝ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯍꯥꯟꯅꯒꯤ ꯃꯁꯛꯇꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯡꯈ꯭ꯔꯦ ꯁꯣꯝꯗ ꯇꯥꯗꯟꯗꯨ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯍꯠꯅꯨ ꯊꯪꯗ ꯅꯨꯄꯤ ꯆꯣꯡꯂꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯣꯛꯁꯦ ꯇꯪꯈꯥꯏ ꯑꯃ ꯐꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯌꯣ ꯍꯧꯖꯤꯛꯀꯤꯗꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯣꯟꯕ ꯏꯁꯣꯔꯒ ꯑꯣꯏꯔꯤꯖꯥꯠꯂꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯆꯨꯝꯕ ꯊꯕꯛꯀ ꯇꯧꯔꯨ ꯌꯥꯄꯣꯟꯇꯦ ꯍꯥꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯌꯣꯕ ꯗꯥꯔꯤꯁꯤꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯅꯤ ꯇꯧꯔꯤꯁꯦ ꯍꯩꯌꯥ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯇꯣꯝꯕꯤꯅ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯦ ꯀꯗꯥꯏꯗꯅꯣ ꯑꯩ ꯀꯧꯈꯤꯕꯗꯣ ꯃꯥꯡꯒꯣꯟꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯍꯩ ꯅꯨꯄꯤ ꯃꯥꯡꯒꯣꯟꯗꯒꯤ ꯈꯔ ꯀꯨꯝꯊꯔꯛꯎꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯕꯨ ꯎꯗꯦ ꯀꯀꯥꯏꯅꯒ ꯍꯩꯃꯥ ꯑꯣ ꯀꯩꯅꯣ ꯗꯥꯔꯤꯗꯨꯗ ꯅꯝꯂꯒ ꯂꯩꯔꯤꯗꯨꯕꯣ ꯍꯅꯨ ꯊꯪꯁꯤꯗ ꯌꯨꯒ ꯑꯃꯨꯛ ꯊꯛꯆꯤꯜꯂꯨꯔꯤꯕ꯭ꯔꯣ ꯅꯃꯧ ꯅꯆꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯍꯧꯒꯠꯂꯣꯁꯦ ꯍꯩ ꯀꯔꯥꯏꯗꯒꯤ ꯌꯨꯅꯣ ꯅꯍꯥꯟꯋꯥꯏ ꯌꯨ ꯉꯥꯎꯔꯒ ꯈꯣꯡꯕꯥꯟꯗ ꯌꯨꯡꯅ ꯇꯥꯁꯤꯜꯂꯨꯕꯗꯒꯤ ꯊꯛꯈꯤꯗ꯭ꯔꯕꯅꯤꯅꯦ ꯇꯞꯅ ꯆꯤꯡꯈꯠꯂꯨ ꯇꯞꯅ ꯇꯞꯅ ꯑꯌꯣ ꯍꯥꯏ ꯀꯣꯛꯇ ꯑꯃꯨꯛ ꯊꯦꯡꯂꯛꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯈꯨꯠꯁꯤꯅ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯕꯕꯨ ꯌꯥꯝꯅ ꯅꯥꯈ꯭ꯔꯕ ꯑꯣꯏꯔꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯆꯥꯛ ꯂꯥꯏꯔꯤ ꯀꯣꯛꯁꯦ ꯏꯁꯤꯡ ꯈꯔ ꯍꯥꯟꯅ ꯊꯣꯝꯁꯤ ꯑꯩꯅ ꯁꯨꯃꯥꯡꯗ ꯁꯥꯖꯦꯟ ꯇꯧꯔꯤꯉꯩꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯇꯧꯁꯤꯜꯂꯨꯔꯦ ꯀꯣꯛꯁꯤꯅ ꯂꯩꯃꯥꯏꯗꯨꯗ ꯉꯥꯈ꯭ꯔꯦ ꯑꯗꯨꯅ ꯅꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯦꯁꯦ ꯃꯌꯥꯏ ꯀꯥꯁꯤꯗ ꯐꯝꯂꯝꯒꯦ ꯆꯠꯂꯣ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯍꯅꯨ ꯊꯪꯁꯤꯗꯅꯦ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯁꯥꯖꯦꯟ ꯇꯧꯖꯅꯤꯡꯃꯜꯂꯦ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯇꯧꯒꯗꯕꯗꯣ ꯍꯅꯨꯕ ꯅꯪꯅ ꯇꯧꯔꯕꯅꯤꯅ ꯁꯣꯛꯄ ꯇꯥꯕꯅꯦ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯕꯨ ꯀꯣꯛꯁꯦ ꯐꯨꯛꯇꯠꯂꯒ ꯂꯪꯉꯛꯀꯅꯤꯁꯦ ꯃꯁꯦ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ ꯀꯩꯅꯣꯝ ꯇꯧꯔꯤꯃꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯣꯝꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯒꯦꯁꯦ ꯍꯩꯃꯥ ꯅꯨꯡꯗꯒ ꯌꯩꯁꯤꯜꯂꯨꯔꯕ ꯃꯄꯥ ꯅꯪꯕꯣ ꯑꯁꯨꯛ ꯆꯥꯎꯅ ꯄꯣꯝꯂꯒ ꯇꯪꯗꯅ ꯂꯩꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏ ꯃꯧ ꯏꯁꯤꯡꯗꯣ ꯈꯔ ꯁꯥꯍꯜꯂꯨ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯈꯤꯒꯦꯀꯣ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯣ ꯆꯪꯉꯣ ꯆꯪꯉꯣ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯆꯥꯛꯀ ꯑꯃꯨꯛ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯒꯅꯤ ꯃꯊꯤꯕꯣꯡꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯁꯣꯝꯗ ꯅꯥꯔꯤꯕꯁꯦ ꯀꯩꯁꯨꯝꯇ ꯈꯪꯕꯤꯔꯣꯏꯗꯣꯏꯅꯦ ꯃꯃꯥꯡꯗ ꯆꯥꯛ ꯊꯥꯡꯗꯣꯛꯈ꯭ꯔꯕꯗꯤ ꯑꯌꯣ 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 ꯑꯣꯏꯃ ꯅꯥꯏꯌꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯧ ꯑꯉꯥꯡꯁꯤꯡꯗ ꯀꯥꯇꯨ ꯀꯥꯔꯟꯒꯤ ꯋꯥꯈꯜꯒ ꯈꯟꯖꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯑꯌꯣ ꯍꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯕꯣ ꯑꯥꯏ ꯐꯈ꯭ꯔꯦꯅꯦ ꯄꯣꯝꯕꯁꯨ ꯍꯟꯊꯈ꯭ꯔꯦ ꯀꯣꯛꯀꯁꯤ ꯏꯌꯥꯡ ꯌꯥꯡꯈ꯭ꯔꯦ ꯅꯥꯔꯝꯕꯗꯨ ꯄꯨꯡꯐ ꯐꯈ꯭ꯔꯦꯅꯦ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯃꯄꯥ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯦ ꯁꯦ ꯅꯀꯣꯛ ꯑꯅꯥꯕꯗꯨ ꯊꯣꯝꯁꯤ ꯉꯁꯥꯏꯅ ꯅꯥꯔꯤꯉꯩꯗ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯗꯗꯤ ꯋꯥꯆꯣꯏ ꯉꯥꯡꯗꯅ ꯂꯩ ꯆꯠꯂꯣ ꯅꯃꯧꯗ ꯆꯥꯛ ꯊꯤꯔꯣ ꯍꯥꯏꯔꯨꯔꯣ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯑꯩ ꯍꯩꯃꯥ ꯆꯠꯂꯣꯅꯦ ꯍꯦ ꯀꯣꯛ ꯄꯣꯝꯕꯗꯣ ꯍꯟꯊꯈ꯭ꯔꯦꯅꯦ ꯅꯥꯕ ꯐꯔꯦ ꯆꯠꯂꯣ 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 ꯃꯁꯤ ꯍꯅꯨꯕꯁꯦ ꯃꯁꯤ ꯁꯤꯔꯝꯗꯥꯏꯒꯤ ꯉꯥꯎꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ
hai mau napa chak la me hai ne chak to thi dok lo ima su ko lik cham jilak lage napa se siram dai gi ra khang de choi ro lon ba horak le masi ki chanda nu pi si di imau si da mo wari sari ne na chum na sa de wa ne ai ngasi da gi patta bo khal khan khra roi ko pom khi khi de hojik ngai ha ki chaina do di 𝗬𝗍 da sunata ba mit yeng ka yeng la roi kok se na bu phakra su chaina do di kaw ba ngam do man dre tadan do makok to na khi ba ki chaina do ning sing laga mamong na chak sa na ba kawrak pa ngai do na laikri som da likla chak loi ra do na mangkon da thok lai ma chak loi re hana cha thok lu ra se aduga fi da ai makha mok sam da rage ima patha bi ro hoi phi su loi do ra bani da lao sa thok lu ra se mama macha ani do chak to pun na chami nei sak tok la ba do likla na thabuk sing do lo shili 𝗵𝗍 su mateng pangli kolik pheng ba loi ra do na 𝗵𝗍 de tum ba changkri likla mangon na thoklak do na loishil hauda ba phi ma dek do loishina ba makha cha tharami asum na numit kaya ni haukri likla matam kuina taibang ma lem da lairak pada taibang mi amagam na wakhal do khalakle lairim bine hai ba kauthorakle laikai gi mathong hok da banupa ahal khaisu likla na para amamam loina tambira do na wakhal daraklami nong magi numit ni likla phi sari thonga lom da gi tharik tu changlai o thabak phabi ta ain lakpa khuding gi thabak se hek ta hanglam da ba nada khoi da su nong ma da koi thora u kai dau ge ai su kai thora ke na khalam bani adu bu thabak se hek ta sang da ba la o ka khalo kai lai ge ita na lakpa bo ine de u de kai cha khi ge kai thel da phi tha ba cha khi bani mi na hang ba wa di khum de kai lai ra ke hai ba ta le chil da la khawi nang ga su wari sha na ning ba mali ngak tang tho usidana ya budi ya ye ado yum se kana su leita basida thong phajana lonjilamo kana su jangloi ai sune yum ga mi amatta le hoba nate la o mi ngai hori do waram lani hogalo se as ai idi kai ko nahan mukstu phajana wari chana kheba nate haima ita kai no chingi sibo phirol ga sem da sin ki se mi nang bo o sindra basi yari ifa da phajara leira bi ta nang bo Tharika likla ga do lampak macha ama leiri ba dom da lai leijil ga tompok ka su nuja mahak po ngai do na leiri tompok na kai nui do na sa do ngai hak da ne na ta na leitri do ba sida ngai hak da pham lu lo kai do rage as ito tompo ai mi huncha mathuk marang hori hore nei na hai kai hai raga amuk ya bi rak to di ka mai do ne adumai sum khanjil le ri ya ri sida ngak da pham se sumai na pai ra sing ri ya ri sida law he Koi nui do lak to na chingi do ba tompok na likla hoi do ada la etu ito ai mi hunji kai nom to khole nangoi wari shana horagera ai chalage hai magi wa hai balak laga masana hai jage de hai draga ai ngon na muk thangjile yobu yoshile do likla na as ita ai mi hun yam chongi amuk ta su samai na wari saraktre kai nom dawre da ai ita sung wari sana kredi ka shum dawri ahan bahurak padi mi hun gay am chong bani mai ka se non khat baga ngam ponte la o likla du tharik na hai pe ching laga lechil hoina leiri ba dom da changlei tharik na ta lechil ngai bi yang wara bro ita si ka yena aina ching ching da na purai ni likla na as ita nang sidi hekta hai mi tompok na ai khoi taw shi su sen ki ge bu taw bo yam taw khra jani thari ibane som da thoklesi mokhoi ni su wari shan hawra shani ita sana hawra ko ai khoi som na kan da lege ita pune lai mi na se chatkin wa ga se hai banang haw banate likla kai hai ge ta le che kai no ne kai hinjang char ge Saukri thong ba chai ta le chil di kai charage ai budi nga thong ba chari ado nangi khangna bu nu pa lai ta hai ba natro lai budi lai te ado ta le chil da di ai hai khidri ko thari da hang ba de ki khang ba ni ado ai dinang bo han ba uru ba da
ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯨꯄꯤꯗ ꯑꯃꯨꯛ ꯐꯥꯎ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ ꯍꯥꯏꯕꯕꯨ ꯀꯩ ꯀꯥꯏꯒꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯊꯥꯂꯩꯆꯤꯜꯁꯦ ꯀꯩꯁꯨꯝ ꯈꯜꯂꯝꯗꯕꯅꯤ ꯍꯟꯗꯛ ꯊꯥꯔꯤꯛꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯏꯌꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯈꯟꯕ ꯍꯧꯔꯛꯂꯤꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦꯅ ꯂꯧꯔꯒꯦꯀꯣ ꯀꯣ ꯀꯩꯅꯣ ꯅꯃꯥꯏꯗ ꯁꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ ꯌꯥꯔꯦ ꯇꯣꯝꯄꯣꯛꯅ ꯑꯅꯤꯁꯤ ꯌꯥꯅꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯃꯈꯨꯠꯀ ꯕꯥꯏꯅꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯃꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯕꯨ ꯁꯨꯝ ꯌꯦꯡ ꯂꯩꯗꯨꯕꯣ ꯃꯤ ꯕꯦꯔꯥꯅꯤ ꯃꯁꯤ ꯃꯤꯒꯤꯗ ꯌꯦꯡꯗꯅꯕ ꯅꯪꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯥ ꯑꯗꯨꯏ ꯋꯥꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯀꯗ꯭ꯔꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯀꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯁꯣꯏꯕ ꯁꯥꯔꯒ ꯍꯧꯗꯣꯔꯛꯏꯁꯤꯅꯤ ꯅꯁꯥꯅꯤ ꯌꯥꯔꯕ ꯅꯪꯕꯨ ꯑꯁ ꯀꯩꯅꯣ ꯁꯨꯝꯃꯅ ꯌꯦꯡꯂꯛꯏꯗꯨꯕꯣ ꯑꯣꯟꯊꯣꯛꯀ ꯆꯠꯂꯣ ꯋꯥꯒ ꯍꯥꯏꯒꯦ ꯇꯧꯕꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯃꯤꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯁꯨ ꯑꯣꯟꯊꯣꯛꯈꯣꯏ ꯃꯤꯠꯁꯦ ꯐꯥꯛꯆꯤꯜꯂ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯅꯤꯗꯨꯃꯛ ꯑꯣꯟꯁꯤꯟꯅꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤ ꯆꯠꯂꯒꯦ ꯍꯥꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯆꯤꯜꯒ ꯇꯣꯝꯄꯣꯛꯀꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯏꯕꯦꯍꯜꯁꯨ ꯃꯆꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒ ꯈꯪꯅꯕꯗꯨ ꯈꯪꯂꯝꯃꯤ ꯃꯆꯥꯅ ꯄꯥꯝꯖꯕꯅꯤ ꯈꯟꯗꯨꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯂꯥꯏꯔꯝꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯕꯒꯤ ꯃꯇꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯂꯦꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯂꯤꯛꯂꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯛꯄꯅ ꯂꯥꯏꯔꯝꯂꯦꯟꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯣ ꯏꯃꯥꯅ ꯀꯝꯗꯧꯍꯧꯕ ꯏꯊꯥ ꯊꯥꯔꯤꯛꯅ ꯀꯅꯥꯒ ꯄꯨꯜꯍꯧꯕ ꯊꯥꯂꯩꯆꯤꯜ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯒꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤ ꯊꯥꯂꯩꯆꯤꯜ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯦ ꯑꯩ ꯏꯃꯥꯗꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥ ꯏꯕꯦꯍꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯅꯕꯨꯛꯀ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ ꯉꯥꯏꯕꯤꯒ ꯂꯥꯛꯑꯣ ꯏꯕꯦꯍꯜ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯨꯠꯇ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯞꯅ ꯇꯨꯡꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ ꯏꯕꯦꯍꯜ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯂꯤꯛꯂꯥꯅ ꯃꯈꯨꯠꯇ ꯐꯥꯔꯛꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯧ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯀꯗꯥꯏꯗ ꯀꯅꯥꯒ ꯂꯩꯆꯤꯜꯒ ꯊꯦꯡꯅꯁꯦ ꯍꯥꯏꯅꯈꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏ ꯆꯦꯟꯕ ꯇꯧꯔꯁꯨ ꯁꯥꯏ ꯑꯅꯛꯄꯗ ꯆꯪꯂꯛꯑꯣꯅ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯇꯥ ꯂꯩꯆꯤꯜꯒ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯂꯩꯇꯦ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯅꯍꯥꯟꯈꯩ ꯏꯃꯥꯕꯨ ꯁꯦꯟꯅꯕ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤꯅꯦ ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯐꯠꯇꯕ ꯑꯃꯗꯤ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯕꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯥꯔꯛꯈꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯊꯨꯡꯐꯝ ꯑꯣꯏꯈꯤꯕꯅꯤ ꯍꯥꯟꯅ ꯍꯥꯏꯗꯣꯛꯍꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯑꯩꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯦ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯔꯁꯤꯒꯦ ꯑꯩꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯨꯔꯦ
इसाने इसासे 𝗧𝗵𝗵 हाइना खल्लुरे मथंग मपोक्तदि इमा इचा ओइने थेंनसिको इमा इता थारिकसु अहिबु वारौदनब खरा हाइबियु अइने चलमदाइदा हाइरमदे हाइना अइबु साउखिनि वारौ चौगनबि अइगे इताने अदुगा नुक्सी पंथंग यौबा ngamdraba अइगे नुक्सीबा महाक अदुसु अइबु वारौगनु हाइना खरा तंबियो हाइना इता थारिकदा हाइबियु अइ चलगे इमा अइबु लागनो हाइना कौरगले लिक्ला की सेलम्बा फिरोल अदु सना मचुगी फजरबा फिरोल अमा ओंथोरई मंगाल क्याना मसादा मरिक मरिक नप्पी 𝗵𝗵 करी वाबा हाइरुनी कप्पा नत्तना करी सोपाय लैखिद्रे लिक्लासो अरोइबा ओइना नुंगसिनी येंगलमलगा मफम अदुदगी तंदन ओइना पाइखतखिरमी इमागी 𝗵𝗵 नंग लेट्रबदि युमसे इहांग हांगहौरनिदको नता थारिकता करी हाइना पाउदमलो हाइबनो अइबो हे ईश्वर अइबु ngakpinaba tharakpi mahakpo karigi icha sakna matam khara lehanbiramlibano sumaina leiramlaga chatkidoi saru leiramdabana hena pai aigi naitom taraba punchise icha ama phangjare khanduna kayada haraujaruba imagi likla nangi magi naktama halakoko 𝗵𝗵 मतम कुइना मचा सकना लैरम्बि लिक्लाबु कौदुना अहिंग अदुदा कपजरी नुमितसिदगी 𝗵𝗵 गी युमदु इचिक चिकलमी थारिकना लिक्लाबु कौबा लाकपदसु 𝗵𝗵 ना मयुमदा चटख्रे हाइना हाइरमी थारिक मताबु खरदि वारौजै चलमदाइदा करिसु हाइरमदे हाइना लिक्लाना मयुमदा चटखिबगी पावसी लैजिलसु तारमी लैजल मथमोइदा वारौबा पेंदबा कयाना युमलमी असुमना चही खरा हौख्रे 𝗵𝗵 नोंमदि लिक्लाना मागी मनाक्ता हलखिनि खंतुना लैरमी हानगी मतौगुम फिसादुना कैथेलदा थारगा मथंदगी होटनाजरमी थारिकसु अमुक अमुक लाक्तुना 𝗵𝗵 गी नाइटोम तारबा पुंछिदुबो खरदा ओइरसु कोखलमी 𝗵𝗵 गी युमथंगनबा तोंबी होइगी मौदुसु तोइना लाक्तुना 𝗵𝗵 गी वारी वताई सादुना लैरमी लैकाइगी पाखंग हनुबा सिंगदुना 𝗵𝗵 दा हानि येंगलंबा मित्येंग खलंबा कयादुसु खनखिद्रे हेक खलके तौबगा मखोइदा फंखिबा चैनासिंगदु निंगसिंगलगा कीदुना खनखिद्रे नोंमा नुमिदांगी मतमनि लैचलदु मखोइ युम नाकंदा हौबा हाइनो मखोंग अदुदा फमलगा थाबल महाकपु येंगदुना लिक्लाबु निंगसिंगली लिक्ला ngasisu ai nangbu kaudri matam mas kuibase inakta halakhini khanduna ngaibani adubu nang ai gi nakta lakide natra aishu ai gi punchi sine leiri makaide nangbu ngaiduna laikini aingonda kari so haidana nangna lone chatkibagi kari maram aina wabasi uraga nang peloko ai gi machitta na kairaba thamoise nangna laklaga amukta menchinbi ai amda wari likla nangbo inuksi haikidaine aduga kaigino aingonda taklamdana tumina satkriba atiyada thokliba thaja nahangna aigi nuksibi likla mahakta urabadi aina wana ngai hauri haibase tambiyuko laichil mafamduda ngaihak phamlamlaga imongda changkhri lairam lendani likla laichil bu kauthoke khallabasu ngamba kauba laitre lairam lenda lairabasu taibang miyoiba marakta kuina lairakpa maramna lairam lenda laibadu ihai haina jaramde magi mataudu ubada nongma laining thongna kaukhatuna wa hanglami lairam bilikla karigino nangna lairam lengi chana kanglon bu phajana inde hairise phamnaiba kaya lairam ba kaya na aingonda wakat haliba se kaigino sengna khumu ining thau lairam len chige chana kanglon asibu ngakna chachage khalakpa matamda aigi matam kuina laimina rakhibi palem sakpi ima amadi ita singduna aigi wakhal soithokhalle adudi nangi wakhal da chayetnari ba kaya do kawhallage do ngasidagi na thauning thina pangthokpa ngamjana ba ining thau madu dadi tawbiganu
𝗪𝗵 ꯂꯩꯔꯨꯕꯒꯤ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯄ ꯄꯥꯝꯖꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯡꯁꯦ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥ, ꯑꯩꯅ ꯅꯪꯕꯨ ꯊꯧ ꯊꯥꯕꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯐꯪꯅꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯎꯔꯤ꯫ ꯅꯪꯒ ꯅꯛꯅꯔꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯅꯪꯕꯨ ꯋꯥꯔꯧꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟꯁꯤꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯩꯕꯅ ꯑꯩꯅ ꯏꯅꯤꯡ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯣꯝ ꯅꯥꯏꯇꯣꯝ ꯇꯥꯔꯕꯦꯗꯨꯒꯤ ꯃꯆꯥꯁꯛꯅ ꯂꯩꯖꯔꯨꯔꯣ꯫ ꯅꯪꯅ ꯂꯩꯔꯝꯂꯦꯟꯁꯦ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯂꯦꯟꯁꯤꯗ ꯑꯃꯨꯛ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯌꯥꯎꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯏꯕꯦꯍꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯤꯛꯂꯥ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯏꯕꯦꯍꯜꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯂꯤꯛꯂꯥꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯟꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯅꯤꯡꯊꯧ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯈꯜꯂꯨꯗꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯤ꯫ ꯏꯃꯥꯗꯣ ꯏꯃꯨꯡꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯂꯁꯤꯔꯅꯦ? ꯃꯩ ꯑꯣꯛꯇ꯭ꯔꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ꯫ ꯏꯃꯥ, ꯏꯃꯥ ꯇꯥꯕ꯭ꯔꯣ?" ꯏꯕꯦꯍꯜ ꯃꯄꯥꯟꯗꯒꯤ ꯂꯤꯛꯂꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯊꯣꯡꯂꯝꯕ ꯆꯥꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ "ꯏꯃꯥꯒꯤ ꯂꯤꯛꯂꯥ, ꯅꯪ ꯂꯥꯛꯑꯦꯗꯅ? ꯏꯃꯥ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯅꯦ꯫ ꯂꯩꯔꯝꯃꯣ, ꯏꯃꯥ ꯃꯩ ꯑꯣꯛꯅꯕ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯏꯕꯦꯍꯜ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯩ ꯑꯣꯛꯅꯕ ꯂꯧꯊꯣꯛꯂꯨꯔꯒ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯄꯤꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯅ ꯂꯩꯔꯝꯂꯦꯟꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯖꯩ꯫ ꯏꯕꯦꯍꯜ ꯂꯤꯛꯂꯥꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯃꯆꯥꯁꯛꯅ ꯂꯩꯔꯅꯤ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯤꯛꯂꯥ ꯃꯇꯥ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯇꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯇꯥ, ꯏꯇꯥ ꯊꯥꯔꯤꯛ." "ꯍꯣ, ꯀꯅꯥ?" "ꯏꯇꯥ ꯂꯤꯛꯂꯥ, ꯅꯪ ꯂꯥꯛꯑꯦꯗꯅ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯣ꯫ ꯁꯤꯗ ꯐꯝꯃꯣ꯫ ꯅꯪꯕꯨ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯆꯠꯂꯝꯗꯥꯏꯗꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦꯅꯦ." "ꯑꯩꯗꯣ ꯌꯨꯝꯗ ꯍꯜꯂꯔꯣꯏꯌꯦ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯅꯦ꯫ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯅꯈꯣꯏꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯣ ꯂꯩꯆꯤꯜꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯩꯁꯨ ꯅꯪꯅ ꯍꯪꯂꯛꯄ ꯉꯥꯏꯔꯤꯅꯦ꯫ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯈꯜꯂꯨꯔꯦ꯫ ꯏꯕꯦꯝꯃ ꯂꯩꯆꯤꯜꯗꯣ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯇꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯄꯥꯎ ꯇꯝꯍꯜꯂꯨꯒꯦ꯫ ꯃꯥꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯅꯤ." "ꯇꯝꯍꯜꯂꯨꯁꯨꯋꯣ, ꯑꯩꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯂꯩꯆꯤꯜ ꯂꯥꯛꯂꯒ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯁꯨ ꯃꯇꯥꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯆꯤꯜꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯤꯛꯂꯥ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯇꯝꯂꯔꯤ꯫ ꯂꯩꯆꯤꯜ ꯍꯔꯥꯎꯕꯅ ꯃꯇꯥꯎ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯆꯦꯜꯂꯛꯂꯒ ꯃꯇꯥꯎꯒ ꯄꯨꯟꯅ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯗꯨ ꯌꯧꯔꯕꯗ ꯇꯣꯝꯄꯣꯛꯅ ꯊꯥꯔꯤꯛꯄꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄꯅ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯕꯁꯨ ꯀꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯥꯔꯤꯛ ꯂꯩꯆꯤꯜꯒ ꯇꯣꯝꯄꯣꯛꯀ ꯂꯥꯛꯄꯗꯨꯗ ꯂꯝꯄꯥꯛꯂꯣꯝꯗ ꯂꯩꯔꯝꯃꯣ, ꯂꯤꯛꯂꯥ ꯀꯧꯔꯛꯈꯤꯒ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯆꯤꯜ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯊꯥꯔꯤꯛꯀꯗꯨ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ "ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯒꯤ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ?" "ꯁꯥꯎꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯥꯔꯧꯏ, ꯄꯦꯟꯗꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯗꯣ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯊꯪꯗꯤ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯆꯠꯂꯨꯀꯣ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯈꯪꯕ꯭ꯔꯣ?" "ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯥꯛꯁꯤꯟꯗꯅ ꯀꯔꯤꯁꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗ꯭ꯔꯦ." "ꯑꯗꯨꯅꯦꯕ, ꯆꯠꯂꯅꯨꯕ꯫ ꯅꯈꯣꯏ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯣꯕ." ꯃꯈꯣꯏꯅꯤꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ
ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯊꯥꯔꯤꯛꯀ ꯇꯣꯝꯄꯣꯛꯀꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯐꯕꯤ, ꯃꯇꯤꯛ ꯆꯥꯕꯤ, ꯃꯅꯦꯝꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯩꯆꯤꯜꯒꯁꯨ ꯑꯃꯨꯛꯁꯨ ꯃꯃꯥ ꯏꯕꯦꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏ ꯐꯠꯇ꯭ꯔꯕ ꯀꯌꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯒꯤ ꯈꯨꯜ ꯑꯗꯨꯗ ꯏꯇꯥ ꯊꯣꯏꯅꯨ, ꯏꯇꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯏꯇꯥ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯒꯤ ꯍꯧꯅꯁꯥ ꯏꯇꯥ ꯊꯣꯏꯅꯨ ꯑꯃꯗꯤ ꯏꯇꯥ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯏꯇꯥ ꯂꯥꯛꯄꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛꯅꯤ꯫ ꯁꯥꯟꯅꯔꯤꯕꯗꯨ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯄ ꯅꯠꯇꯦ꯫ ꯏꯇꯥ ꯊꯣꯏꯅꯨꯒ ꯏꯇꯥ ꯂꯩꯁꯅꯥꯒꯗꯤ ꯃꯔꯛꯇ ꯋꯥ ꯑꯗꯨꯃꯛ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟꯒꯗꯤ ꯈꯨꯠꯀ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯀꯔꯤꯁꯨ ꯈꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟ ꯃꯇꯥ ꯑꯅꯤꯒꯨꯝꯅ ꯃꯥꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨ ꯃꯥꯅ ꯉꯥꯡꯕꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯝꯗꯕꯅ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯇꯣꯟ ꯁꯈꯤ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯁꯤꯗ ꯄ꯭ꯔꯞ ꯍꯦꯛꯇ ꯁꯥꯟꯅꯅꯤꯡꯉꯛꯄ꯭ꯔꯥ? ꯍꯥ? ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯝꯃꯣ ꯍꯥꯏ? ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ! ꯅꯃꯥꯗꯨꯅ ꯁꯤꯔꯤꯉꯩꯗꯨꯗ ꯁꯤꯍꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯨ?" ꯂꯩꯁꯅꯥꯅ "ꯏꯃꯥꯕꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯥꯗ. ꯏꯇꯥꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯃꯒꯅꯤ ꯂꯥꯛꯂꯤꯁꯦ. ꯏꯇꯥꯗ ꯐꯨꯒꯅꯨ." "ꯍꯥꯏ ꯂꯩꯁꯅꯥ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯍꯥ? ꯑꯩꯅ ꯃꯄꯥꯒꯤ ꯐꯤꯗꯣ ꯁꯨꯗꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ?" "ꯑꯗꯨ ꯁꯨꯔꯝꯗ꯭ꯔꯗꯤ ꯏꯃꯥꯕꯣꯛꯅ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ? ꯏꯇꯥꯁꯦ ꯅꯍꯥꯟꯒꯩ ꯁꯥꯟꯅꯕ ꯌꯥꯎꯗꯦꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯁꯦꯅ ꯀꯧꯔꯤꯅꯦ." "ꯍꯦ ꯂꯩꯁꯅꯥ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ. ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ?" ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥꯃꯦꯝꯆꯥ ꯊꯣꯛꯂꯛꯇꯨꯅ "ꯍꯣ ꯀꯔꯤꯅꯣ? ꯅꯆꯥ ꯋꯥꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯆꯥ ꯂꯝꯁꯤꯟꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯥꯗꯒ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯕꯤꯒꯅꯨ. ꯍꯥꯏꯃꯦꯝꯆꯥ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯏꯆꯥ ꯋꯥꯔꯛꯆꯕꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯇꯥꯗꯕ꯭ꯔꯥ? ꯍꯣ ꯆꯠꯄꯤꯈ꯭ꯔꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ. ꯅꯆꯥꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ. ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯏꯆꯥꯗꯒ ꯑꯃꯨꯛ ꯂꯧꯅꯔꯛꯀꯅꯤ." "ꯍꯦꯔ ꯃꯦꯝꯆꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ. ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ?" "ꯍꯣ ꯅꯆꯥ ꯋꯥꯔꯛꯄꯗꯣ ꯃꯤꯃꯥꯡ ꯊꯣꯛꯂꯦ. ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒꯗꯤ ꯋꯥꯔꯛꯄꯤꯔꯅꯨ." ꯁꯈꯤ ꯂꯥꯡꯂꯦꯟꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪ. ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯨꯔꯒ ꯄꯨꯈ꯭ꯔꯦ꯫ "ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯍꯜꯂꯔꯣꯏꯗꯧꯕꯅꯦ. ꯅꯪꯇ ꯁꯤꯖꯈ꯭ꯔꯣ. ꯅꯔꯣꯟ ꯁꯨꯗꯣꯛꯇꯕ ꯅꯪꯕꯨ ꯏꯆꯥꯅꯦ ꯍꯥꯏꯗꯅ ꯀꯩꯗꯧꯗꯧꯔꯤꯕꯅꯣ?" ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯏꯪ ꯇꯞꯆꯕꯤ, ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯅ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯡꯂꯦꯟ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯌꯥꯡꯀꯣꯛ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯈꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏꯅꯨꯅ "ꯏꯇꯥ, ꯑꯍꯥꯕꯤ ꯆꯥꯔꯨꯁꯦ." ꯂꯥꯡꯂꯦꯟ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯦꯟꯈꯩꯒꯗꯕ ꯋꯥꯠꯂꯤ, ꯃꯃꯥꯇꯣꯟ ꯂꯥꯛꯂꯕꯗꯤ ꯆꯩꯔꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯣꯏꯅꯨ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯃꯃꯥꯇꯣꯟꯅ ꯉꯥꯡꯕꯁꯤ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯨꯏꯔꯣꯏꯕ, ꯉꯥꯏꯍꯥꯛꯇꯪꯅꯤ." ꯂꯥꯡꯂꯦꯟ ꯌꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯥꯊꯨ ꯇꯧꯗꯕꯤꯗ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯈꯤ ꯊꯣꯏꯅꯨꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ, "ꯍꯣ ꯅꯥꯇ꯭ꯔꯪ ꯆꯠꯄꯤ, ꯅꯥꯛꯄꯨ ꯇꯥꯗꯕꯤ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯎ. ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ." ꯁꯈꯤ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯍꯥꯊꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯣꯏꯅꯨꯅ "ꯏꯇꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯣ. ꯅꯃꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕ, ꯅꯪꯕꯨ ꯊꯤꯅꯁꯨ ꯇꯧꯕꯤꯕ ꯄꯨꯛ ꯐꯠꯇꯕꯤꯁꯤꯅ ꯀꯧꯔꯒ ꯅꯪꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ? ꯃꯋꯥ ꯂꯧꯔꯨꯅꯨ." ꯂꯥꯡꯂꯦꯟ ꯃꯇꯥꯅ ꯍꯥꯏꯕꯗꯨ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯈꯤꯅ "ꯅꯪꯁꯦ ꯐꯔꯣꯏꯗꯣꯔꯤꯌꯦ. ꯅꯪꯇ ꯉꯥꯡꯅꯕꯗꯅꯦ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯦ ꯑꯩꯁꯦ. ꯁꯤꯖꯈ꯭ꯔꯁꯨ ꯌꯥꯗꯦ.
ikai khangdabani na minong khangoi dum leidorabani langlen yum yauraduna magi kada sanglakduna makhol thokpadi ngamjada pena kapjari sakhina hai hojing tangang khibada ngai phamongduda sanglaga amuk tomlabro kai khangdabi na thibong chak to thongnaba ising leitri sei namma asibudu laklaga sokani haibro yam thuna thoklo nammi se takhrani langlen leikidraba mama bu panduna ngangbaduda mayam nungai jaramde mama bu ningsing kaplaga bul adu bu paiduna ising sokpa thoklai awaba wakhal sing aduna langlen kanasu leitraba pukri mapal adu da phamduna mama bu ningsing laga thamoi nungda thengthajari ima karigino ai bu tai bang asida asuk waba chaina singa luina na thamiramliba imana ibu thadokduna chatkhiba mikum aduda ai bu su pubiramlabade asumna awaba chaina se phangjaramloiko ima yamna wari ai bu su lawshen biro ngasai dagi langlen gi matawbu ingangak na yengliba thawan langlen na kapliba gi maram yamna khangninglami adubu sakhangdabi lamlambi leisabi adugi manakta karam changlugani langlen chu mama to na ngairamnani khanna ising adu soklaga mayum mai kai chatpadu thawan yengjarami adubu langlen na thawan gi mitingi wanguda lankrabada thawan wakhalda khanjarami kaigino nupi oibi mahakna kanasu leitraba mafam asida laktuna ningamdana kabliba magi kari wari leibano pukning silang takni mana kapagi maram khangningi adubu kanada hanglune thawan nungaitrabasu karisu hena di khalude thawan ngahak leiramlaba matung masu konong mai kai pangkhre langlen yum yauraklabada mikop khoding yengsinduna lakpa mama tona mikop adudasu langlen bu chaibiri ising sopa chatlo hairaga nawa unaraga leibro aina chatladine manga taruk lagdi chalani thabak ama tawbada tawningdagum yengbada mitche ontokna nakhre nathibongduna karama matamda thongdawri imong wairam matasu si chengdawdri dab thomai katpagi matam yaure su khangde namittuda 𝗧𝗵𝗵 ne chak thilaga hek haidri phau gyan tadini masya langlen mama tonbu kithik kirup yenglamduna imong mangoldo sasat loisinaba tawjarami adubu sitra koptra yengbi sakhina amuk hairi hai phirol phawri basina nama asibudu laklaga lawsin bangai ribra ahan akon chu khangde napunchi debu ibema khonthi amada zadana hingbaga do pamdabro langlen khombasu ngamjadi karigamba langlen LONTHOKTABI oiramlabasu mama tongi mafamda machinadu karisu khumlamloi pumnamak ngamnaba hotnajaribi langlenda mikup khudingi yengsilibani mapa ibunga tomaladuna yumda leiramlabadi mama tona asamna tawribasi khara to oirabasu phai adubu sakhina ngangliba sakliba singasi mapa toma leitabana ngangba ngamlibani numit adu hokre nongalabada langlen mamli tawba angan ba ayuktuda hogatuna ayuki tawfam thokpa mathau tawba loiraduna dup thomai katlaba matung mama ton hogalaklaga iruna bahaiduna ising san ki tawjari sakhi matang aduda hogalaktuna hakang wawa chalaga hai ising da hojik pau sadri bara ha asung tapasibu karino khangdre satkatori ba thabak si yamine langlen prap ising adu sare haiduna thangtharaklaga langlen mama ton dapi adubu ising asaba yawa patradu khangtham thambada ising mari khara sakhi da jongkhre ising se ingonda gaiji leine nanggido tawge yauna tawira ha asi haiduna brong soba ising habliba patra adubu langlenda makhong aduna kausinbada langlen gi khuru dagi makhong phau haijinkhre langlen asaba maichak adu khangba ngamdraduna makhol khajik thokjaba sungamda phidring hek chongba makhai khangjari aduga manakta leibe ising aing baduna haijin jaduna asaba adubu khangna photna jari sakina tawkho pelabra ha tawge yauna tawiba natro nangido usidrade aduni khangbra siro nangta siro asi hairamduna minungsi machet amata utpiramda sakhi phet haidokduna satki langlen mapukning pena kapcha hauri adubu haijin khibe ising adu yamna sabana ising hankalakle makhong adu chatpa kya ngamdre adu maktada sakhi halaklaga ising sokte haiduna munganglari langlen awaba anaba pumba khangjaduna ising punna dubu paiduna pukri adu dalakle adubu ngasi sulanglen pukning pena kapjari tan jana ruba thawan ngasi di karino haiba ama khanglagi khanna langlen gi manakta sangsilakle ichan
ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯂꯥꯡꯂꯦꯟ ꯊꯋꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯞꯄꯗ ꯆꯣꯛꯊꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯇꯨ ꯇꯇꯨ ꯌꯦꯡꯖꯔꯛꯏ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯍꯥꯏꯌꯨ ꯏꯆꯟ, ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯩ ꯉꯔꯥꯡꯁꯨ ꯏꯆꯜꯕꯨ ꯎꯖꯩ꯫ ꯏꯆꯜꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯣ ꯍꯥꯏꯗꯣꯛꯄꯗ ꯀꯥꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯅꯤꯡꯂꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯝꯒꯦ ꯈꯜꯂꯕꯁꯨ ꯀꯔꯝꯅꯗꯤ ꯈꯨꯝꯂꯨꯒꯅꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯗꯤ꯫ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯊꯋꯥꯟ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯅ ꯍꯪꯂꯨꯔꯤꯕ ꯑꯗꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤ꯫ ꯐꯔꯦ ꯏꯆꯟ, ꯏꯆꯜꯅ ꯀꯔꯤꯝꯇ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯈꯨꯝꯅꯤꯡꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯆꯜꯒꯤ ꯑꯋꯥꯕ ꯅꯇꯧꯗꯨ ꯎꯕꯗ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯔꯨꯕꯅꯤ꯫ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯆꯟ꯫ ꯂꯥꯡꯂꯦꯟ ꯊꯋꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟ ꯆꯠꯈꯤꯕꯗꯨ ꯎꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯇꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯋꯥꯟꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯂꯤꯕ? ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯅꯣ? ꯉꯔꯥꯡ ꯊꯦꯡꯅꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯁꯣꯛꯂꯤꯕꯅꯣ? ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯨꯅꯇ ꯂꯩꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯟ ꯈꯪꯅꯤꯡꯂꯕꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯂꯥꯡꯂꯦꯟꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯅ ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯂꯥꯡꯂꯦꯟꯁꯤ ꯂꯣꯟꯊꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯑꯆꯤꯛꯄ ꯃꯐꯝ ꯀꯌꯥ ꯊꯤꯗꯨꯅ ꯄꯣꯊꯥꯒꯦ ꯈꯟꯕ ꯋꯥꯈꯜꯁꯦ ꯂꯝꯂꯥꯟꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯎꯕꯗ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯍꯦꯟꯅ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯐꯝꯗꯣ ꯑꯗꯨꯃꯛ ꯎꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯊꯤꯒꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯋꯥꯟ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯎ ꯑꯃꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯕꯅꯤ, ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯒꯦ ꯈꯟꯅ꯫ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯥ ꯂꯩꯁꯅꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯅꯔꯨꯕ ꯅꯠꯇꯦ, ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯤ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯃꯇꯥ ꯂꯩꯁꯅꯥ ꯌꯥꯎꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯈꯪꯂꯒꯦ ꯈꯟꯅ ꯂꯣꯟꯅ ꯏꯟꯅꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯏꯁꯤꯡ ꯁꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯈꯤꯕꯗꯨ ꯊꯋꯥꯟ ꯂꯣꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯊꯣꯡꯒꯥꯜ 5-6 ꯆꯠꯂꯒ ꯂꯩꯕꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯊꯋꯥꯟꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯋꯥꯟ ꯂꯥꯡꯂꯦꯟꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯂꯒ ꯃꯌꯨꯝ ꯈꯪꯂꯕꯅꯤꯅ ꯍꯜꯂꯒꯦ ꯈꯟꯅ ꯍꯟꯒꯦ ꯇꯧꯔꯤꯉꯩ ꯁꯈꯤꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪ ꯑꯩꯅ ꯉꯥꯡꯕꯁꯤ ꯂꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯃꯣꯏꯒꯤ ꯃꯃꯥ ꯐꯥꯎꯕꯤꯃꯦꯝꯆꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯜꯂꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯈꯔ ꯆꯩꯔꯨ ꯉꯥꯡꯂꯨꯔꯒꯅ ꯀꯞꯁꯤꯟꯅꯗꯣꯏꯒ ꯄꯤꯁꯤꯟꯅꯗꯣꯏꯒ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯍꯦ, ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯒꯦ ꯇꯧꯔꯤꯕꯁꯤꯅ ꯃꯤꯠꯇ ꯎꯗ꯭ꯔꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯊꯕꯛꯁꯤꯡꯁꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩꯅꯦ ꯏꯅꯦꯝꯕꯤꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯅꯪ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯊꯤꯕꯣꯡꯗꯣ ꯄꯤꯖꯗ꯭ꯔꯦ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯃꯅꯤꯡ ꯐꯥꯎꯗꯨꯅ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯖꯗ ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯕ ꯇꯧꯖꯔꯤꯕꯗꯨ ꯊꯋꯥꯟꯁꯨ ꯎꯏ꯫ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ? ꯀꯔꯝꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ? ꯊꯋꯥꯟꯒꯤ ꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯖꯅꯤꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯂꯥꯡꯂꯦꯟꯗ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝꯗꯤ ꯂꯥꯡꯂꯦꯟꯗꯒꯤ ꯐꯪꯗꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯅꯣꯡꯃ ꯂꯥꯡꯂꯦꯟꯗꯨ ꯉꯁꯤꯁꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯊꯋꯥꯟꯕꯨ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯐꯅꯤ ꯈꯟꯖꯩ, ꯃꯔꯝꯗꯤ ꯊꯋꯥꯟꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯅꯥꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯂꯩꯇꯕꯅꯅꯤ꯫ ꯊꯋꯥꯟ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯐꯥꯎ ꯍꯜꯂꯔꯣꯏ ꯈꯟꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯩꯅꯖꯗꯦ, ꯃꯔꯝꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯅ ꯀꯔꯝꯅ ꯂꯝꯂꯥꯟꯕ ꯃꯉꯣꯟꯗ ꯂꯣꯟꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ? ꯆꯟ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯀꯥꯏꯅꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ꯫ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯇꯣꯟꯒ ꯀꯌꯥꯝ ꯋꯥꯅ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯅꯪꯒꯤ ꯅꯇꯧ ꯎꯔꯕꯗ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗ ꯑꯩ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫
ꯅꯪꯅ ꯑꯩꯁꯦ ꯂꯥꯟꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯅꯪꯅ ꯑꯩꯁꯦ ꯍꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯃꯠꯇ ꯁꯤꯟꯊꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯅꯆꯤꯜꯗꯨꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯗꯨꯅ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ ꯂꯥꯡꯂꯦꯟ ꯅꯤꯡꯉꯝꯗ ꯊꯋꯥꯟꯗ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯊꯋꯥꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯩꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡ ꯏꯇꯥꯁꯦ ꯂꯣꯟꯊꯣꯛꯇꯕꯤꯅꯤ ꯊꯋꯥꯟ ꯉꯥꯡꯂꯝꯕ ꯄꯨꯝꯕ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯥꯡꯂꯦꯟꯕꯨ ꯍꯦꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤꯁꯨ ꯂꯝꯍꯦꯟꯕ ꯄꯤꯔꯥꯡꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯅꯨꯄꯥ ꯃꯥ ꯈꯪꯅ ꯇꯤꯀꯞꯂꯤꯕꯗꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯄꯗꯤ ꯉꯝꯗ ꯀꯞꯆꯔꯤ ꯅꯪ ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯁꯅꯥꯅ ꯃꯥꯅꯤ ꯏꯕꯨꯡ ꯏꯇꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯏꯃꯥꯕꯣꯛ ꯇꯝꯅꯥꯅ ꯏꯇꯥꯕꯨ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯄꯜ-ꯇꯣꯃꯥꯜꯅꯗꯤ ꯏꯇꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯏꯄꯜ-ꯇꯣꯃꯥꯜꯅ ꯏꯇꯥꯕꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯐꯔꯛ ꯇꯥꯕꯗꯒꯤ ꯏꯃꯥꯕꯣꯛ ꯁꯈꯤꯕꯨ ꯏꯇꯥꯒꯤ ꯃꯃꯥꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯕꯣꯛ ꯁꯈꯤꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯇꯥꯁꯦ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯊꯤꯅ ꯇꯧꯕꯤꯕꯅꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯏꯕꯨꯡꯅ ꯏꯇꯥꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯂꯛꯄꯗ ꯏꯇꯥꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯣꯏ ꯀꯅꯥꯃꯠꯇꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯇꯥꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯤꯡꯂꯣꯏ ꯏꯆꯜ ꯑꯩ ꯂꯥꯡꯂꯦꯟꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯡꯂꯦꯟ ꯌꯥꯎꯗꯅ ꯍꯤꯡꯕꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯒ ꯈꯣꯏꯗꯥꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯏꯃꯨꯡꯗꯨꯗ ꯋꯥꯅ ꯂꯩꯖꯕ ꯃꯇꯧ ꯀꯌꯥꯃꯨꯛ ꯇꯣꯔꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯐꯤꯕꯝ ꯈꯪꯂꯕ ꯃꯇꯨꯡꯁꯤꯗꯅ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯉꯁꯤ ꯏꯆꯜ ꯅꯪꯒꯤ ꯅꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯂꯥꯡꯂꯦꯟꯕꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯁꯤꯟꯊꯍꯜꯂꯕ ꯅꯤꯡꯊꯧ ꯊꯋꯥꯟ ꯑꯩꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯄꯨꯟꯁꯤꯁꯦ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯑꯗꯨꯗ ꯊꯋꯥꯟꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯂꯥꯡꯂꯦꯟ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯍꯟꯗꯣꯛꯆꯗꯨꯅ ꯊꯋꯥꯟꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯩ ꯂꯩꯁꯅꯥ ꯊꯋꯥꯟꯗ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯟꯅ ꯈꯪꯖꯍꯧꯗꯕꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯣ ꯑꯩ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯄꯨꯟꯁꯤꯗ ꯄꯥꯝꯃꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯁꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯏꯅꯥ ꯏꯁꯦꯟ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯗꯣ ꯄꯥꯝꯗꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯀꯅꯥ ꯌꯥꯎꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯖꯈꯤꯕꯅꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯑꯗꯨꯕꯨ ꯏꯆꯜ ꯑꯩ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯜ ꯀꯥꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯡꯂꯦꯟ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯥ ꯂꯩꯁꯅꯥꯗ ꯃꯈꯨꯠ ꯑꯗꯨꯅ ꯏꯪꯒꯤ ꯇꯧꯖꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯖꯔꯤ ꯂꯩꯁꯅꯥꯅ ꯏꯅꯤꯡꯊꯧ ꯏꯇꯥ ꯂꯥꯡꯂꯦꯟꯅ ꯃꯥꯕꯨ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯃꯇꯤꯛ ꯆꯥꯖꯗꯦ ꯍꯥꯏꯔꯤꯌꯦ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯊꯝꯒꯅꯨ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯈꯜꯂꯕ ꯇꯨꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯦ ꯈꯟꯖꯈ꯭ꯔꯕꯅꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯤ ꯏꯇꯥꯁꯦ ꯏꯅꯤꯡꯊꯧꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯂꯩꯁꯅꯥꯗ ꯏꯪꯒꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧ ꯏꯇꯥꯁꯦ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯩꯖꯈꯤꯒꯦ ꯏꯇꯥꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯤꯀꯨꯞ ꯈꯔ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯝꯈꯤꯒꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯤꯌꯦ ꯐꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯎ ꯑꯩ ꯉꯥꯏꯖꯒꯦ इनिंगथौ अदुदी अखोई अमुक चंगजरुखिगे थवान लांगलेन होइना चटखिबा माइकैदुबु नोकफे तौदुना येंगजहौरी अदुगी मतुंगदसु थवान लांगलेनगी थोंगालदा लाक्तुना नुंगते नमित खुदिंगी लांगलेनबु येंगजै सखीना ngang कया मा तारबनी अदुबु ngasiदी कुमहै नुंगाई हलगे खल्लबनरा सखीना हाय तौंगंबिया नंगदी इसिंग सोकपा चलो हाइरगा नुपागा से नुतिगी उनै हाइरिने नमाइदुबु इकाइदब्रो नरुन छुतोक्तबा नंगना मीगी मचादुबु करमनबु उनरिबनो नोकपु नोकचनिंगी मीगासु मिमानबा नंगना नवागासु पामली
ꯀꯅꯥꯅꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ ꯅꯃꯥ ꯑꯁꯤꯕꯗꯨꯁꯨ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯆꯠꯂꯝꯒꯅꯤ ꯅꯃꯥꯒꯤ ꯂꯤꯆꯠꯅꯤ ꯅꯪꯅ ꯂꯧꯔꯤꯗꯣ ꯅꯔꯝꯆꯠꯁꯤꯡꯗꯨꯅꯅꯦ ꯅꯪꯁꯨ ꯅꯃꯥꯉꯅ ꯀꯥꯏꯅꯔꯤꯗꯣ ꯅꯃꯥꯗꯨꯁꯨ ꯅꯄꯨꯟꯁꯤ ꯇꯦꯜꯂꯤꯗꯣ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜ ꯂꯪꯐꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯉꯥꯡꯅꯔꯝꯂꯤꯕꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯈꯪꯍꯧꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯈꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯩ ꯇꯣꯃꯥꯜꯅ ꯅꯍꯥꯟꯃꯈꯩ ꯃꯃꯥꯅ ꯉꯝꯃ ꯂꯩꯍꯧꯔꯦ ꯈꯟꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥꯁꯤꯗ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯏꯆꯥꯁꯤꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯃꯄꯨꯛꯅꯤꯡꯗ ꯐꯨꯝꯗꯨꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯀꯌꯥꯝ ꯀꯞꯂꯝꯒꯅꯤ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯤ ꯏꯆꯥꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ꯭ꯔꯣ ꯃꯥꯒꯨꯝꯅ ꯅꯪꯁꯨ ꯂꯣꯟ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯁꯥꯗ ꯈꯟꯖꯤꯟꯗꯨꯅ ꯌꯦꯡꯉꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠꯇꯅ ꯆꯥꯃꯗ ꯎꯗ꯭ꯔꯦ ꯈꯟꯅ ꯏꯆꯥꯁꯤꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤꯅ ꯆꯥꯒꯨꯝ ꯈꯟꯕ ꯉꯝꯗꯕ ꯅꯪꯗꯤ ꯁꯥꯅꯦ ꯁꯥ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯈꯤꯅ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯩꯄꯥꯕꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏꯌꯦ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯊꯋꯥꯟ ꯉꯁꯤꯗꯤ ꯃꯁꯥꯗ ꯊꯣꯛꯄꯒꯨꯝ ꯃꯄꯥ ꯇꯣꯃꯥꯜꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯊꯋꯥꯟꯅ ꯏꯀꯨꯕꯣꯛꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯑꯁ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯌꯥꯗꯣꯏ ꯃꯥꯜꯂꯤ ꯉꯁꯤ ꯏꯀꯨꯕꯣꯛ ꯂꯥꯛꯑꯕꯅꯤꯅ ꯍꯌꯦꯡꯗꯤ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯋꯥꯟ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯂꯩꯔꯝꯕꯗꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯜꯂꯕ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯍꯔꯥꯎ ꯃꯃꯣꯟꯗ ꯅꯣꯛꯄꯅ ꯁꯔꯨꯛ ꯑꯣꯏꯖꯔꯤ ꯃꯄꯥ ꯏꯕꯨꯡ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯃꯥꯇꯣꯟꯗꯤ ꯃꯆꯥꯅ ꯍꯔꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯖꯕ ꯅꯠꯇꯦ ꯃꯄꯥꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯑꯗꯨꯃꯛ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯡꯂꯦꯟꯒ ꯎꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯈꯪꯗ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯅꯨꯄꯤ ꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕꯅ ꯄꯥꯛꯅ ꯍꯦꯛꯇ ꯊꯣꯛꯂꯛꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥ ꯂꯩꯁꯅ ꯄꯨꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯏꯇꯥ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯧꯕ ꯂꯥꯛꯆꯔꯕꯅꯦ ꯏꯄꯜꯁꯨ ꯂꯩꯕꯅꯤꯅ ꯍꯨꯏꯅꯁꯨ ꯆꯤꯛꯂꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯪꯖꯔꯛꯂꯕꯅꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥꯗ ꯌꯦꯡꯖꯩ ꯏꯇꯥꯁꯤ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤꯀꯣ ꯆꯤꯡꯅꯩꯀꯣ ꯌꯨꯝꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯒ ꯏꯇꯣꯝꯇ ꯍꯟꯖꯤꯜꯂꯛꯇꯣꯏ ꯖꯥꯠꯂꯣ ꯑꯩꯕꯣ ꯀꯅꯥ ꯑꯃ ꯍꯧꯔꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯂꯥꯡꯂꯦꯟ ꯃꯇꯥ ꯂꯩꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯕꯥꯛ ꯃꯆꯥꯗꯨꯅ ꯁꯦꯠꯊꯔꯤ ꯂꯩꯁꯅꯥꯅ ꯏꯇꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯀꯣ ꯂꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯗꯨ ꯃꯥꯁꯨ ꯍꯔꯥꯎꯕꯒꯤ ꯋꯥꯍꯩ ꯀꯌా ꯑꯃ ꯐꯣꯡꯅꯤꯡꯂꯤ ꯃꯆꯤꯟ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯇꯕꯅ ꯅꯣꯛꯐꯦꯠꯇ ꯇꯧꯕꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯁꯅ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯄꯨꯛꯐꯠꯇꯕꯤ ꯊꯣꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯉꯥꯏꯈꯨꯋꯣ ꯀꯔꯤꯅꯣ ꯅꯣꯏꯅꯤ ꯈꯛꯇ ꯍꯦꯛꯇ ꯇꯨꯃꯤꯟ ꯆꯠꯂꯝꯃꯤꯗꯨꯕꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯅꯨꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯊꯣꯏꯅꯨꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯤꯃꯥꯟꯅꯗꯕꯤꯁꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯅ ꯁꯛꯇꯥꯁꯤꯒ ꯂꯩꯁꯅꯥꯅ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯇꯜꯂꯛꯏꯔꯕ ꯃꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯁꯦꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗꯦꯅꯦ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯛꯐꯦꯠꯀ ꯇꯧꯕꯗꯣ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ ꯌꯦꯡꯉꯨꯒꯦꯅ ꯂꯥꯛꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯌꯧꯔꯦ ꯊꯋꯥꯟꯅ ꯌꯥꯝ ꯊꯦꯡꯉꯩꯅ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯉꯥꯏꯔꯤꯁꯦ ꯏꯆꯥ ꯂꯩꯁꯅ ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩꯅ ꯊꯋꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅꯨꯗꯅꯤ ꯃꯁꯛ ꯃꯥꯟꯅꯃꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯂꯩꯁꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯥꯀꯜꯗꯒꯤ ꯂꯩꯁꯅꯥꯅ ꯏꯕꯣꯡ ꯑꯩꯅꯦ ꯂꯩꯁꯅꯥꯗꯤ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨ ꯊꯋꯥꯟ ꯋꯥꯈꯜ ꯇꯥꯔꯤ ꯑꯅꯤꯗꯨ ꯐꯩꯕꯣꯛꯅꯤ ꯍꯥꯏꯕ ꯑꯣꯍꯣ ꯌꯥꯝ ꯃꯥꯟꯅꯩ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯤ ꯑꯗꯣ ꯉꯔꯥꯡꯒꯤ ꯀꯨꯝꯍꯩ ꯄꯨꯝꯕ ꯑꯌꯨꯛ ꯍꯧꯔꯦ ꯌꯨꯝꯗ ꯁꯥꯟꯅꯒꯗꯕ ꯀꯨꯝꯍꯩ ꯂꯣꯏꯔꯦꯅ ꯈꯜꯂꯤ ꯃꯈꯥ ꯇꯥꯕ ꯀꯨꯝꯍꯩꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯣ ꯊꯣꯏꯅꯨꯗꯤ ꯁꯥꯎꯅꯤꯡꯂꯤ ꯃꯁꯥꯗꯨꯗ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯗꯨꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯃꯇꯥꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯏꯇꯥꯁꯤꯗ ꯏꯔꯥꯡꯒ ꯇꯧꯔꯤꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕꯁꯦ ꯅꯌꯨꯝꯗꯨꯗ ꯄꯨꯔꯒ ꯑꯣꯠꯀꯦ ꯍꯥꯏꯔꯣ
ꯅꯃꯥꯅꯄꯥꯁꯤꯡꯗꯨꯒ ꯍꯧꯅꯔꯒ ꯃꯃꯥꯅ ꯌꯥꯝ ꯊꯤꯅ ꯇꯧꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯒ ꯀꯌꯥꯝ ꯑꯣꯠꯀꯦ ꯈꯜꯂꯤꯅꯣ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯇꯧꯗꯧꯔꯤꯒꯦ ꯏꯔꯥꯡꯒ ꯁꯥꯒꯠꯂꯨꯅꯨ ꯑꯁꯥ ꯀꯥꯏꯔꯒ ꯇꯣꯛꯀꯦꯇꯅꯤ ꯂꯥꯡꯂꯦꯟ ꯊꯋꯥꯟ ꯑꯃꯗꯤ ꯂꯩꯁꯅ ꯍꯔꯥꯎꯔꯝꯕ ꯅꯣꯛꯂꯝꯕ ꯄꯨꯝꯕ ꯊꯣꯏꯅꯨꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯈꯪꯍꯟꯍꯟꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯁꯥꯎꯔꯗꯨꯅ ꯉꯥꯡꯒꯦ ꯍꯥꯏꯅ ꯍꯧꯔꯛꯄꯒꯅꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯒꯅꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯇꯨꯅ ꯂꯩꯁꯅꯥꯁꯨ ꯂꯦꯞꯈ꯭ꯔꯦ ꯊꯋꯥꯟꯅ ꯌꯥꯔꯦ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯒꯅꯨ ꯃꯥ ꯀꯔꯤꯁꯨ ꯈꯪꯖꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯩꯁꯅꯥ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯃꯁꯥꯗꯨ ꯑꯣꯡꯈꯠꯇꯨꯅ ꯂꯩꯔꯕꯅꯤ ꯊꯋꯥꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯕꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯔꯣꯟ ꯊꯣꯛꯇꯕꯤꯗꯨꯕꯨ ꯃꯗꯨꯅꯦꯅ ꯍꯔꯥꯎ ꯍꯔꯥꯎꯅꯒꯁꯨ ꯄꯨꯔꯤꯅꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯅꯨꯄꯥꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯑꯣꯏꯖꯥꯠꯂꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ ꯅꯪ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯏꯇꯥꯕꯨ ꯄꯨꯈ꯭ꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯅꯤ ꯅꯪ ꯑꯩꯅ ꯃꯃꯤꯡ ꯇꯥꯕꯈꯛ ꯅꯠꯇꯅ ꯃꯁꯛ ꯎꯖꯒꯦꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯏꯇꯥ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯟꯊꯅ ꯈꯜꯂꯤꯕ ꯏꯇꯥꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯅꯪ ꯀꯔꯤ ꯃꯈꯥ ꯈꯪꯅꯤꯡꯉꯤꯒꯦ ꯊꯣꯏꯅꯨ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯕ ꯅꯤꯡꯊꯧ ꯊꯋꯥꯟꯗꯨꯅꯦ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯍꯣ ꯄꯥꯝꯃꯨꯔꯨꯔꯅꯨꯋꯣ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯋꯥ ꯅꯥꯏꯕꯁꯨ ꯈꯪꯂꯔꯣꯏ ꯅꯪꯅ ꯂꯤꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯅꯦ ꯏꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯇꯣꯟ ꯏꯃꯥꯕꯣꯛ ꯁꯈꯤꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕ ꯌꯥꯔꯅꯤ ꯅꯈꯣꯏꯅꯤ ꯌꯥꯝ ꯃꯥꯟꯅꯖꯩ ꯃꯤꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕꯗꯣ ꯑꯁ ꯏꯆꯦ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯕꯨ ꯏꯃꯥꯕꯣꯛ ꯁꯈꯤꯒ ꯄ꯭ꯔꯃꯥꯟꯒ ꯇꯧꯔꯛꯑꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯕꯨꯛꯇꯣ ꯈꯔ ꯐꯕ ꯇꯝꯃꯣ ꯃꯤꯅ ꯅꯨꯡꯁꯤꯍꯟꯒꯦ ꯍꯥꯏꯔꯗꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯄꯥꯝꯕꯤꯔꯣꯏ ꯁꯤꯃꯗꯤ ꯈꯪꯖꯧꯀꯣ ꯅꯪ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯗꯨꯅ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯁꯈꯤ ꯂꯥꯡꯂꯦꯟꯕꯨ ꯊꯦꯡꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯟꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯉꯥꯏꯖꯔꯤ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯂꯩꯁꯥꯕꯤꯅꯤ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯈꯟꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯦ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯁꯈꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯤ ꯂꯥꯡꯂꯦꯟꯕꯨ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯃꯥꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯗꯅ ꯆꯦꯟꯕꯤꯔꯝꯗꯣꯏꯅ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ ꯃꯄꯥ ꯇꯣꯃꯥꯜꯗꯤ ꯃꯆꯥꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯂꯩꯇꯥꯖꯗꯦ ꯃꯤꯀꯨꯞ ꯑꯃꯇ ꯎꯏꯊꯒꯦ ꯉꯝꯖꯗꯦ ꯑꯁꯨꯝꯅ ꯁꯈꯤꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯃꯄꯥ ꯇꯣꯃꯥꯜꯗꯤ ꯑꯍꯤꯡ ꯑꯗꯨ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨꯗ ꯃꯆꯥꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯍꯪ ꯍꯪꯖꯔꯤ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯂꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅ ꯇꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯊꯧꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯊꯨꯝ ꯑꯍꯧ ꯀꯌꯥꯅ ꯊꯜꯂꯕ ꯃꯄꯣꯠ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯉꯧꯕ ꯁꯦꯠꯄ ꯄꯔꯦꯡ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯂꯤ ꯁꯈꯤꯅ ꯃꯣꯏꯕꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯃꯃꯥ ꯍꯩ ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯥꯜꯂꯤ ꯐꯤꯗꯥ ꯊꯥꯎ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯗꯨꯅ ꯐꯤꯗꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯔꯔꯤ ꯃꯌꯥꯝꯕꯨ ꯀꯔꯤ ꯃꯇꯥ ꯂꯦꯡꯁꯤꯟꯕꯤꯔꯣ ꯄꯥꯊꯧꯅ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯟꯅ ꯃꯍꯥꯔꯥꯅꯤ ꯐꯝ ꯑꯗꯨꯕꯨ ꯍꯥꯞꯂꯒꯦ ꯈꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯅ ꯃꯄꯥ ꯑꯩꯅ ꯄꯥꯎ ꯍꯟꯗꯣꯛꯆꯅꯤꯡꯗꯨꯅ ꯍꯧꯅꯕ ꯍꯧꯅꯗꯕ ꯊꯤꯗꯅ ꯃꯌꯥꯝ ꯍꯦꯛꯇ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯈꯤꯗꯤ ꯏꯉꯛꯉꯛꯂꯤ ꯀꯔꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯕ ꯃꯔꯣꯟ ꯆꯨꯊꯣꯛꯇꯕ ꯃꯥꯅ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ ꯀꯔꯝꯅꯅꯣ ꯇꯣꯃꯥꯜꯁꯨ ꯋꯥꯖꯔꯛꯂꯕ ꯃꯆꯥꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎꯅ ꯂꯩꯈꯤꯅꯤ ꯈꯟꯕꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯋꯥꯖꯔꯤꯕꯅꯤ ꯑꯗꯣꯝꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯆꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ ꯂꯣꯟ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯦꯟ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯖꯔꯛꯂꯕ ꯏꯃꯧꯅꯤ ꯑꯩꯅꯁꯨ ꯍꯔꯥꯎ ꯂꯧꯁꯤꯟꯒꯅꯤ ꯑꯩꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯏꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯕꯅꯤ ꯏꯃꯧꯗꯣ ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯀꯣꯅꯨꯡꯗꯗꯤ ꯏꯃꯧꯗꯨꯕꯨ ꯌꯦꯡꯅꯕꯗ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯍꯧꯔꯕꯅꯤ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ ꯃꯄꯥ ꯑꯩꯅꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ
ꯃꯥꯅ ꯍꯔꯥꯎꯅ ꯂꯩꯖꯔꯅꯤ ꯈꯟꯕꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯇꯍꯣꯏꯗꯦ ꯑꯗꯨꯝꯅ ꯍꯥꯏꯌꯩꯗꯦ ꯀꯔꯤꯒꯤ ꯁꯤꯒꯅꯤ? ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯁꯈꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯀꯥꯏ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯖꯔꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯂꯤꯕꯅꯤ꯫ ꯇꯣꯃꯥꯜꯃꯃꯤꯄꯩꯅ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯁꯈꯤ ꯋꯥꯗꯣ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯏ꯫ ꯍꯥꯏꯗꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤꯅ ꯀꯥꯏꯅꯕ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯔꯝꯗꯕ ꯃꯃꯥꯇꯣꯟ ꯁꯈꯤꯁꯨ ꯑꯆꯧ ꯑꯁꯥꯡꯒ ꯁꯪꯒ ꯇꯧꯕ ꯐꯪꯖꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯃꯤꯠꯇ ꯎꯖꯔꯕꯗ ꯀꯅꯥꯒꯤꯁꯨ ꯌꯦꯡꯁꯤꯟꯕ ꯁꯪꯖꯗꯦ꯫ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯄꯤꯔꯤꯕ ꯁꯅꯥ ꯄꯨꯝꯕ ꯊꯋꯥꯅ ꯁꯤꯟꯗꯨꯅ ꯑꯔꯩꯕ ꯄꯨꯝꯕ ꯁꯤꯍꯟꯗꯨꯅ ꯋꯥ ꯉꯥꯡꯗꯅꯕ ꯁꯤꯟꯈ꯭ꯔꯕꯅꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯀꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯅ ꯁꯣꯟꯅꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯟꯕ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯂꯥꯡꯂꯦꯟꯕꯨ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯥꯊꯣꯏꯅꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯀꯜꯂꯝꯕ, ꯃꯤꯋꯥ ꯉꯥꯡꯂꯝꯕ, ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯐꯥꯎꯔꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯤ ꯀꯣꯟꯆꯦꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯨꯝ ꯃꯁꯛ ꯊꯣꯛꯄ ꯅꯨꯄꯥ ꯊꯤꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯅꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯩꯅ ꯁꯦꯝꯕ ꯌꯥꯗꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ, ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟ ꯊꯋꯥꯟꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫